Hi, Payal Elambam. Good evening. Girija Kuman. Good evening. Sound kitang tada ba? Microphone haptre. Sak satu ya. Yaraba, taraba, karkalaba. Sound tapedo. Kitang kalaba. Mi kitang yamadi aina haige taramasi. Paisa singbagi matangido. Ado haige taramani. Kitang yamaga haige antawni hayi mo hangnarakpado yam kano tawena. Koi nahan mamangda akoigi video am thagakibdo. Aina video am thagaki akoigi paisa kamai taraga singadage haibana singba mayamdo adugi date nung hadi sumaina namit thaban kain tawbani adubu asengbadi masi akoigi paisa money attraction tawbamdi change ado tahoba ka nahan mi kharadi tawiko sida thasi ne punima ne mi khitangi tawebako Memisa thoksom adu nangi che ai noma ekada sigi sidi ai mu noma hage ko adom da sakragadi aina la isigi kidang ona taina bom da sakidore aduna sukso soidana nangi kano se ai thamakke ekada si chara hendai kana bose kaino aduna sing se ko ado hojiki ahambada aina haidoi sidi ngasagi nahan paisa tuanba koige migi paisa tuan mase kamai to singadagi aigi paisa se mingonda tuan gi base kamai to singadagi ana aina video ondi thagati thagakhre aduda koige de adu thangje numita aduni panba kaido mayam phajana bodi hotnaraga budi aduda adu taba kaina yamna hangnare edo pungpham ama laini ko ai pungpham dudi mayam da haide ado ngasidi mayam se masigi phone si phangba natraga phangdabado madu ai ndang try ndang tawaina haige naniko aina koigi sigi video se semise na live tawra ise aduda ngasagi money attraction tawbaina am khak change bako money se paisa se ngwanda singjan ba am khak change adugi sigi singjan ba se tawragadi hena phaiko adubu tawdana pangthokpige su pangthokpiro adubu taw ningba leragana hiyangai gi punima no mita muk tawbasu yaiko last ni bilu thongam yam lole na handakti kano english la yang kuina lero bo male aduna kano se ai date singdo adu di haraga date ka konana
ꯉꯁꯥꯏꯒꯤ ꯄꯨꯡꯐꯝꯁꯤꯡꯗꯣ ꯑꯗꯨ ꯇꯥꯛꯀꯦꯅꯅꯤꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯀꯣ ꯁꯤ ꯚ꯭ꯌꯨꯁꯤ ꯐꯦꯁꯕꯨꯛꯀꯤꯗꯤ ꯌꯥꯝ ꯀꯟꯅ ꯌꯦꯡꯗꯦ ꯀꯣ 45 ꯀꯨꯝꯕ ꯎꯏ ꯑꯗꯒꯤ ꯌꯨꯇ꯭ꯌꯨꯕꯇ 278 ꯀꯣ ꯁꯤ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯚꯤꯗꯤꯑꯣꯁꯦ ꯒꯨꯗ ꯏꯚꯤꯅꯤꯡ ꯎꯃꯥꯀꯥꯟꯇ ꯚꯤꯗꯤꯑꯣꯁꯦ ꯑꯃꯨꯛꯇꯪ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨ ꯍꯥꯏꯅꯤꯡꯉꯤ ꯂꯥꯏꯃꯤꯡ ꯂꯧꯕꯒꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏ ꯑꯩ ꯍꯥꯏꯔꯛꯀꯦꯀꯣ ꯑꯗꯨꯒꯤ ꯄꯣꯠꯁꯤꯗ ꯈꯤꯇꯪ ꯐꯩꯅ ꯆꯠꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯇꯧꯅꯤ ꯃꯌꯥꯝꯅ ꯈꯪꯅꯤꯡꯕꯗꯣ ꯅꯍꯥꯟꯒꯤ ꯄꯩꯁꯥ ꯁꯤꯡꯕꯒꯤ ꯃꯇꯥꯡꯗꯣ ꯑꯗꯣꯝꯒꯤ ꯄꯩꯁꯥ ꯃꯤꯉꯣꯟꯗ ꯇꯣꯟꯈꯤꯕ ꯑꯗꯒꯤ ꯃꯤꯒꯤ ꯄꯩꯁꯥ ꯑꯩꯅ ꯁꯤꯡꯒꯗꯕ ꯅꯆꯤꯡꯕꯁꯤꯡꯁꯦ ꯀꯔꯝꯕ ꯅꯨꯃꯤꯠꯇ ꯄꯩꯁꯥꯁꯦ ꯁꯤꯡꯗꯣꯛꯑꯒ ꯑꯩꯅ ꯃꯤꯒꯤ ꯄꯩꯁꯥꯗꯣ ꯊꯨꯅ ꯂꯣꯏꯗꯒꯦ ꯑꯩꯒꯤ ꯄꯩꯁꯥꯁꯦ ꯃꯣꯏꯗ ꯂꯩꯈꯤꯕꯁꯦ ꯀꯔꯝꯍꯥꯏꯅ ꯇꯧꯅ ꯑꯩꯉꯣꯟꯗ ꯂꯥꯛꯀꯗꯒꯦ ꯑꯗꯨꯅꯤ ꯑꯩꯅ ꯃꯤꯒꯤ ꯄꯩꯁꯥ ꯁꯤꯡꯈꯤꯕꯁꯤꯃꯗꯤ ꯌꯥꯝ ꯂꯥꯏꯀꯣ ꯁꯤꯡꯗꯧꯗꯣ ꯑꯩꯅꯤꯅ ꯃꯤꯅ ꯑꯩꯉꯣꯟꯗ ꯁꯤꯡꯉꯛꯀꯗꯧꯁꯤꯅꯤꯀꯣ ꯈꯤꯇꯪ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯂꯨꯔꯤꯁꯦ ꯁꯤ ꯂꯨꯔꯤꯁꯤꯒꯤꯗꯣ ꯑꯗꯨ ꯃꯅꯤ ꯑꯦꯇ꯭ꯔꯦꯛꯁꯟ ꯇꯧꯕ ꯍꯥꯏꯕ ꯑꯃꯈꯛ ꯆꯪꯉꯦ ꯀꯣ ꯑꯗꯨꯕꯨ ꯃꯁꯤ ꯇꯧꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯇꯧꯔꯣꯏꯔꯥ ꯍꯥꯏꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯍꯦꯛꯇꯒꯤ ꯃꯁꯤ ꯇ꯭ꯔꯥꯏ ꯑꯃꯨꯛꯇꯪ ꯇꯧꯕꯤꯔꯣ ꯅꯨꯄꯤ ꯃꯆꯥꯒꯤ ꯂꯥꯏꯃꯤꯡ ꯂꯧꯕꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁ ꯑꯣꯏꯕ ꯇꯥꯏꯃꯤꯡꯗꯤꯀꯣ ꯃꯤꯑꯣꯏ ꯁꯨꯗ꯭ꯔꯤꯉꯩꯗ ꯂꯧꯕ ꯆꯍꯤ 9ꯒ ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗꯅꯦ ꯂꯧꯕꯤꯕ ꯑꯗꯨꯅꯤ ꯂꯨꯒꯨꯟ ꯊꯥꯡꯕꯁꯤꯗꯤ ꯄꯣꯒꯣ ꯃꯩꯁꯅꯥꯝ ꯆꯍꯤ 24 ꯐꯥꯎ ꯃꯅꯨꯡꯗ ꯊꯥꯡꯕ ꯌꯥꯏꯀꯣ ꯆꯍꯤ 24 ꯍꯦꯜꯂꯒꯗꯤ ꯁꯥꯕꯤꯇ꯭ꯔꯤ ꯄꯣꯇꯤꯇꯥꯕ ꯍꯥꯏꯅ ꯗꯣꯁ ꯑꯃ ꯂꯩ ꯑꯗꯨꯒꯤ ꯄꯇꯤꯀꯥ ꯇꯧꯔꯒ ꯑꯗꯨꯝ ꯊꯥꯡꯕ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯃꯨꯛ ꯍꯟꯅ ꯀꯩꯅꯣ ꯇꯧꯅꯗꯅꯕ ꯈꯤꯇꯪ ꯃꯨꯟꯅ ꯇꯥꯕꯤꯔꯣꯀꯣ ꯍꯌꯦꯡ ꯚꯤꯗꯤꯑꯣꯁꯦ ꯍꯧꯖꯤꯛꯄꯨꯗꯤ ꯍꯜꯂꯒ ꯂꯥꯏꯚꯁꯦ ꯑꯞꯂꯣꯗ ꯇꯧꯔ ꯃꯇꯨꯡꯗ ꯀꯣꯟꯅꯕꯨꯗꯤ ꯍꯜꯂ ꯇꯥꯕꯕꯨꯗꯤ ꯌꯥꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯍꯜꯂꯒ ꯇꯥꯕꯗꯤ ꯌꯥꯔꯣꯏ ꯃꯨꯟꯅ ꯇꯥꯕꯤꯔꯣ ꯑꯩꯗꯣ ꯐꯖꯅ ꯈꯤꯇꯪ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯥꯏꯔꯒꯦ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯃꯤꯒꯤ ꯄꯩꯁꯥꯁꯦ ꯇꯣꯟꯕ ꯑꯣꯏꯔꯕ ꯅꯠꯇ꯭ꯔꯒꯅ ꯑꯗꯣꯝꯒꯤ ꯄꯩꯁꯥꯁꯦ ꯃꯤꯉꯣꯟꯗ ꯇꯣꯟꯈꯤꯕ ꯑꯣꯏꯕ ꯑꯗ ꯑꯩꯉꯣꯟꯗ ꯀꯃꯥꯏꯅ ꯁꯤꯡꯍꯜꯂꯛꯀꯗꯒꯦ ꯍꯥꯏꯗꯨꯅꯤ ꯀꯣ ꯑꯗꯒꯤ ꯑꯩꯅ ꯃꯁꯤ ꯁꯦꯟꯗꯣꯏ ꯁꯨꯝ ꯍꯨꯜ ꯂꯩꯕ ꯁꯦꯟꯗꯣꯏ ꯍꯨꯟꯕꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯂꯦꯞꯁꯤꯗꯤ ꯁꯤꯡꯗꯣꯛꯄ ꯁꯨꯡ ꯉꯝꯗꯕ ꯑꯗꯨ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯁꯦꯂꯦꯞꯁꯤ ꯁꯤꯡꯕ ꯉꯝꯒꯗꯒꯦ ꯑꯗꯣ ꯑꯗꯨꯅꯤ ꯑꯩꯅ ꯈꯤꯇꯪ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯅꯍꯥꯟꯗꯤ ꯈꯤꯇꯪꯗꯤ ꯍꯥꯏꯈ꯭ꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕꯗꯨꯅꯤ ꯒꯤꯇꯥ ꯔꯥꯅꯤ ꯃꯥꯏꯕꯝ ꯑꯗꯣ ꯁꯤꯡꯉꯛꯇ꯭ꯔꯦ ꯃꯤꯗꯨ ꯂꯣꯠꯈꯤꯕꯩꯗꯤ ꯈꯤꯇꯪ ꯋꯥꯏꯀꯣ ꯑꯗꯨꯒ ꯃꯤꯗꯣ ꯂꯣꯠꯇꯕ ꯃꯤꯗꯤ ꯑꯣꯏꯇꯥꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯟꯚꯦꯁꯃꯦꯟ ꯇꯧꯁꯟꯈꯤꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯁꯤꯡꯗꯨꯗꯤ ꯈꯤꯇꯪ ꯑꯋꯥꯕ ꯑꯃ ꯑꯣꯏꯅꯤꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯦ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯄꯩꯁా ꯇꯣꯟꯈꯤꯕ ꯃꯤꯗꯨꯗꯤ ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯕ ꯑꯃꯗꯤ ꯑꯣꯏꯕ ꯇꯥꯏ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯃꯉꯣꯟꯗꯒꯤ ꯄꯩꯁా ꯈꯤꯇꯪ ꯂꯧꯁꯟꯕ ꯑꯃꯈꯛ ꯆꯪꯉꯦꯕꯀꯣ ꯌꯥꯝꯕ ꯅꯠꯇ꯭ꯔꯒ ꯌꯥꯝꯗꯕ ꯍꯥꯏꯗꯅ ꯃꯈꯜ ꯑꯃꯅꯤ ꯔꯥꯅꯦꯟꯗ꯭ꯔ ꯂꯤꯁꯝ ꯈꯣꯏꯔꯨꯝꯖꯔꯤ ꯑꯗꯨꯅ ꯈꯣꯏꯔꯨꯝꯕꯗꯣ ꯑꯣꯛꯆꯩꯀꯣ ꯑꯗꯨꯅꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯃꯑꯣꯡꯁꯦ ꯑꯩ ꯈꯤꯇꯪ ꯍꯥꯏꯔꯒꯦꯀꯣ ꯅꯍꯥꯟ ꯑꯩꯅꯕꯨꯗꯤ ꯌꯥꯝ ꯍꯥꯏꯈ꯭ꯔꯦ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯗ ꯂꯩꯕꯥꯛ ꯄꯣꯛꯄ ꯇꯥꯕ ꯑꯗꯒꯤ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯑꯗꯨ ꯊꯕꯥꯜ ꯇꯥꯕ ꯀꯥꯏꯅ ꯃꯌꯥꯝꯁꯤ ꯑꯗꯨ ꯇꯥꯕꯗꯨꯗ ꯑꯃꯨꯛꯀꯁꯨ ꯑꯗꯨꯒꯤ ꯊꯋꯥꯟꯃꯤꯆꯥꯛꯇꯨꯅ ꯄꯥꯟꯕ ꯀꯥꯏꯅ ꯊꯋꯥꯟꯃꯤꯆꯥꯛꯇꯨ ꯊꯣꯛꯄꯒꯤ ꯇꯥꯏꯃꯤꯡ ꯂꯒꯅꯗ ꯂꯩꯕ ꯀꯥꯏꯗꯣ ꯁꯤꯗꯤ ꯅꯣꯔꯃꯦꯜ ꯄꯤꯄꯜꯅ ꯈꯤꯇꯪ ꯈꯪꯕꯗ ꯋꯥꯅꯤ ꯍꯣꯏ ꯑꯗꯣꯝꯅ ꯑꯩꯈꯣꯏ ꯀꯨꯊꯤ ꯌꯦꯡꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯃꯐꯝꯗ ꯆꯠꯂꯒ ꯍꯪꯉꯕꯨꯗꯤ ꯌꯥꯝ ꯂꯥꯏꯅꯤꯀꯣ ꯑꯗꯨꯕꯨ ꯏꯔꯥꯏ ꯂꯥꯏꯗꯧꯕ ꯃꯑꯣꯡꯗ ꯑꯩ ꯇꯥꯛꯑꯒꯦ ꯑꯗꯨꯅ ꯃꯣꯇꯨꯝ ꯁꯦꯟꯖꯤꯠ ꯁꯤꯡ ꯄꯩꯁꯥ ꯇꯣꯟꯕ ꯍꯥꯏꯁꯤꯗꯤ ꯒꯧꯔꯒꯤ ꯍꯥꯏꯕ ꯂꯩꯇꯦ ꯃꯩꯇꯩꯒꯤ ꯍꯥꯏꯕ ꯂꯩꯇꯦ ꯀꯣ ꯃꯥꯏ ꯃꯨꯁꯂꯤꯝ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯍꯥꯏꯕ ꯑꯝꯇ ꯂꯩꯇꯦ ꯄꯩꯁꯥ ꯇꯣꯟꯈꯤꯕ ꯍꯥꯏꯁꯤꯗꯤ ꯂꯣꯏꯅꯃꯛꯇ ꯇꯣꯜꯂꯤꯀꯣ
ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯅꯪꯅ ꯌꯥꯝ ꯀꯨꯏꯅ ꯄꯩꯁꯥꯁꯦ ꯇꯣꯟꯕ ꯁꯤꯡꯗꯣꯛꯄꯁꯦ ꯉꯝꯗꯕ ꯑꯣꯏꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤꯀꯣ ꯅꯕꯦꯝꯕꯔꯒꯤ ꯗꯦꯠ 9ꯁꯦ ꯅꯕꯦꯝꯕꯔ ꯗꯦꯠ 9ꯁꯦ ꯀꯩꯗꯧꯉꯩ ꯇꯥꯔꯦ? ꯍꯪꯆꯤꯠꯀꯤ ꯅꯕꯦꯝꯕꯔꯒꯤ ꯗꯦꯠ 9 ꯊꯥꯡꯖ ꯅꯨꯃꯤꯠꯅꯤꯀꯣ, ꯁꯤꯒꯤ ꯃꯅꯨꯡꯗ ꯄꯨꯡ 10ꯒ ꯃꯤꯅꯠ 15 10:25 AM ꯗꯒꯤꯅ 12:25 AM ꯐꯥꯎꯕ ꯃꯨꯟꯅ ꯇꯥꯕꯤꯌꯨꯀꯣ, 10:25 AM ꯗꯒꯤ 12:25 ꯅꯨꯟꯁꯦ ꯁꯤꯐꯥꯎꯁꯤꯗ ꯑꯗꯣꯝꯅ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯅꯪꯅ ꯁꯤꯡꯒꯗꯧꯕ ꯄꯩꯁꯥꯗꯣ ꯃꯗꯨꯏ ꯃꯅꯨꯡꯁꯤꯗ ꯃꯤꯗꯨꯗ ꯖꯤꯄꯦ ꯇꯧꯕ ꯌꯥꯏ, ꯅꯠꯇ꯭ꯔꯒ ꯉꯁꯥꯏꯒꯤ ꯕꯦꯡꯀꯤ ꯑꯣꯏꯔꯦ, ꯃꯗꯩꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯣ ꯅꯪꯅ ꯄꯥꯔꯠ ꯄꯦꯃꯦꯟ ꯈꯤꯇꯪ ꯇꯧꯕꯀꯣ, ꯃꯤꯒꯤ ꯑꯣꯏꯔꯦ, ꯃꯤꯒꯤꯗꯣ ꯅꯪꯈꯤꯇꯪ ꯁꯤꯡꯉꯨꯕ, ꯑꯗꯨꯃ ꯗꯦꯠ 9 ꯁꯤꯅꯤꯀꯣ ꯍꯥꯏꯁꯦ. ꯑꯗꯨꯒꯤ ꯅꯪꯒꯤ ꯄꯩꯁꯥꯁꯦ ꯃꯤꯅ ꯄꯤꯔꯛꯀꯗꯕ ꯑꯣꯏꯕ ꯑꯣꯏꯔꯒꯗꯤ ꯃꯤꯗꯨꯅ ꯅꯪꯉꯣꯟꯗ ꯍꯥꯏꯔꯤꯕ ꯇꯥꯏꯃꯤꯡꯁꯤꯗ ꯄꯩꯁꯥ ꯈꯤꯇꯪ ꯄꯤꯍꯜꯂꯛꯄ ꯑꯃꯈꯛ ꯆꯪꯉꯦꯕꯀꯣ. ꯌꯥꯝꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯌꯥꯝꯃꯣꯏꯒꯦꯔꯥ ꯍꯥꯏꯗꯨꯗꯤ ꯅꯕꯥꯅꯤꯒꯤ ꯌꯥꯅꯕꯒꯤ ꯃꯇꯨꯡ ꯏꯜꯂꯦ. ꯂꯨꯄꯥ 10ꯗꯪ ꯄꯤꯔꯛꯑꯁꯨ ꯌꯥꯏ, 500 ꯂꯧꯒꯦ ꯌꯥꯏ, 1000 ꯂꯧꯒꯦ ꯌꯥꯏ, ꯅꯕꯥꯅꯤꯒꯤ ꯌꯥꯅꯕꯒꯤ ꯃꯈꯥ ꯄꯣꯜꯂꯦ. ꯇꯧꯕꯇꯕꯨ ꯅꯕꯦꯝꯕꯔꯒꯤ ꯗꯦꯠ 9ꯒꯤ ꯄꯨꯡ 10ꯒ ꯃꯤꯅꯠ 15 ꯄꯨꯡ 12ꯒ ꯃꯤꯅꯠ 15 ꯐꯥꯎ ꯃꯅꯨꯡꯁꯤꯗ ꯅꯪꯅ ꯄꯩꯁꯥ ꯈꯤꯇꯪ ꯁꯤꯡꯗꯣꯛꯎꯔꯕ ꯅꯪ ꯄꯩꯁꯥꯁꯦ ꯌꯥꯝ ꯂꯥꯏꯅ ꯁꯤꯡꯕ ꯉꯝꯅꯤ. ꯑꯗꯨꯒ ꯃꯤꯅ ꯅꯪꯉꯣꯟꯗ ꯈꯤꯇꯪ ꯄꯤꯍꯜꯂꯛꯑꯒꯗꯤ ꯅꯪꯒꯤ ꯇꯣꯟꯈꯤꯕꯁꯦ ꯃꯁꯤ ꯏꯔꯥꯏ ꯂꯥꯏꯅ ꯃꯉꯣꯟꯗꯒꯤ ꯔꯤꯀꯣꯚꯔ ꯇꯧꯕ ꯂꯧꯁꯟꯕꯗꯣ ꯑꯗꯨ ꯉꯝꯅꯤꯀꯣ. ꯑꯗꯨꯃ ꯂꯩꯔꯦ. ꯀꯔꯤꯒꯨꯝꯕ ꯅꯕꯦꯝꯕꯔꯒꯤ ꯗꯦꯠ 9ꯁꯦ ꯃꯁꯤꯗꯩꯁꯤꯗꯁꯨ ꯑꯃꯨꯛ ꯅꯪꯍꯧꯗ꯭ꯔꯕ, ꯗꯦꯠ 9ꯒꯤ ꯑꯌꯨꯛꯁꯦ ꯅꯪꯍꯧꯗ꯭ꯔꯕ, ꯐꯔꯛ ꯇꯥꯅꯔꯕꯀꯣ, ꯍꯥꯏꯗꯤ ꯃꯤꯉꯣꯟꯗ ꯄꯩꯁా ꯇꯣꯟꯕꯒꯤꯗꯣ, ꯃꯤꯉꯣꯟꯗ ꯇꯣꯟꯈꯤꯕꯩꯗꯨꯅꯤ ꯍꯥꯏꯔꯤꯕ ꯄꯨꯡꯐꯝꯁꯤꯗ ꯈꯤꯇꯪ ꯃꯉꯣꯟꯗꯩ ꯂꯧꯁꯜꯂꯣꯕ. ꯑꯌꯨꯛꯁꯤꯗ ꯑꯃꯨꯛ ꯉꯝꯍꯧꯗ꯭ꯔꯦꯗꯅ, ꯃꯥꯅꯁꯨ ꯄꯤꯔꯛꯇ꯭ꯔꯦꯗꯅ, ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯀꯩꯗꯧꯔꯦ? ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 3ꯒ ꯃꯤꯅꯠ 11 ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 5ꯒ ꯃꯤꯅꯠ 11 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯩꯁꯥ ꯈꯤꯇꯪ ꯂꯧꯁꯜꯂꯣꯕ. ꯅꯪꯅ ꯁꯤꯡꯗꯧꯕ ꯑꯣꯏꯔꯁꯨ ꯄꯩꯁా ꯈꯤꯇꯪ ꯁꯤꯡꯒꯣ, ꯃꯤꯗꯨꯗꯒꯤ ꯂꯧꯁꯟꯗꯧꯕ ꯑꯣꯏꯔꯒꯁꯨ ꯃꯤꯗꯣ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯩꯁా ꯈꯤꯇꯪ ꯅꯪ ꯑꯉꯝꯕ ꯂꯧꯁꯜꯂꯣ. ꯂꯨꯄꯥ 10 ꯂꯧꯒꯦꯔꯥ, 10 ꯂꯧꯒꯦꯔꯥ, 100 ꯂꯧꯒꯦꯔꯥ, 1000 ꯂꯧꯒꯦꯔꯥ ꯍꯥꯏꯅꯔꯣ. ꯑꯗꯨꯒ ꯃꯇꯝ ꯇꯥꯏꯃꯤꯡꯁꯦ ꯀꯥꯏꯗꯅꯕ ꯗꯦꯠ 9 10:25 AM to 12:25 noon and 3:11 PM to 5:11 PM ꯁꯦ ꯁꯤꯒꯤ ꯃꯅꯨꯡꯗ ꯄꯩꯁా खितंग लौसलो नत्रगा पैसा खितंग सिंदो अदोमगी पैसा पुथाबा बेप लेबसिंदो मधु कोकपाइदो ओइबिरो डेट 9 से अखोय डेट 9 से यामना थूरे को थूरमनिना कदौरे अखोयना मसी आइदी ngамहौद्रे स्वयं थूबदि आइदी कायदे बिसा लौरनी हाइदना ngамहौदबो ओरबा अदो अरगदी नवंबर की डेट अखोयगी 16 से सैटरडे नुमिनिको नवंबर डेट 16 9:58 AM to 11:58 AM November date 16 9:58 AM to 11:58 AM सिबाव मनुंगदा अखोयगी कनो ओरबा नंगना पिहौबा नत्रा मंगनि लौसनबा ओरबा अदु ओरगदी नंगसे अखोयगी सेंतोंदबा मिसा माइदो सोयना ओइदोरिनि को अदुम लेरे अदु अयुक से खितंग फरक ताहौरे हाइदना हाइबो ओरगसु को नवंबर 16 गी अखोयगी 2:43 PM नुंथिंगी पुंग अनिगा मिनट 94 सतपदगिना 4:43 मरीगा मिनट 94 सतप फावगी मनुंगसिदा सुक्सोय सोयदना अखोयगी पैसा से खितंग पीबा नत्रगा लौसंबा तौबिरो लोटखिबदुमदी याररोय को लोटपदुमदी कमाइन तौ थीरोनी मान एंगोंदा पेमेंट अमा तौरकपमदी संगेबा यामबा त्र लुपा अमता ओरसु अखोयगी चाम खक ओरसु को अदुगी पेमेंट तौरक्त्रगदी यादबा इदुमदी लेनी
ꯑꯗꯨ ꯅꯪꯅ ꯃꯥꯗꯣ ꯀꯣꯏꯊꯤ ꯊꯤꯔꯒ ꯂꯧꯕ ꯉꯝꯃꯒꯗꯤꯀꯣ ꯁꯤ ꯃꯅꯨꯡꯗ ꯂꯧꯔꯒꯗꯤ ꯃꯥꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯅꯪꯒꯤ ꯄꯩꯁꯥꯗꯣ ꯂꯥꯏꯅ ꯁꯤꯡꯕ ꯉꯝꯕ ꯍꯥꯏꯗꯣ ꯑꯣꯏꯅꯤ, ꯅꯪꯅꯁꯨ ꯔꯤꯀꯣꯚꯔ ꯇꯧꯕ ꯍꯥꯏꯗꯣ ꯂꯥꯏꯅ ꯇꯧꯕ ꯉꯝꯕ ꯍꯥꯏꯗꯣ ꯑꯣꯏꯅꯤ꯫ ꯁꯤꯃ ꯂꯩꯔꯦ꯫ ꯑꯗꯒꯤꯀꯣ ꯅꯕꯦꯝꯕꯔ ꯗꯦꯠ 9 and 16 ꯁꯤꯁꯨ ꯃꯤꯁꯨ ꯄꯩꯁꯥ ꯂꯩꯇ꯭ꯔꯦꯅꯦ, ꯅꯠꯇ꯭ꯔꯒ ꯅꯪꯁꯨ ꯄꯩꯁꯥ ꯂꯩꯇ꯭ꯔꯦꯕ, ꯄꯥꯔꯠ ꯄꯦꯃꯦꯟ ꯑꯣꯏꯒꯦꯔꯥ ꯏꯟꯇꯔꯦꯁ ꯑꯣꯏꯒꯦꯔꯥ ꯃꯗꯨ ꯄꯤꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯅꯉꯣꯟꯗ ꯂꯩꯇ꯭ꯔꯦꯕ꯫ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯃꯨꯛ ꯀꯩꯗꯧꯕ ꯇꯥꯔꯦ? ꯅꯕꯦꯝꯕꯔ 23 ꯍꯟꯗꯛꯀꯤ ꯅꯕꯦꯝꯕꯔꯒꯤ 23 ꯁꯤꯒꯤ 9:30 AM to 11:30 AM 9:30 AM ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ 11:30 AM ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒꯅ ꯑꯗꯨꯗ ꯅꯪꯍꯧꯗ꯭ꯔꯒꯅ 2:16 PM to 4:16 PM ꯁꯤ ꯃꯅꯨꯡꯗ ꯁꯨꯇꯤ ꯑꯣꯏꯕ ꯑꯣꯏꯗꯕ ꯍꯥꯏꯕ ꯂꯩꯇꯦꯀꯣ ꯁꯤꯒꯤ ꯅꯨꯃꯤꯠꯁꯦ꯫ ꯁꯨꯇꯤ ꯑꯣꯏꯔꯁꯨ ꯅꯪ ꯑꯩꯈꯣꯏꯒꯤ ꯑꯦꯀꯥꯎꯟ ꯄꯦꯃꯦꯟ ꯇꯧꯕ ꯌꯥꯏꯀꯣ, ꯉꯁꯥꯏꯒꯤ ꯕꯦꯡ ꯁꯨꯇꯤ ꯑꯣꯏꯔꯁꯨ ꯕꯦꯡꯀꯤ ꯂꯣꯟꯗꯣ ꯅꯪ ꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯅꯪꯒꯤ ꯑꯦꯀꯥꯎꯟꯇꯒꯤ ꯐꯣꯟꯗꯒꯤ ꯑꯗꯨꯝ ꯊꯤꯗꯣꯛꯈꯤꯕ ꯌꯥꯏ, ꯅꯠꯇ꯭ꯔꯒꯅ ꯑꯦꯅꯤ ꯀꯩꯅꯣꯝꯃ ꯑꯗꯨꯝ ꯇꯧꯈꯤꯕ ꯌꯥꯏꯑꯕꯀꯣ꯫ ꯃꯗꯨꯃꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯃꯨꯟꯅ ꯈꯟꯖꯜꯂꯨꯔꯅꯨ ꯂꯤꯇꯤꯀꯥ ꯆꯟꯗ꯭ꯔ, ꯑꯩ ꯅꯪꯒꯤ ꯀꯩꯅꯣꯁꯦ ꯁꯤꯃꯗꯤ ꯑꯩꯁꯨ ꯅꯪꯅ ꯇꯥꯏꯞ ꯇꯧꯔꯤꯕ ꯄꯣꯠꯁꯤꯃꯗꯤ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨꯒ ꯁꯨꯇꯤꯒꯤ ꯋꯥꯔꯤꯁꯤꯃꯗꯤꯀꯣ ꯑꯩꯗꯤ ꯍꯣꯂꯤꯗꯦꯅ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯔꯦ ꯅꯪ ꯀꯃꯦꯟꯁꯦꯀꯣ, ꯅꯪꯒꯤꯁꯤꯗꯤ ꯀꯩꯅꯣꯝꯃ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯁꯜꯂꯛꯄ ꯃꯥꯜꯂꯦ꯫ ꯃꯤꯒꯤ ꯄꯩꯁꯥ ꯇꯣꯟꯕꯗꯣ ꯔꯣꯖꯤꯇꯥ, ꯃꯤꯒꯤ ꯄꯩꯁꯥ ꯇꯣꯟꯕꯗꯣ ꯑꯩꯅ ꯍꯥꯏꯈ꯭ꯔꯤꯕ ꯗꯦꯠꯇꯣ ꯇꯥꯍꯧꯗ꯭ꯔꯒꯅ ꯑꯃꯨꯛ ꯍꯜꯂꯒ ꯇꯥꯎꯀꯣ ꯂꯥꯏꯚ ꯂꯣꯏꯔꯒ, ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯀꯩꯅꯣ ꯇꯧꯔꯣ ꯑꯩꯈꯣꯏꯒꯤ ꯁꯤꯡꯉꯣꯀꯣ꯫ 9/16/23 ꯐꯥꯎꯗꯤ ꯑꯩ ꯍꯥꯏꯈ꯭ꯔ ꯃꯥꯜꯂꯦꯀꯣ꯫ ꯅꯕꯦꯝꯕꯔ ꯊꯥꯁꯦ ꯅꯪ ꯆꯥꯛꯀꯧꯕꯒ ꯑꯣꯏꯈꯤꯕꯒꯤ ꯑꯋꯥꯕ ꯑꯃꯃꯨꯛ ꯑꯣꯏꯔꯦ ꯅꯕꯦꯝꯕꯔꯁꯤꯗꯤ, ꯑꯩ ꯁꯦꯟꯁꯤ ꯁꯨꯛꯁꯤꯡ ꯁꯤꯡꯕ ꯉꯝꯃꯔꯣꯏ ꯍꯥꯏꯔꯦꯅꯦꯀꯣ, ꯅꯠꯇ꯭ꯔꯒ ꯅꯪꯅ ꯂꯧꯁꯟꯗꯣꯏꯕ ꯃꯤꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯁꯦ ꯉꯝꯃꯣꯏꯗꯣꯔꯦꯅꯦ ꯃꯥꯅꯁꯨ ꯄꯤꯔꯛꯄ꯫ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯀꯩꯗꯧꯔꯦ? ꯗꯤꯁꯦꯝꯕꯔꯒꯤ 14, ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 14 ꯀꯣ, ꯃꯁꯤꯒꯤ 12:55 ꯅꯨꯟ, ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 12:53 ꯄꯨꯡ 1:53 ꯐꯥꯎ ꯃꯅꯨꯡꯗ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯪꯅ ꯄꯩꯁꯥꯁꯦ ꯈꯤꯇꯪ ꯂꯧꯁꯜꯂꯕ ꯅꯠꯇ꯭ꯔꯒ ꯈꯤꯇꯪ ꯁꯤꯡꯗꯣꯛꯑꯕ, ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯌꯥꯝꯅ ꯂꯥꯏꯅ ꯅꯪꯒꯤ ꯔꯤꯀꯣꯚꯔꯤꯁꯦ ꯇꯧꯕ ꯉꯝꯅꯦꯕꯀꯣ꯫ ꯃꯤꯉꯣꯟꯗ ꯄꯩꯁా ꯁꯥꯟꯗꯣꯛꯄ ꯗꯦꯂꯤ ꯀꯂꯦꯛꯁꯟ ꯇꯧꯕ ꯀꯥꯡꯕꯨ ꯑꯣꯏꯔꯁꯨꯀꯣ, ꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯁꯤꯒꯤ ꯍꯥꯏꯔꯤꯕ ꯄꯨꯡꯐꯝꯁꯤꯗ ꯗꯦꯂꯤ ꯀꯂꯦꯛꯁꯟ ꯇꯧꯔꯕꯀꯣ, ꯅꯪꯒꯤ ꯄꯩꯁꯥꯗꯣ ꯃꯣꯏꯅ ꯍꯥꯠꯂꯣꯏꯕꯀꯣ, ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯣꯏꯕ ꯍꯨꯜꯂꯛꯀꯅꯤ꯫ ꯑꯗꯨ ꯅꯠꯇꯕꯤꯗ ꯗꯦꯂꯤ ꯀꯂꯦꯛꯁꯟ ꯇꯧꯔ ꯃꯥꯡꯈꯤꯕ ꯌꯥꯝ ꯌꯥꯎꯏ꯫ ꯁꯥꯎꯅꯔꯒ ꯂꯩꯕ ꯃꯤꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧ ꯇꯥꯔꯦꯀꯣ, ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯝꯃꯈꯛ ꯇꯧꯕ ꯇꯥꯔꯦ, ꯃꯔꯝꯗꯤ ꯄꯩꯁꯥꯁꯤ ꯅꯪꯅ ꯐꯪꯗꯣꯏꯅꯤꯅ ꯄꯩꯁꯥꯁꯦ ꯅꯪꯅ ꯐꯪꯗꯣꯏꯅꯤꯅ ꯅꯪꯅ ꯈꯤꯇꯪꯗꯤ ꯀꯩꯅꯣ ꯇꯧꯕ ꯇꯥꯔꯦꯕꯀꯣ, ꯅꯪꯅ ꯐꯪꯗꯣꯏꯅꯤꯅ ꯅꯪꯅ ꯈꯤꯇꯪ ꯏꯀꯥꯏꯕ ꯀꯩꯀꯩꯗꯣ ꯊꯥꯗꯣꯛ ꯇꯥꯔꯦ꯫ ꯌꯨꯝꯅꯥꯝ ꯑꯖꯤꯇꯥ, ꯅꯝꯐꯨꯗ ꯊꯧꯔꯨ ꯇꯥꯔꯦ ꯅꯪꯅ, ꯑꯩ ꯁꯤꯃꯅꯤ ꯑꯩꯁꯨ ꯋꯥꯔꯦ ꯅꯪꯁꯨ ꯋꯥꯔꯦ, ꯈꯤꯇꯪ ꯀꯣꯛꯃꯤꯟꯅꯔꯁꯤ, ꯁꯤꯗ ꯑꯃꯨꯛꯇꯪ ꯆꯨꯝꯕ꯭ꯔꯥ ꯌꯦꯡꯉꯁꯤ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯪꯅ ꯇꯧꯖꯕ ꯇꯥꯔꯦ꯫ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯅꯪꯒꯤ ꯀꯩꯅꯣꯗꯣ ꯄꯩꯁꯥꯗꯣ ꯑꯩ ꯐꯪꯅꯦꯅ ꯑꯩꯒꯤ ꯊꯦꯡꯅꯖꯕꯗ ꯃꯤꯁꯤꯟꯇꯣ ꯁꯅꯁꯝ, ꯑꯩ ꯀꯃꯦꯟꯇꯨꯗꯤ ꯍꯟꯕꯁꯦ ꯀꯩꯅꯣ ꯅꯪꯒꯤ ꯀꯃꯦꯟꯁꯦ ꯁ꯭ꯋꯥꯏꯗꯗꯤ ꯊꯦꯡꯅꯗ꯭ꯔꯦ, ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯈꯤꯒꯦ ꯅꯪ ꯀꯃꯦꯟ ꯍꯜꯂꯣ ꯍꯥꯏꯁꯦ? ꯍꯥꯏꯔꯛꯑꯣ, ꯅꯪ ꯀꯣꯏꯁꯟꯗꯣ ꯍꯪꯉꯛꯑꯣꯅꯦ ꯀꯩꯅꯣ, ꯑꯩ ꯈꯨꯝꯃꯛꯑꯒꯦꯕ꯫ ꯑꯩꯒꯤ ꯅꯝꯕꯔꯁꯦ
ꯑꯩꯁꯦ ꯁꯝꯇꯥꯏꯝꯁ ꯀꯩꯅꯣꯁꯦ ꯐꯣꯟꯗꯤ ꯑꯣꯐ ꯇꯧꯕ ꯌꯥꯎꯏꯀꯣ ꯁꯨꯝ ꯄꯥꯏꯕꯁꯦ ꯐꯔꯛ ꯇꯥꯗꯅ ꯑꯗꯨꯝ ꯑꯩꯒꯤ ꯂꯥꯏꯐꯇ ꯀꯩꯗꯗꯤ ꯌꯥꯝꯅꯗꯤ ꯀꯩꯅꯣ ꯇꯧꯕꯅꯤ 9856160330ꯗꯣ ꯑꯗꯨꯕꯨ ꯁꯝꯇꯥꯏꯝꯁ ꯑꯩ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯏꯀꯣ ꯍꯥꯏꯗꯤ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯗ꯭ꯔꯒꯗꯤ ꯌꯥꯗꯕ ꯃꯇꯥꯡꯁꯨ ꯍꯦꯛ ꯌꯥꯎꯔꯛꯄ ꯑꯗꯨꯕꯨ ꯗꯔꯀꯥꯔ ꯂꯩꯔꯒꯗꯤ ꯃꯦꯁꯦꯖ ꯑꯗꯨꯝ ꯊꯥꯖꯟꯕꯤꯔꯝꯃꯨꯀꯣ ꯋꯥꯆꯦꯞꯇ ꯃꯣꯏꯔꯥꯡꯊꯦꯝ ꯅꯤꯔꯃꯂꯥ ꯐꯦꯁꯕꯨꯛꯇ ꯍꯪꯕꯤꯔꯛꯄ ꯋꯥꯍꯪꯁꯦ ꯂꯛꯁꯃꯤꯗꯣ ꯂꯥꯠꯀꯦ ꯍꯥꯏꯔꯗꯤ ꯅꯣꯡꯄꯣꯛꯇ ꯑꯣꯜꯂꯒ ꯂꯥꯠꯄ ꯑꯃ ꯃꯃꯥꯏꯅ ꯃꯈꯥ ꯑꯣꯜꯂꯒ ꯂꯥꯠꯄ ꯑꯃ ꯀꯣ ꯀꯅꯥꯒꯨꯝꯕꯅ ꯂꯛꯁꯃꯤꯅ ꯇꯨꯡ ꯑꯣꯟꯁꯤꯜꯂꯒ ꯂꯥꯠꯄꯁꯦ ꯐꯠꯇꯦ ꯃꯃꯥꯏ ꯑꯣꯟꯁꯤꯜꯍꯜꯂꯛꯀꯗꯧꯅꯦꯅ ꯃꯃꯥꯏ ꯃꯅꯤꯡ ꯑꯣꯜꯂꯒ ꯂꯥꯠꯂꯤ ꯃꯗꯨꯃ ꯂꯥꯜꯂꯤꯀꯣ ꯆꯦꯡꯐꯨꯗ ꯃꯦꯔꯨꯛ ꯊꯝꯕꯁꯦ ꯑꯣꯖꯥ ꯊꯝꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯎꯞꯅ ꯊꯝꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯆꯨꯝꯅ ꯊꯝꯒꯗ꯭ꯔꯥ ꯑꯗꯨꯒꯤꯗꯤ ꯊꯣꯏꯗꯣꯛꯄ ꯌꯥꯝ ꯀꯟꯅ ꯀꯩꯅꯣꯗꯤ ꯂꯩꯇꯦꯀꯣ ꯃꯦꯆꯤꯟ ꯇꯣꯁꯅ ꯁꯝ ꯆꯦꯡꯐꯨꯗ ꯃꯦꯔꯨꯛ ꯊꯝꯕ ꯊꯝꯗꯕꯁꯤꯗꯤ ꯍꯧꯖꯤꯛꯇꯤ ꯆꯦꯡꯐꯨꯕꯨ ꯌꯥꯝ ꯂꯩꯅꯗ꯭ꯔꯦꯀꯣ ꯂꯩꯅꯗꯕ ꯌꯥꯎꯔꯦꯕ ꯑꯗꯨꯝ ꯆꯨꯝꯅꯒꯤ ꯀꯧꯇꯥꯗ ꯍꯥꯞꯄꯒꯁꯨ ꯌꯥꯝ ꯇꯧꯅꯔꯦꯀꯣ ꯑꯩꯈꯣꯏ ꯊꯥꯏꯅꯒꯤ ꯀꯩꯅꯣꯁꯤꯡꯗ ꯌꯥꯝ ꯀꯟꯅ ꯁꯤꯖꯤꯟꯅꯔꯝꯕ ꯄꯣꯠ ꯑꯃꯈꯛꯅꯤ ꯅꯪꯅ ꯍꯪꯉꯛꯏꯁꯦꯀꯣ ꯑꯗꯨꯕꯨ ꯆꯦꯡꯐꯨꯗ ꯃꯦꯔꯨꯛ ꯊꯝꯕ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡꯁꯤꯗꯤ ꯃꯁꯤꯒꯤ ꯆꯠꯅꯕꯤꯁꯦ ꯔꯥꯖꯨ ꯊꯣꯛꯆꯣꯝ UPIꯗ ꯌꯥꯏꯌꯦ ꯅꯪꯒꯤ ꯀꯩꯅꯣ ꯇꯧꯈꯤꯕ ꯌꯥꯏꯑꯕ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥꯗꯣ GPay ꯇꯧꯈꯤꯕ ꯌꯥꯏ ꯑꯗꯒꯤ ꯀꯩꯅꯣꯗ ꯇꯧꯈꯤꯕ ꯌꯥꯏꯑꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯦꯔꯋꯥ ꯄꯣꯛꯄꯩꯗꯨꯅ ꯒꯤꯇꯥ ꯑꯩ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯃꯛꯑꯒꯦꯀꯣ ꯁꯨꯃꯥꯏꯅ ꯇꯧꯋꯦꯗ ꯑꯗꯨꯃ ꯁꯦꯝꯃꯛꯑꯒꯦ ꯑꯗꯒꯤ ꯑꯗꯨꯃ ꯂꯩꯔꯦ ꯀꯣ ꯍꯥꯏꯔꯤꯕ ꯅꯕꯦꯝꯕꯔ 9, 16, 23 ꯑꯦꯟ December 14 ꯁꯤꯒꯤ ꯍꯥꯏꯔꯤꯕ ꯄꯨꯡꯁꯤꯡꯗꯣ ꯑꯗꯨꯗ ꯑꯃꯨꯛꯇꯪ ꯂꯧꯁꯜꯂꯣꯀꯣ ꯃꯤꯡ ꯊꯣꯟꯕꯒꯤ ꯃꯤꯡꯁꯦ ꯑꯍꯧꯕ ꯃꯌꯦꯛꯇ ꯃꯩ ꯃꯌꯦꯛ ꯑꯁꯤꯕ ꯃꯌꯦꯛ ꯏꯪ ꯇꯞꯄ ꯃꯌꯦꯛ ꯀꯥꯏꯅ ꯂꯩꯕ꯭ꯔꯣꯏꯗ ꯑꯗꯨꯃꯛꯇꯤ ꯂꯩꯇꯦ ꯃꯩ ꯃꯌꯦꯛ ꯀꯥꯏꯗꯨꯗꯤ ꯂꯩꯇꯦꯀꯣ ꯃꯥꯒꯤ ꯑꯜꯐꯥꯕꯦꯠꯇꯨꯒꯤ ꯃꯔꯨꯝꯗ ꯀꯔꯤ ꯀꯔꯤ ꯄ꯭ꯂꯥꯅꯦꯠ ꯂꯩꯌꯦꯗꯣ ꯑꯗꯨꯃꯗꯤ ꯂꯩ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯃꯇꯨꯡ ꯏꯟꯅꯀꯣ ꯍꯥꯏꯕ ꯃꯌꯦꯛꯁꯤ ꯀꯅꯥꯅ ꯄꯤꯕꯅꯣ ꯍꯥꯏꯗꯣ ꯑꯗꯨꯒꯨꯝꯕꯗꯤ ꯂꯩꯌꯦꯕ ꯁꯤꯅ ꯃꯩ ꯃꯌꯦꯛꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦꯀꯣ ꯃꯩ ꯃꯌꯦꯛ ꯍꯥꯏꯁꯨ ꯌꯥꯏ ꯑꯁꯤꯀꯣ ꯁꯟꯅꯤꯗꯅꯀꯣ ꯍꯥꯏꯕ ꯃꯌꯦꯛꯁꯤ ꯅꯝꯕꯔ ꯋꯥꯟ ꯃꯤꯟꯁ ꯅꯨꯃꯤꯠ ꯑꯗꯨꯅꯤ ꯑꯗꯨꯅ ꯏꯆꯜ ꯁꯅꯥ ꯂꯥꯏꯁ꯭ꯔꯝ ꯑꯗꯨꯒꯤ ꯏꯆꯥ ꯅꯨꯄꯥ ꯄꯥꯝꯕꯩ ꯑꯣꯏꯔꯒꯗꯤ ꯍꯁꯕꯦꯟꯒꯤ ꯇꯦꯁ ꯑꯃꯈꯛ ꯇꯧꯊꯣꯛꯄ ꯆꯪꯉꯦꯀꯣ Y ꯀ꯭ꯔꯣꯃꯣꯖꯣꯝ ꯄꯨꯊꯣꯛꯄ ꯉꯝꯕ꯭ꯔꯥ ꯍꯥꯏꯗꯣ ꯑꯗꯨꯒꯤ ꯇꯦꯁ ꯑꯃ ꯂꯩꯕꯅꯤ STB ꯍꯥꯏꯕ꯭ꯔꯥ YSTD ꯍꯥꯏꯕ꯭ꯔꯥ ꯑꯣꯏ ꯃꯥꯜꯂꯦꯀꯣ ꯃꯗꯨꯒꯤ ꯇꯦꯁꯇꯨꯃꯛꯇꯪ ꯇꯧꯊꯣꯛꯑꯣ ꯃꯥꯅ Y ꯀ꯭ꯔꯣꯃꯣꯖꯣꯝ ꯄꯨꯊꯣꯛꯇ꯭ꯔꯒꯗꯤ ꯑꯉꯥꯡ ꯏꯆꯥ ꯅꯨꯄꯥ ꯐꯪꯕ ꯉꯝꯃꯣꯏꯀꯣ X ꯑꯃꯒ Y ꯑꯃꯒ ꯄꯨꯜꯂꯒ ꯏꯆꯥ ꯅꯨꯄꯥ ꯑꯣꯏꯒꯗꯕꯅꯤ ꯑꯗꯒꯤ ꯆꯦꯡꯐꯨꯗ ꯂꯩ ꯁꯤꯖꯤꯟꯅꯕꯗꯤ ꯆꯦꯡꯐꯨꯗꯗꯤ ꯂꯩ ꯄꯔꯦꯡꯁꯦ ꯑꯗꯨꯝ ꯍꯨꯛꯏꯀꯣ ꯑꯗꯨꯅ ꯂꯩ ꯁꯤꯖꯤꯟꯅꯕꯗꯤ ꯁꯅꯥꯔꯩ ꯄꯔꯦꯡ ꯌꯥꯝ ꯇꯧꯅꯩꯗꯨꯗꯤ ꯌꯨꯝ ꯁꯪꯒꯥꯕꯗ ꯑꯗꯒꯤ ꯆꯦꯡꯐꯨꯗꯗꯤ ꯇꯧꯅꯩꯀꯣ ꯅꯨꯡꯊꯤꯜ ꯌꯦꯡꯉꯦ ꯃꯥꯂꯦꯝ ꯋꯥꯍꯦꯡꯕꯝ ꯀꯣ ꯄꯨꯡ 4 ꯐꯥꯎꯗꯤ ꯌꯦꯡꯉꯦ ꯃꯔꯨꯞ ꯐꯥꯎꯕꯩꯗꯤ
ꯃꯔꯨꯞ ꯐꯥꯎꯕꯩꯗꯤ ꯅꯪꯒꯤ ꯗꯥꯎ ꯂꯩꯇ꯭ꯔꯗꯤ ꯌꯥꯔꯣꯏꯀꯣ ꯅꯦꯟꯁꯤ ꯈꯨꯃꯟ ꯄ꯭ꯔꯕꯤꯟ ꯌꯦꯟꯗꯦꯝꯕꯝ ꯑꯩ ꯄꯤꯁꯦ ꯍꯥꯏꯈ꯭ꯔꯕꯅꯤ ꯅꯪ ꯑꯃꯨꯛꯇꯪ ꯊꯤꯌꯨꯀꯣ ꯄꯤꯗꯣ ꯍꯥꯏꯈ꯭ꯔꯕꯅꯤ ꯄꯤ ꯀꯥꯡꯕꯨꯁꯦ ꯌꯥꯝ ꯁꯥꯊꯤꯔꯅꯤꯀꯣ ꯅꯩꯅ ꯍꯥꯏꯕ ꯍꯦꯛ ꯌꯥꯗꯕ ꯃꯤꯁꯦ ꯑꯝꯇ ꯇꯤꯟꯅꯗꯦ ꯍꯥꯏꯌꯦ ꯄ꯭ꯔꯕꯤꯟ ꯑꯗꯨꯅ ꯑꯩ ꯍꯥꯏꯈ꯭ꯔꯕꯅꯤꯅ ꯑꯃꯨꯛꯇꯪ ꯌꯦꯡꯉꯨꯅꯦ ꯁꯔꯁ ꯇꯧꯕ ꯄꯤꯗꯣ ꯍꯥꯏꯈ꯭ꯔꯕꯅꯦꯕꯀꯣ ꯑꯣꯖꯥ ꯀꯝꯗꯧꯅ ꯂꯧꯒꯅꯤ ꯄꯩꯁꯥꯁꯦ ꯅꯪꯒ ꯃꯥꯒ ꯃꯤꯗꯨꯒꯅꯦ ꯈꯤꯇꯪ ꯀooperation ꯄꯤꯅꯕ ꯑꯃꯗꯤ ꯆꯪꯉꯦ ꯇꯁꯦꯡꯅ ꯃꯥꯅ ꯁꯤꯡꯗꯤ ꯁꯤꯡꯅꯤꯡꯕ ꯂꯩꯇꯕ ꯑꯣꯏꯔꯒꯗꯤꯀꯣ ꯍꯥꯏꯔꯤꯕ ꯄꯨꯡꯐꯝꯗꯨꯗ ꯑꯃꯨꯛꯇꯪ ꯈꯤꯇꯪ ꯂꯧꯕꯀꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯥꯅꯁꯨ ꯁꯤꯡꯕ ꯉꯝꯅꯦꯕ ꯑꯗꯨ ꯅꯠꯇꯕꯤꯗ ꯀꯣꯏꯔꯣꯠ ꯂꯣꯠꯈ꯭ꯔꯕ ꯃꯤꯗꯣ ꯃꯗꯨꯗꯤ ꯈꯤꯇꯪ ꯋꯥꯅꯦꯕꯀꯣ ꯃꯥꯅꯗꯤ ꯁꯤꯡꯗꯤ ꯌꯥꯝ ꯁꯤꯡꯅꯤꯡꯕ ꯃꯥ ꯂꯩꯖꯗꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯇꯥꯏꯃꯤꯡꯁꯤꯗ ꯃꯉꯣꯟꯗꯒꯤ ꯔꯅꯕꯤꯔ ꯉꯥꯡꯕꯝ ꯑꯥꯔꯅ ꯍꯧꯕꯁꯤꯗꯤ ꯐꯦꯁꯕꯨꯛꯇꯗꯤ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯩ ꯌꯨꯇ꯭ꯌꯨꯕꯇꯕꯨꯗꯤ ꯌꯥꯎꯔꯝꯗ꯭ꯔꯦꯀꯣ ꯑꯗꯣ ꯐꯦꯁꯕꯨꯛꯇ ꯂꯧꯊꯣꯛ ꯍꯥꯞꯀꯦ ꯇꯧꯁꯨ ꯌꯥꯗ꯭ꯔꯦ ꯑꯅꯧꯕ ꯍꯥꯞꯀꯦꯕꯨꯗꯤ ꯌꯨꯇ꯭ꯌꯨꯕꯇꯕꯨꯗꯤ ꯇꯧꯏ ꯑꯗꯣ ꯐꯦꯁꯕꯨꯛꯇꯗꯤ ꯑꯥꯔꯗꯣ ꯌꯥꯎꯕꯅꯤ ꯊꯤꯌꯨ ꯑꯗꯨꯅ ꯁꯆꯤꯕꯂꯥ ꯑꯗꯨ ꯉꯥꯏꯈꯣ ꯅꯪꯒꯤ ꯕꯨꯙ ꯁꯨꯀ꯭ꯔꯒꯤ 8th ꯍꯥꯎꯁꯇ ꯂꯩꯕꯁꯦ ꯁꯤꯒꯤ ꯗꯣ ꯉꯥꯛꯇꯪ ꯉꯥꯏꯈꯣꯕꯀꯣ ꯑꯗꯨꯅ ꯀꯩꯅꯣ ꯇꯧꯋꯦ ꯑꯗꯨꯅ ꯄꯩꯁꯥ ꯂꯧꯁꯟꯕꯩꯗꯣ ꯑꯗꯨꯅꯦ ꯅ ꯄꯩꯁꯥ ꯑꯝꯇ ꯇꯣꯟꯗ ꯃꯥꯜꯂꯦ ꯃꯤꯡ ꯍꯧꯕ ꯉꯥꯛꯇ ꯍꯥꯏ ꯂꯩꯌꯦ ꯄꯩꯁꯥ ꯑꯩꯅ ꯃꯌꯥꯝ ꯇꯣꯟꯕꯗꯨ ꯋꯥꯕꯗꯨꯒꯤ ꯐꯅꯕ ꯍꯥꯏꯅ ꯁꯤꯅꯦꯕ ꯌꯥꯝ ꯀꯟꯅ ꯍꯥꯏꯁꯦꯀꯣ ꯑꯦꯝꯅ ꯍꯧꯕꯕꯨꯗꯤ ꯁꯣꯏꯗꯅ ꯑꯃꯨꯛꯀ ꯍꯥꯏꯔꯛꯑꯒꯦꯀꯣ ꯃꯝꯇꯥ ꯃꯦꯃꯤꯆꯥ ꯑꯦꯝꯅ ꯍꯧꯕꯁꯤꯗꯤ ꯑꯞ ꯗꯥꯎꯟ ꯌꯥꯝ ꯆꯠꯂꯤꯀꯣ ꯑꯞ ꯋꯥꯡꯅ ꯀꯥꯈꯠꯂꯨꯕ ꯑꯃꯨꯛ ꯇꯥꯔꯛꯄ ꯑꯃꯨꯛ ꯀꯥꯈꯠꯄ ꯌꯥꯝ ꯂꯥꯏꯐꯁꯦ ꯐ꯭ꯂꯦꯛꯆꯨꯋꯦꯠ ꯈꯔ ꯇꯧꯏꯀꯣ ꯑꯞ ꯗꯥꯎꯟ ꯈꯔ ꯆꯠꯀꯅꯤ ꯑꯗꯣ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯄ꯭ꯔꯇꯤꯃꯥ ꯂꯥꯏꯁ꯭ꯔꯝ ꯗꯦꯋꯥꯂꯤ ꯂꯣꯏꯔꯒ ꯀꯨꯕꯦꯔ ꯄꯨꯖꯥ ꯑꯃꯨꯛ ꯍꯟꯅꯤ ꯑꯗꯨ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯊꯥꯒꯠꯈ꯭ꯔꯕꯅꯤ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯉꯣ ꯄ꯭ꯔꯇꯤꯃꯥ ꯑꯗꯨꯃ ꯂꯩꯔꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯍꯧꯖꯤꯛꯀꯤ ꯄꯩꯁꯥꯗꯣ ꯉꯁꯥꯏꯒꯤ ꯀꯅꯥꯅꯣ ꯕꯤ ꯑꯦꯝ ꯑꯃꯈꯛꯅ ꯍꯪꯈꯤꯕꯗꯣ ꯅꯪꯅ ꯂꯧꯁꯟꯕ ꯉꯝꯕ ꯑꯃꯗꯤ ꯑꯣꯏꯗꯣꯏꯅꯤ ꯂꯨꯄꯥ 10 ꯈꯛꯇꯪ ꯑꯣꯏꯔꯁꯨꯀꯣ ꯑꯩꯅ ꯍꯥꯏꯈꯤꯕ ꯇꯥꯏꯃꯤꯡꯗꯨꯗ ꯑꯃꯨꯛꯇꯪ ꯂꯧꯁꯜꯂꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤꯅꯦ ꯃꯥꯁꯨ ꯃꯤꯒꯤ ꯄꯩꯁꯥ ꯇꯣꯟꯗꯕ ꯍꯥꯏꯗꯨ ꯑꯣꯏꯅꯤ ꯅꯪꯒꯤ ꯄꯩꯁꯥ ꯃꯤꯅ ꯍꯥꯠꯈꯤꯗꯕ ꯍꯥꯏꯗꯨꯁꯨ ꯑꯣꯏꯗꯣꯏꯅꯤ ꯑꯗꯣ ꯑꯃꯨꯛꯇꯪ ꯀꯩꯅꯣ ꯇꯧꯔꯣꯀꯣ ꯖꯌꯥꯁ꯭ꯔꯤ ꯖꯦꯁꯦ ꯐꯦꯁꯕꯨꯛꯇꯗꯤ ꯊꯤꯌꯨ ꯌꯥꯎꯈꯤꯕꯅꯤ ꯁꯣꯝꯗꯗꯤ ꯍꯥꯏꯗ꯭ꯔꯤꯀꯣ ꯌꯨꯇ꯭ꯌꯨꯕꯇꯗꯤ ꯖꯦꯁꯦ ꯑꯩ ꯅꯦꯛꯁꯀꯤꯗꯗꯤ ꯖꯦꯗꯤ ꯇꯥꯏ ꯖꯦꯗꯨꯗꯤ ꯍꯥꯏꯔꯛꯑꯒꯦ ꯑꯥꯏ ꯐꯥꯎꯗꯤ ꯍꯥꯏꯈ꯭ꯔꯦꯕꯀꯣ ꯖꯦꯗꯣ ꯍꯥꯏꯔꯛꯑꯒꯦ ꯑꯥꯏꯅ ꯍꯧꯕꯒꯤ ꯃꯃꯤꯡꯗꯤ ꯑꯩ ꯍꯥꯏꯈ꯭ꯔꯕꯅꯤ ꯌꯨꯇ꯭ꯌꯨꯕꯇꯀꯣ ꯊꯤꯌꯣ ꯑꯝꯇꯪ ꯂꯥꯁ ꯍꯥꯏꯈꯤꯕꯗꯣ ꯑꯥꯏꯅꯦꯕꯀꯣ ꯁꯅꯥꯇꯣꯝꯕꯤ ꯂꯥꯏꯁ꯭ꯔꯝ ꯑꯦꯁꯁꯦ ꯑꯩ ꯐꯦꯁꯕꯨꯛꯇꯗꯤ ꯍꯥꯏꯔꯦ ꯑꯗꯨ ꯌꯨꯇ꯭ꯌꯨꯕꯇ ꯍꯥꯏꯗ꯭ꯔꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅꯕꯨꯗꯤ ꯍꯥꯏꯔꯛꯀꯦ ꯚꯤꯗꯤꯑꯣꯗꯨꯁꯨ ꯑꯩꯅ ꯗꯤꯂꯦꯠ ꯇꯧꯊꯣꯛꯈꯤꯗꯅ ꯏꯅꯧ ꯅꯧꯅ ꯑꯃꯨꯛꯀ ꯅꯝ ꯇꯥꯔꯦ ꯑꯩ ꯅꯝꯃꯒ ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯏꯔꯒꯦ ꯃꯦꯃꯤꯆꯥ ꯊꯧꯆꯣꯝ ꯅꯪꯅ ꯃꯤꯒꯤ ꯇꯣꯟꯕꯗꯣ ꯍꯥꯏꯔꯤꯕ ꯗꯦꯠ ꯁꯤꯗꯩꯁꯤꯗ ꯁꯤꯡꯍꯧꯕꯀꯣ ꯕꯤꯅ ꯍꯧꯕ ꯍꯥꯏꯈ꯭ꯔꯕꯅꯤ ꯗꯦꯕꯤꯀꯥ ꯃꯩꯇꯩ ꯌꯦꯡꯕꯤꯗꯕ ꯃꯩꯇꯩꯒꯤ ꯌꯦꯡꯕꯤꯗꯕ ꯑꯣꯖꯥꯁꯦ ꯑꯩ ꯀꯣꯏꯁꯟꯗꯨ ꯚꯥꯞ ꯇꯥꯗ꯭ꯔꯦꯀꯣ ꯃꯣꯇꯨꯝ ꯁꯦꯟꯖꯤꯠ ꯁꯤꯡ ꯃꯩꯇꯩꯁꯦ ꯀꯩ ꯍꯥꯏꯕꯅꯣ ꯅꯪꯒꯤ ꯀꯣꯏꯁꯟꯗꯣ ꯑꯩ ꯈꯤꯇꯪ ꯚꯥꯞ ꯇꯥꯗ꯭ꯔꯦ ꯇꯣꯟꯈꯤꯕ ꯄꯥꯎ ꯂꯣꯏꯅ ꯐꯥꯎꯅꯔꯦ ꯃꯈꯣꯏꯁꯨ ꯅꯨꯃꯤꯠꯇꯨꯗ ꯁꯣꯏꯗꯅ ꯈꯔꯗꯤ ꯂꯧꯁꯜꯂꯣ ꯈꯤꯇꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯈꯤꯇꯪ ꯂꯧꯁꯜꯂꯣꯀꯣ ꯕꯣꯛꯈ꯭ꯌꯨ ꯒꯥꯡꯃꯩ ꯑꯦꯜꯒꯤꯗꯤ ꯍꯣꯏ ꯑꯥꯏ ꯖꯦ ꯀꯦꯗꯤ ꯍꯥꯏꯈ꯭ꯔꯕꯅꯦꯕꯀꯣ ꯑꯥꯏ ꯂꯣꯏꯔꯒ ꯑꯦꯜꯗꯤ ꯇꯥꯗꯣꯏꯅꯤ ꯄꯨꯁꯄꯔꯥꯅꯤ ꯊꯧꯆꯣꯝ ꯄꯤꯅ ꯍꯧꯕ ꯍꯥꯏꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛꯇꯁꯨ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯃꯃꯥꯡꯗ ꯄ꯭ꯔꯕꯤꯟꯗ ꯈꯨꯝꯈꯤꯕ ꯄꯥꯎꯈꯨꯝꯗꯨꯒ ꯁꯦꯝ ꯑꯣꯏꯔꯦꯀꯣ ꯄꯤꯗꯣ ꯍꯥꯏꯈ꯭ꯔꯕꯅꯤꯀꯣ ꯄꯨꯁꯄꯔꯥꯅꯤ ꯄꯤꯁꯤꯗꯤ ꯅꯪꯅ ꯍꯥꯏꯕ ꯍꯦꯛ ꯌꯥꯗꯕ ꯅꯃꯥꯟꯅꯕ ꯑꯝꯇ ꯇꯤꯟꯅꯗꯦ ꯍꯥꯏꯔꯤ ꯆꯨꯝꯃꯒꯗꯤ ꯈꯨꯕꯤ ꯎꯠꯂꯛꯑꯣ ꯆꯨꯝꯕ꯭ꯔꯥ ꯑꯩ ꯍꯥꯏꯗꯤ ꯍꯥꯏꯈ꯭ꯔꯕꯅꯤ ꯄꯤꯅ ꯍꯧꯕꯁꯦꯀꯣ ꯁꯅꯥꯇꯣꯝꯕꯤ ꯂꯥꯏꯁ꯭ꯔꯝ ꯍꯧꯖꯤꯛꯃꯛ ꯍꯥꯏꯕꯗꯤ ꯈꯤꯇꯪ ꯀꯩꯅꯣ ꯑꯣꯏꯗ꯭ꯔꯦꯀꯣ
ꯔꯣꯁꯅꯤ ꯑꯁꯦꯝ ꯑꯥꯔꯒꯤꯗꯤ ꯌꯥꯝ ꯀꯨꯏꯔꯦ ꯍꯥꯏꯒꯦ ꯃꯃꯥꯡ ꯆꯍꯤꯗꯕꯨ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯥꯏ ꯍꯥꯏꯈ꯭ꯔꯦ ꯊꯧꯁꯣꯝ ꯇꯦꯜꯍꯩꯕꯤ ꯆꯅꯨ ꯊꯤꯌꯣ ꯄꯩꯁꯥ ꯇꯣꯟꯕ ꯃꯤꯗꯤ ꯌꯥꯝꯃꯦ ꯑꯗꯣ ꯃꯤ ꯑꯃꯅ ꯁꯤꯡꯅꯗꯤ ꯌꯥꯕ꯭ꯔꯥ ꯄꯩꯁꯥ ꯇꯣꯟꯕ ꯃꯤ ꯌꯥꯝ ꯃꯤ ꯑꯃꯅ ꯇꯣꯟꯕꯈꯛ ꯌꯥꯔꯣꯏꯌꯦ ꯃꯤ ꯑꯃꯅ ꯇꯣꯟꯕꯗꯨꯗꯤ ꯃꯤ ꯑꯃꯗꯨꯒꯤ ꯂꯣꯏꯁꯟꯅꯗꯣꯏꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯅꯪꯅ ꯇꯣꯜꯂꯤ ꯃꯤꯗꯨ ꯂꯨꯄꯥ 10 ꯂꯧꯁꯜꯂꯣꯅꯤ ꯖꯣꯁꯤ ꯔꯥꯅꯤ ꯍꯣꯔꯦꯟ ꯂꯥꯏꯚꯁꯤ ꯂꯣꯏꯔꯀꯥꯟꯗ ꯃꯀꯣꯛꯇꯩ ꯑꯃꯨꯛ ꯍꯜꯂꯒ ꯇꯥꯎꯀꯣ ꯑꯩꯅ ꯗꯦꯠꯀ ꯄꯨꯡꯐꯝ ꯈꯔ ꯄꯤꯈꯤꯕꯅꯦꯕꯀꯣ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯅꯪꯅ ꯃꯤꯉꯣꯟꯗꯒꯤ ꯁꯤꯡꯒꯗꯕ ꯑꯣꯏꯔꯒꯅ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯤꯡꯉꯣ ꯅꯪꯒꯤ ꯄꯩꯁꯥ ꯃꯤꯉꯣꯟ ꯇꯣꯡꯈꯤꯕ ꯑꯣꯏꯅ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯈꯤꯇꯪ ꯂꯧꯁꯜꯂꯣꯀꯣ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯃꯦꯡꯒꯤꯁꯤꯗꯤ ꯍꯥꯏꯔꯛꯀꯅꯤꯀꯣ ꯈꯤꯇꯪ ꯑꯍꯥꯟ ꯑꯀꯣꯟ ꯈꯔ ꯁꯨꯝ ꯉꯥꯏꯅꯕꯩ ꯋꯥꯅꯤ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯃꯌꯥꯝꯁꯨ ꯈꯤꯇꯪ ꯃꯤꯁꯤ ꯌꯥꯝꯃꯤꯉꯩꯁꯤꯗ ꯑꯩ ꯀꯩꯅꯣꯝꯇꯪ ꯍꯥꯏꯍꯧꯒꯦ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯀꯦꯄ꯭ꯔꯤꯀꯣꯟ ꯑꯣꯏꯕꯀꯣ ꯃꯀꯔ ꯔꯥꯁꯤ ꯑꯣꯏꯕ ꯑꯗꯒꯤ ꯑꯦꯀ꯭ꯋꯥꯔꯤꯌꯁ ꯑꯣꯏꯕ ꯑꯗꯨꯒ ꯄꯥꯏꯁꯦꯁ ꯃꯤꯟꯅ ꯔꯥꯁꯤ ꯑꯣꯏꯕ ꯑꯍꯨꯝꯁꯦ ꯍꯧꯖꯤꯛ ꯁꯅꯤꯅ ꯀꯣꯛꯇ ꯐꯝꯕ ꯍꯥꯏꯗꯨ ꯑꯣꯏꯔꯤꯀꯣ ꯃꯗꯨꯗ ꯔꯦꯇ꯭ꯔꯣꯒ꯭ꯔꯦꯗ ꯇꯧꯔꯒ ꯆꯠꯂꯝꯕ ꯖꯨꯟ 29ꯗꯒꯤ ꯃꯅꯤꯡ ꯍꯜꯂꯒ ꯆꯠꯂꯝꯕ ꯁꯅꯤꯁꯦ ꯍꯧꯖꯤꯛ ꯅꯕꯦꯝꯕꯔꯒꯤ ꯗꯦꯠ 15ꯗꯒꯤꯗꯤ ꯁꯅꯤꯁꯤ ꯃꯃꯥꯡꯗ ꯑꯃꯨꯛ ꯆꯠꯂꯅꯤꯀꯣ ꯆꯠꯄꯒ ꯂꯣꯏꯅꯅ ꯃꯀꯔ ꯔꯥꯁꯤꯗꯒꯤꯗꯤ ꯃꯥꯔꯁꯀꯤ ꯗꯦꯠ 29ꯗꯒꯤ ꯁꯅꯤꯁꯤꯅ ꯊꯥꯗꯣꯛꯑꯒ ꯆꯠꯈ꯭ꯔꯅꯦꯕ ꯃꯀꯔ ꯔꯥꯁꯤ ꯐ꯭ꯔꯤ ꯑꯣꯏꯔꯅꯦꯕꯀꯣ ꯃꯀꯔꯗ ꯍꯦꯛ ꯐ꯭ꯔꯤ ꯑꯣꯏꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯀꯩꯗꯧꯒꯦꯗ ꯃꯦꯁ ꯔꯥꯁꯤꯁꯤ ꯑꯦꯔꯤꯁꯇ ꯑꯃꯨꯛ ꯁꯣꯛꯂꯛꯀꯗꯣꯏꯅꯤꯀꯣ ꯑꯦꯔꯤꯁꯇ ꯆꯪꯁꯤꯜꯂꯛꯀꯗꯣꯏꯕ ꯃꯀꯔꯅ ꯗꯥꯎ ꯌꯥꯔꯛꯄ ꯃꯇꯝꯗ ꯑꯦꯔꯤꯁꯇ ꯗꯥꯎ ꯌꯥꯗꯕ ꯍꯧꯗꯣꯏꯅꯤꯀꯣ ꯃꯌꯥꯝꯁꯤꯃ ꯀꯥꯎꯔꯅꯨ ꯑꯗꯨꯅ ꯑꯦꯅ ꯍꯧꯕꯗꯤ ꯌꯥꯝ ꯀꯨꯏꯔꯦ ꯍꯥꯏꯈꯤꯕꯀꯣ ꯁꯅꯥꯇꯣꯝꯕꯤ ꯂꯥꯏꯁ꯭ꯔꯝ ꯈ꯭ꯋꯥꯏ ꯏꯍꯥꯟ ꯍꯥꯟꯅꯕꯨ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯒꯤ ꯑꯦꯅ ꯍꯧꯕ ꯃꯌꯦꯛꯁꯤꯗꯤ ꯐꯥꯔꯁꯇ ꯕꯤꯅ ꯍꯥꯏꯈꯤꯀꯣ ꯕꯤꯒꯤ ꯃꯊꯪꯗ ꯑꯥꯔ ꯑꯦꯁ ꯍꯥꯏꯔꯒ ꯑꯦꯗꯣ ꯑꯃꯨꯛ ꯍꯥꯏꯈꯤꯕꯅꯤ ꯗꯤꯅ ꯍꯧꯕꯁꯨ ꯍꯥꯏꯈꯔꯦ ꯄꯩꯁꯥ ꯇꯣꯟꯕ ꯀꯩ ꯅꯨꯃꯤꯠꯇ ꯃꯤꯗꯨꯗꯩ ꯂꯧꯗꯣꯏꯅꯣꯗꯣ ꯉꯁꯥꯏ ꯍꯧꯕꯗꯒꯤ ꯉꯥꯡꯉꯤꯗꯨꯅꯤꯀꯣ ꯂꯥꯏꯚ ꯂꯣꯏꯔꯒ ꯑꯃꯨꯛ ꯇꯥꯔꯣ ꯂꯥꯏꯚꯇꯨ ꯂꯣꯏꯔꯒ ꯑꯃꯨꯛꯀ ꯇꯥꯔꯣꯕꯀꯣ ꯃꯀꯣꯛꯇꯒꯤ ꯑꯩ ꯑꯗꯨ ꯁꯨꯝ ꯍꯟꯖꯤꯟ ꯍꯥꯏ ꯂꯩꯔꯒꯗꯤ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯑꯝꯇ ꯂꯩꯔꯔꯣꯏ ꯖꯤꯅ ꯍꯧꯕꯒꯤ ꯍꯥꯏꯈꯔꯦ ꯒꯒꯟ ꯁꯣꯔꯣꯛꯈꯥꯏꯕꯝ ꯑꯃꯨꯛꯇꯪ ꯁꯔꯁ ꯇꯧꯀꯣ ꯑꯗ ꯃꯤꯟꯅ ꯔꯥꯁꯤꯒꯤ ꯁꯅꯤꯅ ꯆꯥꯕꯁꯦ ꯀꯔꯝ ꯀꯥꯟ ꯂꯣꯏꯗꯣꯏꯅꯣ ꯃꯤꯟꯅ ꯔꯥꯁꯤꯒꯤ ꯁꯅꯤꯅ ꯆꯥꯕꯁꯤꯗꯤ ꯗꯦꯠ 29 ꯅꯠꯇꯦ 8/8/2029ꯗ ꯂꯣꯏꯗꯣꯏꯕ ꯀꯣ ꯃꯤꯟꯅ ꯔꯥꯁꯤꯒꯤꯅꯦ ꯄꯥꯏꯁꯦꯁꯀꯤ ꯁꯅꯤꯒꯤ ꯂꯣꯏꯕ ꯃꯇꯝꯁꯦ 8/8 ꯗꯦꯠ 8 ꯑꯣ ꯄꯩꯁꯥꯁꯦ ꯃꯩꯇꯩꯒꯤ ꯅꯤꯕꯩ ꯅꯠꯇꯦꯌꯦ ꯁꯤꯗꯤ ꯁꯤꯡꯕꯩꯅꯦꯃꯤ ꯅꯪꯕꯣ ꯁꯅꯥ ꯃꯆꯥꯅꯣ ꯅꯪꯅ ꯁꯤꯡꯗꯣꯛꯄ ꯅꯠꯇ꯭ꯔ ꯃꯣꯏꯗꯩ ꯂꯧꯔꯨꯕꯗꯨꯅꯦꯕ ꯄꯩꯁꯥ ꯅꯤꯕ ꯅꯠꯇꯦꯕ ꯅꯪꯒꯤ ꯄꯩꯁꯥ ꯅꯪꯉꯣꯟꯗ ꯇꯣꯟꯕꯗꯣ ꯃꯩꯇꯩꯅꯤ ꯃꯤꯇꯩꯅꯤ ꯑꯗꯨꯅ ꯇꯣꯟꯕꯩ ꯅꯠꯇꯦꯕ ꯅꯪꯅ ꯃꯤꯒꯤ ꯁꯤꯡꯕ ꯉꯝꯗꯕꯗꯣ ꯍꯥꯏꯔꯤꯕ ꯇꯥꯏꯃꯤꯡꯁꯤꯗ ꯁꯤꯡꯉꯨ ꯍꯥꯏꯕ ꯑꯗꯨ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯕꯗꯨꯅꯦꯕ ꯅꯪꯒꯤ ꯃꯤꯉꯣꯟꯗꯒꯤꯩ ꯂꯧꯁꯟꯒꯦ ꯍꯥꯏꯔꯒꯁꯨ ꯑꯗꯨꯒꯤ ꯇꯥꯏꯃꯤꯡꯗꯨꯗ ꯂꯧꯁꯜꯂꯣ ꯍꯥꯏꯕꯅꯦꯕ ꯂꯥꯏ ꯅꯤꯡꯗꯧ ꯅꯠꯇꯦꯕ ꯀꯣ ꯂꯥꯏꯗꯩ ꯅꯤꯕꯩ ꯅꯠꯇꯦ ꯍꯥꯏꯕ ꯌꯨꯝ ꯁꯥꯕꯩ ꯀꯨꯊꯤ ꯌꯦꯡꯕ ꯌꯥꯏ ꯅꯪꯒꯤ ꯃꯣꯅꯥꯂꯤꯁꯥ ꯃꯤꯟꯅ ꯔꯥꯁꯤꯒꯤ ꯁꯅꯤ ꯆꯥꯕꯁꯤ ꯀꯔꯤ ꯇꯧꯔ ꯀꯣꯛꯀꯅꯤ ꯑꯗꯣ ꯊꯥꯡꯖ ꯑꯩꯈꯣꯏ ꯃꯦꯔꯥꯃꯦ ꯆꯥꯎꯕ ꯑꯥꯒꯁꯀꯤ ꯗꯦꯠ
8 ꯐꯥꯎ 2029ꯒꯤ ꯉꯥ ꯁꯥ ꯌꯨ ꯑꯜꯀꯣꯍꯣꯜꯅꯦ ꯃꯤꯠꯅꯦ ꯐꯤꯁꯅꯦ ꯆꯥꯔꯒꯗꯤ ꯗꯥꯎ ꯌꯥꯗꯕ ꯍꯦꯜꯂꯤꯀꯣ ꯒꯤꯇꯥ ꯔꯥꯅꯤ ꯃꯥꯏꯕꯝ ꯁꯅꯤꯅ ꯆꯥꯕꯩꯗꯣ ꯁꯅꯤꯅ ꯆꯥꯔꯒ ꯄꯨꯖꯥ ꯇꯧꯗ꯭ꯔꯁꯨ ꯌꯥꯅꯤꯀꯣ ꯄꯨꯖꯥ ꯇꯧꯗꯧ ꯅꯠꯇꯦ ꯅꯪꯅ ꯆꯥꯛꯍꯦꯟ ꯉꯥꯍꯦꯟ ꯈꯤꯇꯪ ꯀꯔꯀ ꯔꯥꯁꯤꯗꯗꯤ ꯁꯅꯤ ꯂꯩꯇꯦꯀꯣ ꯁꯨꯁꯤꯂꯥ ꯃꯊꯟꯇ ꯀꯩꯅꯣ ꯇꯧꯗꯧꯅꯤ ꯑꯥꯔꯅ ꯍꯧꯕ ꯍꯥꯏꯈ꯭ꯔꯕꯅꯤ ꯁꯅꯥꯇꯣꯝꯕꯤ ꯂꯥꯏꯁ꯭ꯔꯝ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯒꯦ ꯍꯟꯗꯛꯀꯤ ꯁꯇꯔꯗꯦꯁꯤꯗꯤ ꯉꯝꯗ꯭ꯔꯦꯀꯣ ꯅꯦꯛꯁ ꯁꯇꯔꯗꯦꯗ ꯀꯩ ꯅꯨꯃꯤꯠ ꯇꯥꯔꯦ ꯗꯤꯁꯦꯝꯕꯔꯒꯤ ꯗꯦꯠ 16 ꯗꯤꯁꯦꯝꯕꯔꯒꯤ ꯗꯦꯠ 16ꯁꯦ ꯑꯩꯈꯣꯏꯒꯤ खितंग थी ओय में लाइसम बी निबला दे बी जिदे कि ख्वाइदे फास्ट हाइगिबने नि अल्फाबेट हाइबे में नय सुक्ति थी दबिद कमेंट पंपी द पी लेरे को ए बी लोवांग ए न होवा न हाइग्रे को थी द सर्च तो खितंग वीडियो सिंग दे खतंग सु येंगो को दुगा थियो दीपिका फैरोजम नवंबर होय नवंबर की डेट 16 23 30 हाइने सुमाई लाइव सैटरडे सिंगसे नोइना कईगुम इंटरेस्ट लेरगदीको कैप्रिकॉन अदगी दिश्री स्कॉर्पियो ने सनी ने चादेको स्कॉर्पियो ने सनी चाब लेते स्कॉर्पियो दे आले हौरे नसागी दसागी चाबन मखल अमनिको अदुना कैप्रिकॉन ने अदगी एक्वारियस ने पाइसेस ने मोय लेयु मयाम से मसीगी कईगुंबा नोइदा खुदोंग सादा मयाम थेंगनरगदीको कईदोगेदा ngасagi saturday se sidela o sani gi free healing ko ai namadu da paisa amta lobu na taba ko sani da kamai toraga meditate togada ge ai se sani e si ma tumin le jaba planet amne ba masida di ai khoi se thaja da ba leite ko yo chabi na yo chingjan bada मसीना कोलिंग चाब योटनी मसीना चादब योटनी लेतबद माइना अमता लेते मी खुदी म सिगी इफेक्ट सिदी लोइन फंगनी को सेटन की इफेक्ट सिदी सिमा कावरनु को अदना ngasagi kamain to geda sani gi iffect sing je handan geragadi saturday no misida koina kai dog jagada gedo masimadi ai hana so dum hai gere mera misa haibani 15 november gi tungdadi sani retrograde taurambadagi manglomda progressive oiranebaco manglomda changsalaneba adugi matamduda rasi singda oirakadaba mayamdo rasi sing means rasi ahum khag yam kanna hoji impact tauri ko sanina makar kumbha minna ahum se mars ki date 29 gi matungdadi aries rasi si yauksalani matamduda makar rasi na free oinebaco sigi tauri ngai manung sida live date 16 coming upcoming saturday se ai loina karigumba hariba rasi sing si oiba mi sing sina interest oiraba interest oiragadi noigi sani gi kaino se ai suksoi soidana free da mayangi saturn gi healing toge adagi kaino toge akhoi yumda nga ti lao pung amagi meditation am kan tausi sanina saba loina kokpai do oini madu nangna tawba ya baibu candle macha ma porba ya madu kano sana kona ma kong nang kachawa ya ko with mantra de dum thige maya madum katlo ko candle macha api ko do poro yam chaw bo yam than baju kano tawi ko dup yaw ba ya natraga yaw da ba ya or natraga na thau gi thangmai ma kat pa ya maduda थीगदब मयामदो मदुदी आई सुक्सोय सोयदना मेरामी साबलो संदा याय मकर राशि की 29 मार्च 29 मतुंगदा 2020 का 5 के
ꯑꯗꯨꯅꯤ ꯑꯗꯨꯗ ꯅꯣꯏ ꯏꯟꯇꯔꯦꯁ ꯑꯣꯏꯔꯒꯗꯤ ꯚꯦꯔꯣꯅꯤꯀꯥ ꯉꯥꯁꯦꯞꯄꯝ ꯑꯦꯗ꯭ꯔꯦꯁ ꯎꯔꯤꯄꯣꯛ ꯌꯥꯝꯕꯦꯝ ꯂꯩꯀꯥꯏ ꯂꯦꯟ ꯅꯝꯕꯔ 2 ꯀꯣ ꯁꯦꯇꯔꯅ ꯆꯥꯕ ꯃꯌꯥꯝꯁꯦ ꯂꯣꯏ ꯑꯋꯥꯕ ꯍꯥꯏꯗꯣ ꯑꯣꯏ ꯑꯩ ꯏꯁꯥꯁꯦ ꯁꯅꯤꯅ ꯆꯍꯤ 14 ꯆꯥꯔꯤꯕꯁꯤꯡꯁꯦ ꯃꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯇꯔꯟꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯇꯥꯏꯃꯤꯡꯁꯦ ꯅꯨꯃꯤꯠ ꯇꯥꯒꯗꯕ ꯄꯨꯡ ꯑꯩꯈꯣꯏꯒꯤ 2:30 ꯋꯥꯠꯂꯤꯉꯩꯗꯅꯦꯕꯀꯣ ꯑꯗꯨꯅ ꯃꯁꯤꯒꯤ ꯄꯨꯡ 2:30 ꯋꯥꯠꯄꯁꯦ ꯆꯥꯎꯔꯥꯛꯅ ꯍꯧꯖꯤꯛ ꯄꯨꯡ 2:30ꯗꯒꯤ ꯍꯧꯔꯒ 3:30ꯗ ꯂꯣꯏꯁꯟꯁꯤ ꯀꯔꯤꯒꯨꯝꯕ ꯌꯥꯎꯅꯤꯡꯕ ꯃꯌꯥꯝꯅ ꯀꯔꯤꯒꯨꯝꯕ ꯂꯩꯔꯒꯗꯤꯀꯣ ꯑꯩ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯒꯦꯕ ꯃꯌꯥꯝꯒꯤ ꯑꯦꯔꯦꯟꯖꯃꯦꯟ ꯇꯧꯒꯦ ꯑꯩ ꯄꯨꯔꯥ ꯐ꯭ꯔꯤ ꯑꯣꯐ ꯀꯣꯔꯁꯅꯤꯀꯣ ꯃꯌꯥꯝ ꯀꯔꯤꯝꯇ ꯁꯤꯗꯩꯁꯤꯗ ꯄꯩꯁా ꯅꯨꯡꯁꯥ ꯆꯪꯒꯗꯕ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯒꯗꯕ ꯑꯝꯇ ꯂꯩꯇꯦ ꯏꯐ ꯅꯪꯅ ꯄꯥꯝꯃꯒꯗꯤꯀꯣ ꯃꯩ ꯑꯃꯈꯛ ꯀꯠꯄ ꯌꯥꯏ ꯑꯗꯨ ꯅꯠꯇꯕ ꯃꯩꯗꯨ ꯀꯠꯄ ꯅꯪꯅ ꯌꯨꯝꯗ ꯀꯠꯄꯗꯗꯤ ꯃꯟꯇ꯭ꯔ ꯌꯥꯎꯗꯅ ꯀꯠꯂꯤ ꯃꯗꯨ ꯋꯤꯠ ꯃꯟꯇ꯭ꯔ ꯑꯗꯒꯤ ꯁꯅꯤꯁꯦ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯀꯔꯤ ꯃꯟꯇ꯭ꯔꯅ ꯁꯣꯜꯂꯒ ꯑꯩ ꯀꯣꯛꯀꯗꯒꯦ ꯐꯠꯇꯕꯁꯦ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝꯗꯣ ꯁꯇꯔꯗꯦꯗ ꯅꯪ ꯀꯔꯤꯒꯨꯝꯕ ꯄꯨꯡ 1ꯒꯤ ꯃꯇꯝ ꯊꯣꯛꯄꯒꯤ ꯃꯇꯝꯁꯦ ꯂꯩꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯂꯣꯏꯅꯃꯛꯅꯦ ꯁꯤꯗ ꯂꯥꯛꯑꯣ ꯑꯩ ꯂꯣꯏ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯒꯦ ꯐꯝꯃꯒ ꯉꯥꯏꯍꯥꯛꯇꯪ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕ ꯁꯅꯤꯒꯤ ꯀꯩꯅꯣ ꯃꯌꯥꯝꯗꯣ ꯃꯗꯨꯏꯗꯣ ꯇꯧꯕꯗꯣ ꯑꯩ ꯇꯧꯒꯦ ꯇꯧꯁꯤ ꯍꯥꯏꯔꯒꯗꯤ ꯏꯟꯕꯣꯛꯁꯇ ꯑꯩꯈꯣꯏꯒꯤ ꯃꯦꯁꯦꯖ ꯊꯥꯖꯤꯜꯂꯝꯃꯨꯀꯣ ꯁꯦꯇꯔꯟꯒꯤ ꯍꯤꯂꯤꯡ ꯇꯧꯕꯗꯣ ꯇꯧꯁꯤ ꯑꯗꯨꯅ ꯅꯪꯅ ꯌꯨꯝꯗꯩ ꯂꯥꯛꯄꯗ ꯅꯁꯥ ꯉꯥꯛꯇ ꯂꯥꯛꯑꯁꯨ ꯌꯥꯏꯀꯣ ꯊꯥꯎꯒꯤ ꯊꯥꯡꯃꯩ ꯑꯃ ꯄꯣꯔꯛꯀꯦꯁꯨ ꯌꯥꯏ ꯊꯥꯎ ꯑꯍꯤꯡꯕ ꯈꯤꯇꯪ ꯕꯣꯇꯜ ꯃꯆꯥꯗ ꯍꯥꯄꯛꯀꯦꯁꯨ ꯌꯥꯏ ꯃꯗꯨ ꯍꯩꯕ ꯈꯤꯇꯪ ꯀꯥꯟꯅꯕ ꯐꯪꯉꯤꯀꯣ ꯁꯦꯇꯔꯟꯗ ꯑꯗꯒꯤ ꯅꯠꯇ꯭ꯔꯒꯅ ꯉꯝꯗ꯭ꯔꯒꯁꯨ ꯀꯦꯟꯗꯜ ꯃꯆꯥ ꯑꯃꯈꯛ ꯀꯠꯄ ꯌꯥꯏ ꯃꯟꯇ꯭ꯔꯒ ꯂꯣꯏꯅꯅ ꯀꯠꯂꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯅꯪꯉꯣꯟꯗ ꯈꯤꯇꯪ ꯆꯦꯟꯖ ꯂꯥꯛꯄ꯭ꯔꯥ ꯑꯃꯨꯛꯇꯪ ꯌꯦꯡ ꯈ꯭ꯋꯥꯏꯒꯤ ꯁꯥꯡ ꯆꯥꯕ ꯀꯥꯡꯕꯨꯁꯤꯗꯤ 41 ꯁꯇꯔꯗꯦꯗꯤ ꯑꯦꯠꯂꯤꯁ ꯇꯧ ꯍꯥꯏꯕꯅꯤꯀꯣ ꯊꯥꯔ ꯑꯥꯏꯒꯤ ꯇꯧꯕꯒꯤ ꯁꯤꯗꯤ ꯊꯥꯔ ꯑꯥꯏꯗꯨꯗꯤ ꯅꯍꯥꯟ ꯂꯣꯏ ꯇꯧꯈ꯭ꯔꯦꯀꯣ ꯗꯤꯋꯥꯂꯤ ꯅꯨꯃꯤꯠꯇ ꯑꯗꯨ ꯃꯌꯥꯝ ꯌꯥꯎꯍꯧꯗ꯭ꯔ ꯃꯥꯜꯂꯦ ꯐꯣꯟꯗ ꯇꯧꯔꯒ ꯌꯦꯡꯉꯝꯕꯗꯣ ꯑꯗꯨ ꯑꯩꯅ ꯈꯤꯇꯪ ꯆꯤꯟꯕꯗꯒꯤ ꯂꯥꯏꯚꯇꯣ ꯈꯤꯇꯪ ꯊꯥꯗ꯭ꯔꯦ ꯂꯥꯏꯚ ꯊꯥꯔꯒꯕꯨꯗꯤ ꯑꯩ ꯐ꯭ꯔꯤꯗ ꯑꯗꯨꯝ ꯌꯦꯡꯕꯅꯤꯀꯣ ꯊꯧꯆꯣꯝ ꯀꯧꯏ ꯑꯗ ꯑꯌꯨꯛꯇꯒꯤ ꯃꯤ ꯂꯥꯛꯁꯜꯂꯒ ꯀꯨꯏꯅ ꯌꯦꯡꯕꯒ ꯑꯗꯨꯃꯥꯏꯅ ꯌꯦꯡꯉꯨꯕꯗꯨꯗ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯑꯣꯏꯕꯅꯤ ꯑꯩꯁꯦ ꯎꯔꯤꯄꯣꯛ ꯌꯥꯝꯕꯦꯝ ꯂꯩꯀꯥꯏꯀꯣ ꯀꯨꯝꯚ ꯔꯥꯁꯤꯒꯤꯗꯣ ꯁꯨꯁꯤꯂꯥ ꯀꯨꯝꯚ ꯔꯥꯁꯤꯗꯤ ꯑꯗꯨꯝ 2027ꯒꯤ ꯖꯨꯟꯒꯤ ꯇꯥꯡ 2 ꯐꯥꯎꯁꯤꯗꯤ ꯀꯨꯝꯚ ꯔꯥꯁꯤꯗ ꯁꯅꯤꯅ ꯂꯩꯔꯦ ꯅꯪ ꯅꯀꯣꯛꯇ ꯁꯅꯤ ꯐꯝꯃꯦꯀꯣ ꯖꯅꯋꯥꯔꯤ 2025ꯀꯤꯗꯨ ꯇꯣꯛꯑꯣ ꯗꯤꯁꯦꯝꯕꯔꯗ ꯇꯧꯔꯣ ꯄ꯭ꯔꯇꯤꯃꯥ ꯀꯩꯒꯤꯅꯣ ꯖꯅꯋꯥꯔꯤꯗ ꯇꯥꯅ ꯑꯃꯨꯛ ꯁꯤꯡꯉꯨꯗꯣꯏꯗꯨꯕꯣ ꯋꯥꯟ ꯇꯥꯏꯝ ꯑꯃꯨꯛ ꯈꯛꯇꯪ ꯂꯧꯁꯟꯈ꯭ꯔ ꯂꯣꯏꯔꯦ ꯅꯪꯅ ꯅꯕꯦꯝꯕꯔ ꯗꯤꯁꯦꯝꯕꯔꯁꯤꯗ ꯅꯠꯇ꯭ꯔꯒ ꯑꯃꯨꯛꯇꯪ ꯄꯤꯈ꯭ꯔ ꯂꯣꯏꯔꯦ ꯊꯥ ꯈꯨꯗꯤꯡꯒꯤ ꯀꯩꯅꯣꯅꯤ ꯅꯣꯅꯤꯕꯂꯥ ꯂꯥꯏꯁ꯭ꯔꯝ ꯅꯪꯒꯤ ꯃꯤꯟꯅ ꯔꯥꯁꯤ ꯑꯣꯏꯕꯁꯦ ꯄꯥꯏꯁꯦꯁꯁꯦ ꯁꯤꯗꯤ 8/8/2029 ꯐꯧ ꯁꯅꯤꯒꯤ ꯀꯩꯅꯣ ꯂꯩꯅꯤ ꯑꯗꯨꯅ ꯀꯩꯒꯨꯝꯕ ꯅꯪꯅ ꯍꯤꯂꯤꯡ ꯇꯧꯅꯤꯡꯉꯕ ꯃꯐꯝꯁꯤꯗ ꯂꯥꯛꯄ ꯌꯥꯅꯤ ꯐ꯭ꯔꯤꯗ ꯍꯤꯂꯤꯡ ꯇꯧꯕ ꯌꯥꯅꯤ ꯀꯣ ꯁꯦꯇꯔꯟꯒꯤ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯑꯃꯇꯒꯤ ꯄꯩꯁꯥ ꯂꯧꯔꯣꯏ ꯑꯩ ꯃꯌꯥꯝꯒꯤꯗꯃꯛꯇ ꯃꯗꯨꯃ ꯇꯧꯒꯦ ꯑꯗꯒꯤ ꯃꯌꯥꯝꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯑꯃꯅ ꯄꯣꯒꯣ ꯃꯩꯁꯅꯥꯝ ꯏꯁꯀꯣꯔꯄꯤꯌꯣꯒꯤꯗꯤ ꯀꯔꯤꯝ ꯂꯩꯇꯦ ꯏꯁꯀꯣꯔꯄꯤꯌꯣ ꯏꯁ ꯗ ꯋꯤꯀꯦꯁ ꯍꯥꯏꯇꯥꯔꯦꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯁꯣꯟꯕ ꯔꯥꯁꯤꯅꯤꯀꯣ ꯏꯁꯀꯣꯔꯄꯤꯌꯣ ꯍꯥꯏꯁꯦ ꯑꯗꯨꯅ ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯏꯁꯀꯣꯔꯄꯤꯌꯣꯁꯦ ꯊꯕꯛ ꯇꯧꯕꯗ ꯗꯥꯎ ꯌꯥꯝ ꯌꯥꯒꯟꯗꯦ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯒꯜꯂꯦꯕꯀꯣ ꯅꯪꯅ ꯀꯟꯅ ꯍꯣꯠꯅꯔꯒ ꯃꯍꯩ ꯈꯤꯇꯪ ꯆꯥꯏ ꯃꯗꯨꯒꯤ ꯄꯨꯖꯥꯗꯤ ꯑꯥꯒꯁꯀꯤ ꯗꯦꯠ 19ꯗ ꯑꯣꯏꯈꯤꯀꯣ ꯅꯪꯅ ꯃꯗꯨꯗ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯍꯧꯗ꯭ꯔꯕꯅꯤꯅ 2027ꯒꯤ ꯗꯤꯁꯦꯝꯕꯔꯒꯤ ꯗꯦꯠ 13ꯗ ꯅꯪꯅ ꯑꯃꯨꯛ ꯍꯜꯂꯒ ꯄꯨꯖꯥꯁꯦ ꯇꯧꯕ ꯌꯥꯅꯦꯕꯀꯣ ꯑꯇꯩ ꯔꯥꯁꯤ ꯑꯍꯨꯝꯁꯤ ꯅꯠꯇꯕ ꯁꯅꯤꯅ ꯑꯝꯇ ꯏꯝꯄꯦꯛ ꯇꯧꯗꯦꯀꯣ ꯑꯇꯩ ꯔꯥꯁꯤꯒꯤꯗꯤ ꯑꯩꯅ ꯍꯟꯖꯟ ꯍꯟꯖꯟ ꯈꯨꯝꯃꯨꯗ꯭ꯔꯒꯁꯨ ꯌꯥꯔꯦ ꯑꯇꯣꯞꯄ ꯃꯌꯥꯝꯁꯦꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ
ꯅꯪꯒꯤ ꯅꯁꯥꯒꯤ ꯗꯁꯥꯗ ꯁꯅꯤꯅ ꯆꯥꯔꯕ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯔꯥꯁꯤꯗꯣ ꯀꯨꯝꯚ ꯔꯥꯁꯤ ꯑꯣꯏꯔꯕ ꯑꯗꯒꯤ ꯃꯀꯔ ꯔꯥꯁꯤ ꯑꯣꯏꯔꯕ ꯃꯤꯟꯅ ꯔꯥꯁꯤ ꯑꯣꯏꯔꯕ ꯔꯥꯁꯤ ꯑꯍꯨꯝꯁꯤ ꯑꯣꯏꯔꯒꯗꯤ ꯀꯩꯅꯣ ꯇꯧ ꯑꯗꯨꯅ ꯄꯣꯒꯣ ꯃꯩꯁꯅꯥꯝ ꯅꯪꯗꯣ ꯈꯤꯇꯪ ꯀꯩꯅꯣꯁꯨ ꯇꯧꯋꯤꯀꯣ ꯃꯨꯠ ꯁ꯭ꯋꯤꯡ ꯇꯧꯅꯤ ꯃꯨꯠ ꯁ꯭ꯋꯤꯡ ꯇꯧꯗꯅꯕ ꯌꯥꯝ ꯇꯧ ꯑꯦꯟꯖꯥꯏꯇꯤ ꯂꯥꯛꯀꯅꯤꯀꯣ ꯈꯤꯇꯪ ꯇꯧꯕꯗ ꯐꯠ ꯁꯥꯎꯒꯟꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯅꯤ ꯇꯧꯅꯤꯅ ꯍꯥꯏꯔꯝꯃꯒ ꯇꯧꯔꯗꯧꯅꯤꯅ ꯍꯥꯏꯔꯒ ꯇꯣꯛꯑꯦꯅ ꯇꯧꯕꯗꯣ ꯇꯧꯋꯤꯀꯣ ꯄꯣꯒꯣ ꯅꯪꯒꯤꯗꯣ ꯑꯗꯨ ꯈꯤꯇꯪ ꯆꯦꯟꯖ ꯇꯧꯊꯣꯛꯅꯕ ꯍꯣꯠꯅꯧ ꯑꯗꯨꯅ ꯔꯨꯖꯤꯇꯥ ꯑꯩꯒꯤ ꯏꯃꯨꯡꯗ ꯃꯀꯔ ꯀꯨꯝꯚ ꯃꯤꯟꯅ ꯔꯥꯁꯤ ꯃꯁꯥꯗꯤ ꯑꯃꯠꯇ ꯂꯩꯇꯦ ꯂꯝꯁꯨ ꯌꯥꯝꯅ ꯂꯥꯞꯄꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯣꯖꯥ ꯔꯣꯖꯤꯇꯥ ꯑꯗꯨꯗꯤ ꯁꯅꯥ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯃꯈꯣꯡꯗ ꯑꯗꯨꯝ ꯇꯧꯔꯣꯀꯣ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯔꯥꯁꯤ ꯑꯍꯨꯝꯗꯨꯒꯤ ꯃꯤ ꯁꯅꯤꯅ ꯆꯍꯤ 10 ꯆꯥꯕ 35 53 ꯆꯥꯕ ꯗꯁꯥ ꯂꯩꯕ ꯃꯤ ꯁꯇꯔꯗꯦ ꯏꯚ꯭ꯔꯤ ꯁꯇꯔꯗꯦ ꯁꯦꯇꯟ ꯍꯤꯂꯤꯡ ꯇꯧꯕ ꯑꯗꯒꯤ ꯁꯦꯇꯟꯒꯤ ꯃꯟꯇ꯭ꯔꯅꯆꯤꯡꯕ ꯃꯌꯥꯝꯗꯣ ꯃꯦꯗꯤꯇꯦꯁꯟ ꯇꯧꯕ ꯑꯗꯨ ꯃꯌꯥꯝꯗꯣ ꯂꯣꯏ ꯇꯧꯅꯤ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯇꯧꯁꯤ ꯍꯥꯏꯔꯒꯗꯤ ꯀꯣ ꯃꯀꯔ ꯑꯁꯤꯒꯤ ꯃꯥꯔꯆ 29 ꯐꯥꯎ ꯂꯩꯈꯤꯅꯤ ꯍꯥꯏꯔꯤ ꯄꯥꯕꯨꯡꯅ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯑꯗꯨꯝ ꯃꯦꯔꯥꯃꯦꯁ ꯆꯥꯕꯗꯤ ꯑꯀꯥꯏꯕ ꯃꯦꯔꯥꯃꯦꯁ ꯆꯥꯕꯩꯗꯤ ꯀꯩꯝ ꯀꯥꯏꯕ ꯂꯩꯇꯦꯌꯦ ꯅꯪꯅ ꯇꯣꯛꯀꯦꯅ ꯈꯜꯂꯒꯁꯨ ꯑꯗꯨꯗ ꯇꯣꯛꯄ ꯌꯥꯏ ꯍꯥꯏꯕꯅꯤꯀꯣ ꯇꯣꯛꯑꯣꯏꯒꯦꯅ ꯑꯗꯨꯝ ꯆꯥꯔꯒꯁꯨ ꯑꯦꯔꯤꯁꯀꯤꯗꯤ ꯁꯥꯟꯇꯤ ꯊꯧꯆꯣꯝ ꯃꯥꯔꯆꯀꯤ ꯗꯦꯠ 29 2020ꯒ 5ꯇꯒꯤ ꯑꯦꯔꯤꯁꯇ ꯁꯅꯤ ꯆꯪꯉꯛꯑꯅꯤ ꯀꯣ ꯃꯣꯛꯁꯃꯤ ꯑꯩꯀꯣꯏꯖꯝ ꯀꯔꯀꯠ ꯔꯥꯁꯤꯒꯤꯗꯤ ꯌꯥꯝ ꯋꯥꯠꯂꯤ ꯀꯨꯝꯚ ꯔꯥꯁꯤꯒꯤ ꯍꯟꯖꯟ ꯍꯟꯖꯟ ꯍꯥꯏꯔꯦ 2 ꯖꯨꯟ 2027 ꯑꯇꯣꯞꯄ ꯔꯥꯁꯤ ꯑꯝꯇ ꯌꯥꯎꯗꯦ ꯃꯤ ꯔꯥꯁꯤ ꯃꯌꯥꯝꯗꯣ ꯌꯥꯎꯗꯕ ꯃꯌꯥꯝꯗꯣ ꯁꯨꯝ ꯃꯃꯤꯡ ꯄꯟꯕꯩ ꯗꯔꯀꯥꯔ ꯂꯩꯇꯦ ꯀꯨꯝꯚ ꯃꯀꯔ ꯃꯤꯅꯥ ꯑꯍꯨꯝꯁꯤ ꯂꯣꯏꯔꯦ ꯁꯅꯤꯒꯤꯕꯨ ꯀꯨꯝꯚ ꯔꯥꯁꯤꯅꯦ ꯁꯇꯔꯗꯦꯗ ꯂꯥꯛꯆꯒꯦ ꯚꯦꯔꯣꯅꯤꯀꯥ ꯉꯥꯛꯁꯦꯞꯄꯝ ꯏꯚ꯭ꯔꯤ ꯋꯥꯟ ꯏज ꯋꯦꯜꯀꯝ ꯑꯣꯟ ꯗ ꯁꯇꯔꯗꯦ ꯂꯣꯏꯅꯃꯛ ꯅꯨꯃꯤꯠꯁꯤꯗꯅꯦ ꯑꯩ ꯂꯣꯏꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯋꯦꯜꯀꯝ ꯇꯧꯋꯤ ꯑꯩꯒꯤꯁꯤꯗ ꯆꯟꯕ ꯆꯟꯗꯕꯩꯗꯤ ꯑꯩ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯨꯕꯨ ꯍꯦꯛ ꯆꯟꯕ ꯃꯤꯁꯤꯡꯗꯣ ꯅꯠꯇ꯭ꯔꯒꯅ ꯐꯥꯁꯀꯤꯗꯨ ꯂꯣꯏꯈ꯭ꯔꯒꯕꯨ ꯑꯣꯏꯔꯁꯨ ꯑꯩ ꯃꯌꯥꯝꯒꯤ ꯐꯅꯕꯩꯗꯃꯛꯇꯗꯤ ꯑꯗꯨꯃꯗꯤ ꯑꯩ ꯐ꯭ꯔꯤꯗ ꯇꯧꯒꯦ ꯑꯩ ꯏꯁꯥꯁꯨ ꯁꯦꯇꯟꯅ ꯆꯥꯔꯤꯀꯣ ꯑꯩꯗꯤ ꯁꯥꯡꯅ ꯋꯥꯠꯂꯤ ꯆꯍꯤ 10 ꯆꯥꯕꯅꯤ ꯆꯥꯎꯔꯥꯛꯅ ꯆꯍꯤ ꯈꯔꯗꯪ ꯍꯧꯈꯤꯗ ꯉꯥꯏꯔꯤꯀꯣ 5-6 ꯀꯨꯝꯕꯗꯪ ꯑꯩꯒꯤꯁꯦ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦꯁꯦ ꯑꯝꯇ ꯌꯦꯡꯒꯦꯀꯣ ꯑꯩ ꯏꯁꯥꯒꯤꯁꯦ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯅ ꯁꯦꯇꯟꯅ ꯀꯔꯝ ꯀꯥꯟꯐꯧ ꯆꯥꯒꯦꯁꯦ ꯑꯗꯣ ꯁꯦꯇꯟꯅ ꯆꯥꯕꯁꯦ ꯁꯤꯒꯤ ꯑꯩꯅ ꯃꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯍꯥꯏꯖꯕꯗꯨꯅꯤꯀꯣ ꯁꯦꯇꯟ ꯍꯥꯏꯁꯤꯗꯤ ꯃꯥꯗꯤ ꯇꯨꯃꯤꯟꯅ ꯂꯩꯕ ꯄ꯭ꯂꯥꯅꯦꯠꯅꯦꯕ ꯇꯧꯕꯇꯕꯨ ꯀꯩꯗꯧꯒꯦꯗ ꯃꯥꯒꯤ ꯀꯩꯅꯣꯝꯈꯛ ꯂꯩꯌꯦꯕꯀꯣ ꯑꯔꯥꯟꯕ ꯇꯧꯕꯁꯦ ꯑꯩꯅ ꯑꯔꯥꯟꯕ ꯑꯃ ꯇꯧꯔꯨꯕꯁꯦ ꯁꯤꯃꯗꯤ ꯁꯨꯡꯌꯥ ꯌꯥꯗꯦꯕ ꯃꯥ ꯄꯅꯤꯁꯃꯦꯟ ꯄꯤꯌꯦꯕ ꯑꯗꯨꯒꯤ ꯁꯦꯇꯟꯒꯤ ꯋꯥꯔꯤꯁꯤꯡꯅꯆꯤꯡꯕ ꯃꯌꯥꯝꯗꯣ ꯑꯩ ꯂꯣꯏꯅ ꯃꯊꯪ ꯃꯊꯪ ꯂꯤꯗꯅ ꯇꯥꯍꯟꯒꯦ ꯃꯌꯥꯝꯗꯀꯣ ꯃꯗꯨ ꯀꯣꯛꯑꯦ ꯍꯥꯏꯌꯦ ꯁꯦꯇꯟꯅ ꯆꯥꯔꯒꯗꯤ ꯅꯨꯄꯤ ꯑꯣꯏꯔꯦ ꯅꯨꯄꯤ ꯌꯥꯝ ꯊꯣꯛꯄ ꯑꯃ ꯆꯪꯉꯦ ꯅꯨꯄꯥ ꯑꯣꯏꯔꯦ ꯅꯨꯄꯥ ꯌꯥꯝ ꯊꯣꯛꯄ ꯑꯃ ꯆꯪꯉꯦꯀꯣ ꯑꯩ ꯁꯅꯤ ꯆꯥꯔꯦꯅ ꯇꯧꯔꯦ ꯑꯩ 2031 ꯐꯥꯎ ꯆꯥꯏꯀꯣ ꯆꯥꯕ ꯍꯧꯔꯛꯄꯁꯤ 2012ꯇꯒꯤ ꯆꯥꯕ ꯍꯧꯔꯛꯄꯅꯤ ꯑꯗꯨꯅ ꯖꯅꯋꯥꯔꯤ ꯗꯦꯠ 14 2031 ꯐꯥꯎꯁꯦ ꯃꯁꯤ ꯑꯩ ꯁꯅꯤꯅ ꯆꯥꯔꯤꯑꯕ ꯑꯗꯨꯅ ꯍꯧꯖꯤꯛꯁꯤ ꯁꯥꯡꯅ ꯋꯥꯠꯂꯤꯀꯣ ꯆꯍꯤ 24ꯗꯩꯅ 31 ꯐꯥꯎꯗꯤ ꯑꯦꯠꯂꯤꯁ 7 ꯏꯌꯥꯔꯒꯨꯝꯕ ꯂꯩꯔꯤ ꯑꯗꯨꯅ ꯑꯩꯁꯦ ꯍꯧꯖꯤꯛ ꯊꯥꯡꯖꯁꯦ ꯑꯌꯨꯛ ꯅꯨꯡꯊꯤꯟꯁꯤ ꯁꯣꯔꯤ ꯑꯌꯨꯛꯀ ꯅꯨꯡꯗꯥꯡꯒꯁꯦ ꯑꯩ ꯃꯦꯔꯥꯃꯤꯁ ꯆꯥꯏꯀꯣ ꯚꯦꯖ ꯆꯥꯏꯌꯦꯕꯀꯣ ꯊꯪꯒꯥꯜ ꯕꯖꯥꯔꯒꯤ ꯑꯩ ꯃꯗꯨꯗꯗꯤ ꯑꯩ ꯀꯃꯦꯟꯁꯤ ꯌꯥꯝ ꯀꯟꯅ ꯄꯤꯅꯤꯡꯗ꯭ꯔꯦ ꯀꯣ ꯃꯣꯏꯁꯨ ꯀꯩꯅꯣꯒꯤꯅꯤꯅꯀꯣ ꯑꯩꯒꯤ ꯃꯣꯠꯇꯤ ꯄꯤꯅꯤꯡꯗ꯭ꯔꯦꯗꯤ ꯀꯩꯅꯣꯗ ꯀꯩꯅꯣ ꯇꯧꯋꯦꯕ ꯁꯦꯇꯟꯁꯦꯀꯣ
ꯁꯅꯤꯅ ꯌꯦꯡꯕꯁꯤ ꯎꯠꯀꯤ ꯃꯄꯩ ꯑꯣꯏꯅ ꯇꯨꯝꯃꯤ ꯍꯥꯏꯀꯣ ꯎꯠꯀꯤ ꯃꯄꯩ ꯑꯣꯏꯅ ꯇꯨꯝꯕꯁꯦ ꯁꯤꯗ ꯑꯩ ꯁꯨꯝ ꯆꯦꯟꯖꯟꯅ ꯌꯦꯡꯍꯟꯕꯁꯤꯃꯗꯤ ꯑꯩ ꯐꯔꯣꯏꯗ꯭ꯔꯥꯅ ꯈꯜꯂꯤ ꯑꯩꯒꯤ ꯃꯣꯠꯅꯤꯀꯣ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯃꯣꯠ ꯑꯗꯨꯝ ꯆꯠꯀꯦꯁꯨ ꯆꯠꯄꯤꯌꯨꯀꯣ ꯑꯩꯒꯤ ꯃꯣꯠ ꯑꯣꯏꯅ ꯁꯅꯤꯅ ꯌꯦꯡꯕꯗ ꯄꯣꯠ ꯄꯨꯝꯅꯃꯛ ꯎꯠꯀꯤ ꯃꯄꯩ ꯑꯣꯏꯅ ꯇꯨꯝꯃꯤ ꯍꯥꯏ ꯎꯠꯀꯤ ꯃꯄꯩ ꯑꯣꯏꯅ ꯇꯨꯝꯕ ꯄꯣꯠꯇꯨꯗꯩꯗ ꯑꯩꯅ ꯆꯪꯁꯤꯟꯕꯁꯦ ꯈꯤꯇꯪ ꯑꯩꯗꯤ ꯏꯁꯥꯅ ꯄꯥꯝꯖꯗꯕꯒꯤ ꯍꯥꯏꯕꯅꯤꯀꯣ ꯑꯗꯨꯅ ꯁꯅꯤꯒꯤ ꯃꯍꯨꯠꯇ ꯀꯅꯥꯗ ꯈꯣꯏꯔꯝ ꯁꯅꯤꯒꯤꯁꯨ ꯃꯥꯒꯤ ꯔꯨꯜ ꯇꯧꯕ ꯑꯃꯈꯛ ꯂꯩꯕ ꯗꯦꯕ ꯗꯦꯕꯤ ꯑꯃ ꯁꯅꯤꯁꯦ ꯀꯅꯥꯅ ꯔꯨꯜ ꯇꯧꯒꯦꯗ ꯁꯅꯤ ꯍꯥꯏꯕ ꯁꯦꯇꯔꯟ ꯍꯥꯏꯕ ꯒ꯭ꯔꯍ ꯑꯁꯤꯕꯨ ꯔꯨꯜ ꯇꯧꯕꯁꯤꯗꯤ ꯄ꯭ꯔꯖꯥꯄꯇꯤꯅ ꯀꯧꯕ ꯂꯥꯏ ꯄ꯭ꯔꯖꯥꯄꯇꯤ ꯑꯁꯤꯗꯤ ꯀ꯭ꯔꯤꯌꯦꯁꯟ ꯖꯒꯠꯁꯦ ꯁꯦꯝꯒꯠ ꯁꯥꯒꯠꯄꯁꯤꯅ ꯇꯧꯋꯦꯕꯀꯣ ꯑꯗꯨꯒ ꯑꯃꯅ ꯑꯃꯨꯛ ꯀꯅꯥꯅ ꯔꯨꯜ ꯇꯧꯒꯦꯗ ꯖꯣꯝ ꯍꯥꯏꯅ ꯀꯧꯕ ꯁꯤꯅ ꯑꯃꯨꯛ ꯔꯨꯜ ꯇꯧꯋꯦꯕ ꯖꯣꯝ ꯍꯥꯏꯁꯤꯅ ꯀꯩꯅꯣ ꯗꯤꯃꯣꯂꯦꯁꯟ ꯇꯧꯕꯅꯦꯕ ꯂꯣꯏꯅꯃꯛ ꯊꯨꯒꯥꯏꯕ ꯂꯣꯏꯁꯟꯕ ꯊꯨꯞꯆꯟꯕꯗꯣ ꯁꯦꯝꯒꯠꯄ ꯑꯃꯅꯦ ꯂꯣꯏꯁꯟꯕ ꯑꯃꯅꯦ ꯑꯅꯤꯁꯤꯅ ꯄꯨꯕꯅꯤꯀꯣ ꯁꯅꯤꯁꯦ ꯑꯗꯨꯅ ꯌꯥꯝ ꯁꯥꯊꯤꯔꯤꯁꯦ ꯃꯥꯁꯦꯀꯣ ꯁꯅꯤ ꯆꯥꯕꯗ ꯍꯧꯕ ꯃꯤ ꯌꯥꯎꯔꯤꯅꯤꯀꯣ ꯃꯌꯥꯝ ꯈꯪꯕꯤꯌꯣꯕ ꯁꯅꯤꯅ ꯆꯥꯕ ꯐꯠꯇꯦ ꯐꯠꯇꯦꯅ ꯍꯥꯏꯔꯒ ꯁꯅꯤꯅ ꯆꯥꯕꯁꯤꯗ ꯀꯤꯟꯊꯕ ꯉꯝꯗꯈꯩ ꯅꯨꯡꯉꯥꯏꯕ ꯌꯥꯎꯋꯦꯕꯀꯣ ꯁꯆꯤꯕꯂꯥ ꯊꯧꯆꯣꯝ ꯅꯪ ꯋꯥꯍꯪꯗꯣ ꯈꯤꯇꯪ ꯍꯦꯟꯃꯟꯈ꯭ꯔꯦꯀꯣ ꯁꯤ ꯇꯣꯄꯤꯛꯁꯤ ꯈꯤꯇꯪ ꯇꯣꯄꯤꯛꯁꯤꯗ ꯈꯤꯇꯪ ꯂꯥꯛꯑꯣꯀꯣ ꯅꯪꯒꯤꯁꯤꯅ ꯄꯥꯔꯁꯣꯅꯦꯜ ꯑꯣꯏꯅ ꯀꯩꯅꯣ ꯑꯣꯏꯅ ꯇꯧ ꯂꯩꯔꯦ ꯑꯗꯨꯅ ꯁꯅꯤꯒꯤ ꯀꯩꯅꯣꯁꯦ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯄꯨꯔꯤꯕ ꯄꯣꯠꯁꯤꯗꯤ ꯀꯩꯅꯣ ꯑꯣꯏꯌꯦꯕ ꯁꯦꯝꯒꯠꯄ ꯑꯃꯅꯦ ꯊꯨꯒꯥꯏꯕ ꯑꯃꯅꯦ ꯑꯅꯤꯅꯤꯀꯣ ꯑꯗꯨꯅ ꯀꯩꯗꯧꯋꯦ ꯊꯨꯒꯥꯏꯕꯗꯨꯒꯤ ꯇꯥꯈ꯭ꯔꯗꯤ ꯀꯩꯗꯧꯋꯦ ꯃꯤꯗꯣ ꯂꯣꯏ ꯃꯥꯡ ꯇꯥꯛꯄ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯏꯃꯨꯡ ꯃꯅꯨꯡ ꯀꯥꯏꯕ ꯏꯐ ꯁꯅꯤꯁꯤꯗꯒꯤ ꯅꯪꯅ ꯂꯣꯏꯅꯕ ꯍꯩꯔꯒꯗꯤꯀꯣ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯆꯥꯎꯈꯠꯄ ꯑꯦꯕꯟꯗꯦꯟꯁ ꯋꯦꯜꯊꯅꯆꯤꯡꯕꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯐꯪꯉꯦꯕ ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯀꯩꯗꯧꯋꯦ ꯅꯪꯒꯤ ꯅꯔꯟ ꯅꯊꯨꯝ ꯂꯣꯏ ꯃꯥꯡꯕ ꯅꯁꯥꯐꯧ ꯁꯤꯕ ꯅꯥꯕ ꯊꯣꯛꯄꯁꯦ ꯁꯦꯇꯟꯅ ꯄꯤꯌꯦꯕ ꯑꯗꯨꯅ ꯁꯅꯤꯁꯦ ꯂꯣꯏꯅꯕꯗꯤ ꯈꯤꯇꯪ ꯂꯨꯏ ꯂꯣꯏꯅꯕ ꯍꯩꯔꯒꯗꯤ ꯅꯪꯅ ꯀꯩꯅꯣ ꯇꯧꯋꯤ ꯃꯗꯨ ꯂꯣꯏꯅꯒꯦ ꯍꯥꯏꯔꯒꯗꯤ ꯀꯔꯝꯍꯥꯏꯅ ꯇꯧꯗꯒꯦ ꯑꯃꯗꯤ ꯀꯔꯝꯕ ꯏꯁꯣꯔꯗ ꯆꯪꯖꯔꯒ ꯇꯧꯒꯗꯒꯦ ꯑꯗꯣ ꯑꯩ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯅ ꯐ꯭ꯔꯤ ꯍꯤꯂꯤꯡ ꯐ꯭ꯔꯤ ꯃꯦꯗꯤꯇꯦꯁꯟ ꯐ꯭ꯔꯤ ꯄꯨꯖꯥ ꯏꯕ꯭ꯔꯤ ꯁꯇꯔꯗꯦ ꯇꯧꯖꯒꯦ ꯏꯐ ꯃꯌꯥꯝꯅ ꯄꯥꯝꯕꯤꯔꯒꯗꯤ ꯍꯥꯏꯕꯤꯔꯣ ꯀꯣ ꯇꯧꯁꯦꯅ ꯑꯦꯠꯂꯤꯁ ꯃꯤ 10-20 ꯈꯛꯇꯪꯕꯨ ꯂꯩꯔꯒꯗꯤ ꯑꯩ ꯑꯗꯨꯝ ꯇꯧꯒꯦꯀꯣ ꯂꯥꯏꯒ ꯍꯤꯡꯆꯥꯕꯒ ꯂꯧꯅꯕ ꯌꯥꯏ ꯈꯔ ꯈꯠꯅꯩꯀꯣ ꯊꯧꯆꯣꯝ ꯇꯦꯜꯍꯩꯕꯤ ꯆꯅꯨ ꯀꯣꯏꯁꯟꯗꯨ ꯈꯤꯇꯪ ꯄꯥꯔꯁꯅꯦꯜꯗꯤ ꯑꯣꯏꯔꯦ ꯄꯨꯡꯁꯦ ꯈꯤꯇꯪ ꯉꯁꯥꯏꯒꯤ ꯄꯩꯁꯥ ꯇꯣꯟꯕꯒ ꯁꯅꯤꯒꯤꯗꯣ ꯑꯗꯨꯗ ꯈꯤꯇꯪ ꯍꯪꯉꯒꯗꯤ ꯐꯗꯧꯕ ꯍꯌꯦꯡ ꯂꯣꯏꯔꯒ ꯅꯪꯅ ꯑꯃꯨꯛ ꯍꯪꯒꯠꯂꯛꯀꯗꯣꯏꯁꯦ ꯄꯩꯁꯥꯒꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣꯅ ꯑꯃꯨꯛ ꯍꯪꯉꯛꯑꯒꯗꯤ ꯑꯩꯁꯨ ꯈꯨꯝꯕ ꯇꯜꯂꯛꯀꯅꯦꯕꯀꯣ ꯃꯌꯥꯝ ꯂꯥꯛꯄꯤꯅꯤꯡꯉꯒꯗꯤꯀꯣ ꯑꯩꯒꯤ 9856160330ꯗ ꯊꯥꯡꯖ ꯅꯨꯃꯤꯠꯀꯤꯗꯣ ꯂꯥꯛꯆꯒꯦ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯖꯒꯦꯅ ꯃꯦꯁꯦꯖ ꯑꯃꯃꯝꯇꯪ ꯊꯥꯕꯤꯔꯝꯃꯣ SMS ꯑꯣꯏꯔꯁꯨ ꯌꯥꯏ ꯋꯥꯆꯦꯞꯇ ꯑꯣꯏꯔꯁꯨ ꯌꯥꯏꯀꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤꯀꯣ ꯑꯩ ꯄ꯭ꯔꯤꯄꯦꯌꯥꯔ ꯇꯧꯔꯝꯒꯦ ꯃꯌꯥꯝꯒꯤ ꯐꯝꯐꯝ ꯀꯃꯥꯏꯅ ꯇꯧꯗꯒꯦ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝꯗꯣ ꯑꯩ ꯃꯗꯨ ꯁꯤꯟꯖꯒꯦꯕꯀꯣ ꯕꯤꯗ꯭ꯌꯥꯂꯛꯁꯃꯤ ꯌꯦꯟꯁꯦꯝꯕꯝ ꯄꯨꯡꯁꯦ ꯆꯥꯎꯔꯥꯛꯅ 2:30ꯗ ꯂꯥꯛꯑꯣꯀꯣ 2:45ꯗꯒꯤ ꯍꯧꯔꯒ ꯄꯨꯡ ꯑꯃꯒꯨꯝꯕ ꯇꯧꯔꯒ ꯑꯗꯨꯝ ꯃꯌꯥꯝꯁꯦ ꯂꯣꯏ ꯊꯕꯛ ꯆꯤꯟꯅꯗꯣꯏꯅꯤꯅ ꯑꯩꯒꯤꯕꯨꯗꯤ ꯂꯣꯏꯅꯃꯛ ꯌꯥꯏ ꯑꯗꯨ ꯃꯌꯥꯝ ꯆꯤꯟꯅꯕꯅꯤꯅ ꯄꯨꯡ 1 to 90 ꯃꯤꯅꯠꯀꯨꯝꯕ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯂꯣꯏꯁꯟꯅꯕ ꯑꯗꯣ ꯁꯅꯤꯒꯤ ꯕꯦꯕꯤ ꯊꯤꯌꯥꯝ ꯅꯪꯒꯤ ꯄꯥꯎꯈꯨꯝꯁꯤ ꯀꯗꯥꯏꯅꯣ ꯅꯪꯒꯤ ꯀꯣꯏꯁꯟꯁꯤꯕꯨ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯏꯆꯥ ꯅꯨꯄꯤꯗꯣ ꯍꯟꯗꯛꯀꯤ ꯍꯧꯈꯤꯕ ꯁꯦꯞꯇꯦꯝꯕꯔꯗ ꯆꯍꯤ 10 ꯁꯨꯕꯗ ꯉꯥꯏꯔꯤ ꯃꯥꯒꯤꯗꯤ ꯀꯝꯗꯧꯒꯅꯤ ꯁꯦꯞꯇꯦꯝꯕꯔꯒꯤꯗ 10 ꯁꯨꯕꯗ ꯉꯥꯏꯔꯤꯁꯦ ꯀꯩꯅꯣꯔꯕ ꯁꯅꯤꯒꯤꯗꯣ ꯂꯩꯔꯤꯔꯕ ꯆꯍꯤ 10 ꯁꯨꯗ ꯉꯥꯏꯕꯒꯤ ꯀꯣꯏꯁꯟꯁꯤ ꯀꯩꯅꯣꯕ ꯑꯗꯨ ꯍꯥꯏꯔꯛꯑꯣ ꯊꯤꯌꯥꯝ ꯕꯦꯕꯤ ꯑꯗꯨ ꯍꯥꯏꯔꯛꯑꯣ ꯁꯃꯤꯂꯥ ꯗꯦꯕꯤ ꯁꯇꯔꯗꯦꯒꯤꯗꯣ ꯇꯧꯁꯤ ꯍꯥꯏꯔꯒꯗꯤꯀꯣ ꯑꯩꯅ ꯍꯥꯏꯗꯣ ꯑꯩ ꯐꯣꯟ ꯅꯝꯕꯔꯗꯨꯗ ꯇꯧꯁꯦ ꯑꯩ ꯃꯤ ꯃꯁꯤꯡꯗꯨꯒꯤꯁꯨ ꯄ꯭ꯔꯤꯄꯦꯌꯔ ꯑꯃ ꯇꯧꯒꯦ ꯑꯗꯨꯒ ꯑꯅꯤ ꯆꯟꯗ꯭ꯔꯦꯗꯅ ꯑꯩ ꯁꯦꯀꯦꯟ ꯕꯦꯖ ꯇꯧꯔꯒ ꯑꯗꯨꯝ ꯇꯧꯁꯤꯀꯣ ꯀꯦꯂꯤꯒꯤ ꯂꯣꯏ ꯍꯥꯏꯁꯦ ꯂꯣꯏꯇꯥꯝ ꯑꯣꯏꯗꯣꯏꯔꯥ ꯏꯁꯀꯣꯄꯤꯌꯣꯁꯦ ꯀꯩ ꯔꯥꯁꯤꯅꯣ ꯍꯥꯏꯔꯗꯤ ꯁꯤꯇꯥ ꯀꯅꯥꯏ ꯅꯨꯄꯥꯅꯣ ꯑꯗꯨ ꯇꯥꯗꯣꯔꯦ ꯏꯁꯀꯣꯄꯤꯌꯣ ꯍꯥꯏꯗꯤ ꯑꯗ ꯌꯦꯛꯏꯗꯨꯅꯤꯀꯣ ꯕ꯭ꯔꯤꯆꯤꯛ
ꯑꯩꯗꯣ ꯃꯤꯟꯅꯔꯁꯤꯅꯦ ꯕꯤꯕꯤꯠꯁꯤ ꯌꯥꯝ ꯄꯨꯕꯤꯔꯛꯑꯣ ꯌꯥꯏꯌꯦ ꯆꯍꯤ 10 ꯁꯨꯗ ꯉꯥꯏꯕ ꯑꯉꯥꯡ ꯀꯩꯅꯣ ꯆꯥꯎꯔꯦ ꯀꯩꯗꯧꯔꯒꯦ ꯅꯆꯥꯅꯨꯄꯤꯗꯣ ꯄꯨꯔꯛꯑꯣ ꯐꯝꯍꯜꯂꯣ ꯃꯥꯁꯨ ꯐꯝꯕꯗꯤ ꯉꯝꯃꯤꯗꯅ ꯇꯥꯕ ꯐꯝꯕꯗꯤ ꯗꯛꯁꯤꯅꯥ ꯑꯝꯇ ꯂꯩꯇꯦꯀꯣ ꯕꯤꯅꯤꯠꯁꯤꯡ ꯑꯩ ꯃꯌꯥꯝꯒꯤ ꯀꯩꯅꯣꯅꯤ ꯁꯅꯤꯅ ꯆꯥꯕꯁꯦ ꯑꯩ ꯏꯁꯥ ꯁꯅꯤꯅ ꯆꯥꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝꯒꯤꯁꯨ ꯑꯗꯨꯝ ꯑꯩ ꯇꯧꯒꯦ ꯍꯥꯏꯅ ꯐ꯭ꯔꯤꯅꯤ ꯑꯩ ꯀꯔꯤꯝꯇ ꯃꯗꯨꯒꯤ ꯗꯈꯤꯅꯥ ꯅꯨꯡꯈꯤꯅꯥ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ ꯃꯗꯨꯃ ꯑꯩ ꯃꯌꯥꯝꯒꯤꯗꯃꯛꯇ ꯐ꯭ꯔꯤ ꯇꯧꯖꯒꯦ ꯃꯌꯥꯝꯅꯗ ꯄꯥꯝꯃꯤ ꯇꯧꯁꯤ ꯑꯗꯨꯗ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩ ꯇꯧꯒꯦ ꯐꯣꯟ ꯅꯝꯕꯔꯗꯣ ꯑꯩ ꯑꯃꯨꯛꯀ ꯍꯥꯏꯒꯦ 9856160330 ꯑꯗꯨꯗꯩꯗ ꯃꯦꯁꯦꯖ ꯑꯃ ꯊꯥꯕꯤꯔꯝꯃꯣ ꯇꯧꯁꯤꯅ ꯄꯨꯡ 2:30 to 2:45 ꯂꯥꯛꯄꯤꯔꯣ ꯃꯗꯨꯒ ꯍꯧꯖꯤꯛꯀꯤꯗꯣ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯗꯣ ꯑꯗꯩꯗ ꯇꯧꯁꯤ ꯁꯅꯤꯒꯤ ꯀꯔꯝꯍꯥꯏꯅ ꯇꯧꯈꯤꯕꯗꯩ ꯑꯣꯏꯈꯤꯕꯒꯤ ꯋꯥꯔꯤꯅꯆꯤꯡꯕ ꯃꯌꯥꯝꯗꯣ ꯒ꯭ꯔꯤꯁ ꯆꯥꯗꯦꯃꯤ ꯍꯣꯏ ꯑꯩ ꯕꯤꯁꯦꯝꯄꯨꯔꯗꯒꯤꯅꯤ ꯊꯥꯒꯠꯆꯔꯤ ꯍꯣꯏ ꯕꯤꯁꯦꯝꯄꯨꯔꯗꯤ ꯌꯥꯝ ꯀꯟꯅ ꯂꯥꯞꯄꯗꯤ ꯅꯠꯇꯦꯀꯣ ꯑꯃꯨꯛꯇꯪ ꯐꯅꯤꯡꯉꯗꯤ ꯑꯩꯈꯣꯏ ꯈꯤꯇꯪꯒꯤ ꯃꯇꯝ ꯃꯥꯡꯕ ꯑꯃꯗꯤ ꯆꯪꯉꯦꯀꯣ ꯈꯤꯇꯪ ꯐꯁꯤ ꯍꯥꯏꯔꯒꯗꯤ ꯑꯩ ꯃꯌꯥꯝꯒꯤꯅꯤꯀꯣ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯁꯤꯗꯤ ꯑꯩꯒꯤ ꯀꯥꯟꯅꯕꯒꯤ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯇꯧꯕꯩ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯁꯤ ꯍꯥꯏꯕꯅꯦꯕ ꯑꯩꯒꯤ ꯏꯆꯥꯁꯦ ꯍꯥꯟꯅꯗꯤ ꯀꯤꯔꯝꯗꯦ ꯑꯗꯣ ꯊꯥ ꯈꯔꯁꯤꯗ ꯌꯥꯝ ꯀꯤꯒꯟꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯑꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯃꯥꯒꯤ ꯔꯥꯁꯤ ꯒꯨꯟꯅꯔꯣ 25 ꯑꯣꯛꯇꯣꯕꯔ 2023ꯗ ꯄꯣꯛꯄꯁꯦ ꯃꯥ ꯀꯤꯒꯟꯕꯗꯨꯗꯤ ꯔꯥꯁꯤꯅꯗꯤ ꯅꯠꯇꯦꯀꯣ ꯀꯩꯅꯣ ꯔꯥꯁꯤꯅꯗꯤ ꯀꯤꯒꯟꯕ ꯅꯠꯇꯦ ꯃꯉꯣꯟꯗ ꯀꯩꯒꯨꯝꯕ ꯈꯔ ꯂꯩꯅꯤꯀꯣ 20 ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯄꯣꯛꯑꯦꯀꯣ ꯅꯪꯒꯤ ꯅꯆꯥ ꯀꯩꯅꯣꯁꯦ ꯑꯗꯨꯒꯤ ꯀꯤꯒꯟꯕ ꯈꯣꯠꯀꯟꯕꯩꯗꯤ ꯀꯔꯤꯝꯇ ꯂꯩꯔꯣꯏ ꯇꯧꯕꯇꯕꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯤꯒꯤ ꯔꯥꯁꯤꯁꯦ ꯀꯨꯝꯚ ꯔꯥꯁꯤ ꯇꯥꯏꯀꯣ 2023ꯗ ꯄꯣꯛꯏꯕ ꯅꯆꯥꯅꯨꯄꯤꯁꯦ ꯀꯨꯝꯚ ꯔꯥꯁꯤꯅꯤ ꯔꯕꯤ ꯅꯤꯆ ꯑꯣꯏꯕ ꯃꯔꯝ ꯑꯣꯏꯗꯅ ꯃꯃꯤꯠ ꯈꯅꯥꯎꯅꯆꯤꯡꯕ ꯈꯔ ꯅꯨꯡꯉꯥꯏꯔꯣꯏ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯅꯕ ꯌꯥꯝ ꯀꯟꯅ ꯆꯦꯛꯁꯤꯜꯂꯨꯀꯣ ꯑꯉꯥꯡꯗꯣ ꯒꯥꯔꯤ ꯇꯣꯡꯍꯟꯕ ꯈꯣꯠꯍꯟꯕꯗꯣ ꯈꯤꯇꯪ ꯆꯦꯛꯁꯤꯜꯂꯨꯀꯣ ꯑꯗꯨꯏꯗꯨꯃꯅꯤ ꯑꯗꯨꯅ ꯀꯤꯔꯤꯗꯨꯒꯤ ꯑꯃꯅꯤ ꯔꯟꯖꯅꯥ ꯂꯥꯏꯁ꯭ꯔꯝ ꯔꯥꯍꯨ ꯄꯨꯖꯥ ꯊꯥꯡꯖꯗ ꯀꯠꯂꯨ ꯍꯥꯏꯕꯁꯤ ꯀꯔꯤ ꯑꯣꯏꯒꯗꯕꯅꯤ ꯔꯥꯍꯨ ꯄꯨꯖꯥ ꯊꯥꯡꯖꯗ ꯀꯠꯂꯨ ꯍꯥꯏꯁꯤꯗꯤ ꯔꯥꯍꯨ ꯄꯨꯖꯥꯗꯨꯗꯤ ꯊꯥꯡꯖꯗ ꯀꯠꯂꯨꯗꯤ ꯊꯥꯡꯖꯗ ꯔꯥꯍꯨ ꯄꯨꯖꯥ ꯇꯧ ꯍꯥꯏꯕꯅꯤ ꯔꯥꯍꯨꯁꯦ ꯁꯦꯇꯔꯗे ꯑꯣꯔ ꯁꯟꯗꯦꯗ ꯇꯧꯕ ꯌꯥꯏꯀꯣ ꯗꯦꯁ꯭ꯔꯤ ꯍꯤꯗꯡꯃꯌꯨꯝ ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯉꯥꯏꯖꯔꯤ ꯅꯪꯒꯤ ꯄꯥꯎꯈꯨꯝꯁꯦ ꯀꯩꯅꯣ ꯀꯣꯏꯁꯟꯗꯣ ꯑꯝꯇꯒ ꯍꯜꯂꯛꯑꯣ ꯕꯤꯗ꯭ꯌꯥ ꯃꯣꯏꯔꯥꯡꯊꯦꯝ ꯁꯇꯔꯗꯦꯁꯤꯗꯤ ꯂꯥꯏ ꯅꯤꯡꯕꯩꯗꯤ ꯃꯇꯝ ꯂꯩꯇꯦꯀꯣ ꯂꯣꯏ ꯐ꯭ꯔꯤꯅꯤ ꯑꯦꯅꯤ ꯇꯥꯏꯝ ꯑꯦꯅꯤ ꯁꯇꯔꯗꯦ ꯀꯣ ꯑꯦꯅꯤ ꯇꯥꯏꯝꯗꯤ ꯍꯥꯏ ꯌꯥꯗ꯭ꯔꯦ ꯑꯦꯅꯤ ꯁꯇꯔꯗꯦ ꯅꯪꯅ ꯍꯦꯛ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯅꯤꯡꯕ ꯅꯨꯃꯤꯠꯁꯤꯡꯗꯣ ꯑꯩ ꯑꯗꯨꯝ ꯂꯣꯏ ꯇꯧꯒꯦ ꯁꯇꯔꯗꯦ ꯍꯥꯏꯕ ꯅꯨꯃꯤꯠꯁꯦ ꯄꯨꯡ 2ꯗꯤ ꯑꯩꯒꯤ ꯃꯌꯥꯝꯒꯤ ꯀꯥꯏꯊꯣꯛꯑꯒꯦ ꯑꯗꯣꯝꯒꯤ ꯋꯥꯈꯜꯅꯆꯤꯡꯕ ꯃꯥꯏꯟ ꯁꯦꯠꯇꯣ ꯈꯤꯇꯪ ꯍꯣꯡꯗꯣꯛꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯣ ꯁꯦꯇꯟꯒꯤ ꯅꯨꯡꯉꯥꯏꯇꯕ ꯂꯩꯕꯗꯣ ꯀꯨꯊꯤ ꯌꯦꯡꯕ ꯂꯥꯛꯄ ꯌꯥꯕ ꯅꯨꯃꯤꯠ ꯈꯪꯅꯤꯡꯉꯦ ꯍꯥꯏꯕ ꯗꯦꯁ꯭ꯔꯤ ꯍꯤꯗꯡꯃꯌꯨꯝ ꯃꯟꯗꯦ ꯇꯨ ꯐ꯭ꯔꯥꯏꯗꯦ 8 AM to 4 PM ꯀꯣ ꯑꯗꯨꯕꯨ ꯄꯥꯕꯨꯡ ꯈꯨꯗꯤꯡꯃꯛ ꯑꯅꯥ ꯑꯌꯦꯛꯁꯦ ꯌꯥꯝ ꯇꯣꯏꯅ ꯊꯧꯆꯣꯝ ꯅꯤꯡꯊꯧꯕ ꯑꯩꯅ ꯀꯩꯅꯣꯝꯈꯛ ꯍꯥꯏꯅꯤꯡꯕꯗꯤꯀꯣ ꯑꯩꯅ ꯈꯪꯖꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇ ꯑꯩꯅꯒꯤ ꯄꯥꯎꯈꯨꯝꯁꯦ ꯀꯩꯅꯣꯝꯈꯛꯅꯤ ꯁꯦꯇꯟ ꯍꯥꯏꯕꯁꯤꯗꯤꯀꯣ ꯒꯔꯥ ꯍꯥꯏꯁꯤꯗꯤ ꯙꯔꯃ ꯅꯥꯏꯗꯦꯀꯣ ꯑꯩ ꯙꯔꯃꯁꯤ ꯆꯠꯂꯤ ꯆꯠꯇꯦ ꯍꯥꯏꯕ ꯂꯩꯇꯦ ꯄ꯭ꯂꯥꯅꯦꯠꯁꯤꯗꯤ ꯑꯗꯨꯝ ꯂꯩꯅꯤꯀꯣ ꯄ꯭ꯂꯥꯅꯦꯠꯀꯤ ꯏꯐꯦꯛ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯗ ꯑꯗꯨꯝ ꯄꯤꯅꯤꯀꯣ ꯑꯗꯨꯅ ꯃꯁꯤꯗꯤ ꯑꯩꯗꯤ ꯃꯩꯇꯩ ꯆꯠꯂꯤ ꯍꯤꯟꯗꯨꯒꯤ ꯂꯥꯏ ꯊꯥꯖꯗꯦ ꯍꯥꯏꯕ ꯂꯩꯇꯦꯀꯣ ꯑꯗꯒꯤ ꯑꯩꯗꯤ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯑꯣꯏ ꯍꯤꯟꯗꯨꯒꯤ ꯂꯥꯏ ꯊꯥꯖꯗꯦ
ꯍꯥꯏꯗꯅ ꯍꯥꯏꯕ ꯃꯥ ꯏꯐꯦꯛꯇꯤ ꯑꯗꯨꯝ ꯂꯩꯅꯤ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯈꯔ ꯌꯥꯝ ꯊꯦꯡꯅꯕꯗꯀꯣ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯥꯏꯕꯦꯜꯁꯤꯡꯁꯨ ꯅꯨꯡꯁꯤꯕꯤꯗꯅ ꯑꯩꯉꯣꯟꯗ ꯀꯣꯜ ꯌꯥꯝ ꯇꯧꯔꯛꯑꯦ ꯑꯗꯒꯤ ꯃꯁꯥ ꯑꯣꯏꯅ ꯄꯨꯔꯥꯅ ꯂꯥꯛꯄꯁꯨ ꯌꯥꯎꯋꯦꯕ ꯌꯥꯎꯔꯤꯁꯦ ꯃꯣꯏꯒꯤꯗꯤ ꯀꯨꯊꯤ ꯂꯩꯕ ꯅꯠꯇꯦ ꯗꯦꯠ ꯑꯣꯐ ꯕꯥꯔꯠꯇꯤ ꯈꯪꯉꯤ ꯗꯦꯠ ꯑꯣꯐ ꯕꯥꯔꯠꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯅꯣꯏꯗꯗꯤ ꯁꯤꯒꯤ ꯁꯦꯇꯟꯒꯤ ꯏꯝꯄꯦꯛ ꯈꯔꯗꯤ ꯂꯩꯅꯤ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯅꯅꯦ ꯅꯪ ꯁꯤꯒꯤ ꯃꯇꯝꯁꯤꯗꯩ ꯍꯧꯔꯛꯄꯅꯤꯀꯣ ꯁꯤ ꯂꯣꯏꯐꯥꯎꯗꯤ ꯅꯪ ꯁꯤꯃꯥꯏꯅ ꯄꯩꯁా ꯃꯥꯡꯅꯤ ꯈꯣꯠꯅꯤꯅ ꯍꯥꯏꯕ ꯃꯌꯥꯝꯁꯦ ꯑꯗꯨ ꯃꯌꯥꯝꯗꯣ ꯃꯣꯏꯁꯨ ꯊꯥꯖꯗꯅ ꯍꯧꯖꯤꯛꯁꯦꯀꯣ ꯃꯤꯑꯣꯏ ꯈꯔ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯁꯦꯇꯔꯗꯦꯁꯦ ꯑꯩꯅ ꯚꯦꯖ ꯆꯥꯎ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝꯁꯦ ꯃꯣꯏ ꯂꯣꯏ ꯂꯧꯗꯅ ꯑꯗꯨꯃꯥꯏꯅ ꯆꯥꯕꯁꯨ ꯌꯥꯎꯋꯦꯕ ꯃꯁꯤꯗꯩꯁꯤꯗ ꯑꯩ ꯙꯔꯃꯁꯤ ꯆꯠꯇꯦꯅ ꯁꯦꯇꯟꯒꯤ ꯏꯐꯦꯛꯁꯦ ꯑꯅ ꯁꯤꯃꯗꯤ ꯑꯩꯈꯣꯏ ꯙꯔꯃ ꯅꯠꯇꯦꯅ ꯀꯥꯜꯂꯒ ꯆꯠꯂꯣꯏꯕꯀꯣ ꯌꯣꯠ ꯆꯥꯕꯤꯅ ꯌꯣꯠ ꯆꯤꯡꯁꯤꯟꯕꯗ ꯑꯩꯅ ꯍꯥꯏꯗꯣ ꯀꯣꯂꯤꯡ ꯆꯥꯕ ꯌꯣꯠ ꯑꯗꯒꯤ ꯌꯣꯠꯄꯤ ꯑꯍꯟꯕ ꯍꯟꯗꯛꯀꯤ ꯑꯍꯟꯕ ꯉꯥꯛ ꯆꯤꯡꯁꯤꯟꯒꯦ ꯀꯣꯂꯤꯡ ꯆꯥꯕ ꯁꯤꯇꯪ ꯆꯤꯡꯁꯤꯟꯒꯦ ꯍꯥꯏꯔꯣꯏꯀꯣ ꯂꯣꯏꯅꯃꯛ ꯌꯣꯠ ꯆꯥꯕꯤꯗ ꯅꯞꯀꯅꯤ ꯁꯦꯇꯟꯒꯤ ꯅꯦꯒꯦꯇꯤꯞ ꯏꯐꯦꯛꯁꯦ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯗ ꯂꯣꯏꯅꯃꯛ ꯏꯝꯄꯦꯛ ꯇꯧꯒꯅꯤ ꯃꯔꯝꯗꯤ ꯁꯦꯇꯟꯁꯤ ꯌꯥꯝ ꯆꯥꯎꯕ ꯌꯣꯠꯆꯥꯕꯤ ꯃꯈꯜ ꯑꯃꯅꯤ ꯃꯤꯑꯣꯏꯕꯒꯤ ꯃꯁꯥꯗ ꯏ ꯆꯦꯜꯂꯤ ꯏꯁꯤꯗ ꯑꯥꯏꯔꯟ ꯌꯥꯎꯏ ꯌꯣꯠꯆꯥꯕꯤꯅ ꯌꯣꯠ ꯆꯤꯡꯁꯤꯜꯂꯤ ꯏꯗ ꯌꯥꯎꯔꯤꯕ ꯌꯣꯠꯁꯤꯡꯁꯦ ꯘꯔꯁꯤꯡꯁꯤꯅ ꯆꯤꯡꯁꯤꯜꯂꯤ ꯌꯣꯠꯆꯥꯕꯤ ꯑꯅꯤ ꯃꯃꯥꯏ ꯃꯥꯟꯅꯗꯦ ꯑꯃꯅ ꯊꯛꯇꯣꯛꯅꯩ ꯑꯃꯅ ꯅꯞꯁꯟꯅꯩ ꯃꯗꯨꯒꯤ ꯃꯇꯨꯡ ꯈꯦꯠꯅꯕ ꯑꯗꯨꯃꯥꯏꯅ ꯁꯅꯤꯅ ꯆꯥꯕ ꯃꯤ ꯈꯔꯗ ꯑꯐꯕ ꯐꯣꯜ ꯄꯤꯅꯤ ꯈꯔꯗ ꯐꯠꯇꯕ ꯐꯣꯜ ꯄꯤꯅꯤ ꯑꯗꯨꯅ ꯑꯃꯨꯛꯇꯪ ꯐꯣꯟ ꯅꯝꯕꯔꯁꯤ ꯕꯨꯂꯨ ꯁꯔꯃ ꯑꯩ ꯍꯥꯏꯗꯤ ꯍꯥꯏꯈ꯭ꯔꯕꯅꯤ ꯀꯣ 9856160330 ꯋꯥꯆꯦꯞꯇ ꯃꯦꯁꯦꯖ ꯑꯃ ꯊꯥꯔꯝꯃꯣ ꯁꯦꯇꯔꯗꯦ ꯏꯐ ꯄꯥꯔꯇꯤꯁꯤꯄꯦꯠ ꯇꯧꯅꯤꯡꯉꯒꯗꯤꯀꯣ ꯔꯣꯅꯤꯕꯂꯥ ꯁꯔꯃ ꯀꯨꯊꯤ ꯌꯦꯡꯕ ꯐꯣꯟꯗ ꯄꯥꯎ ꯐꯥꯎꯅꯕꯁꯨ ꯌꯥꯏꯀꯣ ꯑꯣꯟꯂꯥꯏꯟꯗ ꯇꯧꯕꯁꯦ ꯈꯤꯇꯪ ꯀꯨꯏꯅ ꯆꯪꯉꯤ ꯑꯩꯅ ꯌꯨꯝꯗ ꯃꯤ ꯂꯥꯛꯁꯜꯂꯒ ꯌꯦꯡꯉꯤꯉꯩꯗ ꯅꯪꯗꯣ ꯍꯥꯟꯅ ꯂꯧꯈꯠꯂ ꯌꯦꯡꯕ ꯌꯥꯗꯕꯅ ꯑꯔꯥꯛꯄ ꯃꯤꯗꯣ ꯌꯦꯡꯉꯤꯉꯩꯗ ꯊꯦꯡꯉ ꯐꯥꯎꯕ ꯃꯤ ꯌꯥꯝ ꯂꯩꯁꯜꯂꯒꯗꯤ ꯅꯪꯒꯤꯗꯣ ꯄꯥꯏꯕ ꯉꯝꯗꯦ ꯃꯇꯝ ꯈꯔꯗꯤ ꯉꯥꯏꯅꯩꯀꯣ ꯑꯣꯟꯂꯥꯏꯟꯁꯤꯅ ꯗꯌꯥꯅꯟꯗ ꯀꯣꯡꯁꯝ ꯗꯤꯁꯦꯝꯕꯔ 31, 2005ꯇ ꯄꯣꯛꯄꯒꯤ ꯔꯥꯁꯤ ꯈꯪꯅꯤꯡꯉꯦ ꯅꯪ ꯍꯦꯔꯣꯏꯟꯒꯤ ꯑꯣꯏꯗꯣꯏꯔꯣ ꯗꯤꯁꯦꯝꯕꯔ 25, 2000 ꯀꯩꯅꯣꯗ ꯄꯣꯛꯄ ꯍꯥꯏꯁꯤꯕꯣ 31 ꯗꯤꯁꯦꯝꯕꯔ 31, 2005ꯇꯀꯣ 31 ꯗꯤꯁꯦꯝꯕꯔ 05ꯗ ꯄꯣꯛꯄ ꯊꯥꯡꯖ ꯅꯨꯃꯤꯠꯇ ꯄꯣꯛꯏꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯔꯥꯁꯤꯁꯤꯅꯅꯦ ꯁꯦꯖꯤꯇꯦꯔꯁ ꯙꯅꯨ ꯑꯣꯏꯗꯣ ꯁꯅꯥꯇꯣꯝꯕꯤ ꯀꯨꯊꯤ ꯍꯣꯏ ꯀꯨꯊꯤ ꯎꯔꯤꯄꯣꯛ ꯌꯥꯝꯕꯦꯝ ꯂꯩꯀꯥꯏ ꯂꯦꯟ ꯅꯝꯕꯔ 2 ꯀꯣ ꯕꯤꯅꯤꯠ ꯁꯤꯡ ꯗꯌꯥꯅꯟꯗ ꯀꯣꯟꯁꯝ ꯐꯥꯕ꯭ꯔꯣ ꯑꯣꯏꯗꯤ ꯃꯥ ꯁꯦꯖꯤꯇꯦꯔꯁꯅꯤꯀꯣ ꯅꯪ ꯀꯩ ꯑꯣꯏꯒꯦ ꯈꯪꯗꯦ ꯅꯪ ꯑꯣꯏꯔꯒꯗꯤ ꯃꯥꯏ ꯄꯣꯛꯄꯩ ꯄꯨꯡ ꯈꯪꯗꯕꯅꯤꯅ ꯐꯩ ꯐꯠꯇꯦ ꯑꯗꯨꯝ ꯍꯥꯏꯕ ꯈꯤꯇꯪ ꯋꯥꯅꯤꯀꯣ ꯈꯥꯒꯦꯝꯕ ꯅꯣꯡꯁꯥꯂꯥꯟ ꯇꯣꯡꯕ꯭ꯔꯝ ꯍꯣꯔꯣꯁꯀꯣꯞꯀꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯤ ꯚꯔꯖꯟꯈꯩꯗꯤ ꯑꯝꯇ ꯐꯠꯇ꯭ꯔꯦꯀꯣ ꯁꯟꯔꯥꯏꯖ ꯂꯣꯏ ꯈꯦꯠꯅꯅꯤꯀꯣ ꯐ꯭ꯔꯤ ꯚꯔꯖꯟꯈꯩꯗꯤ ꯁꯟꯔꯥꯏꯖ ꯂꯣꯏ ꯈꯦꯠꯅꯅꯤ ꯄꯩꯁꯥ ꯈꯤꯇꯪ ꯇꯥꯡꯕ ꯑꯍꯥꯟꯕ ꯏꯟꯚꯦꯁꯃꯦꯟ ꯈꯤꯇꯪ ꯇꯧ ꯇꯥꯔꯦꯀꯣ 40-50ꯒ ꯄꯤꯕ ꯑꯃꯈꯛ ꯁꯤꯖꯤꯟꯅꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯁꯟꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯁꯟꯔꯥꯏꯖꯇ ꯆꯨꯝꯅꯤꯀꯣ ꯗꯦ ꯗ꯭ꯌꯨꯔꯦꯁꯟ ꯑꯗꯒꯤ ꯅꯥꯏꯠ ꯗ꯭ꯌꯨꯔꯦꯁꯟꯗꯣ ꯑꯗꯨ ꯅꯠꯇꯕꯗꯤ ꯈꯤꯇꯪ ꯃꯤꯅꯠ 4ꯒꯤ ꯗꯤꯐ꯭ꯔꯦꯟꯁ ꯂꯩꯀꯣ ꯑꯗꯨ ꯌꯥꯝ ꯀꯩꯅꯣ ꯑꯣꯏ ꯑꯩ ꯁꯣꯚꯤꯌꯥꯁꯤꯡꯗꯨꯗꯤ ꯃꯃꯤꯡꯗꯤ ꯄꯜꯂꯔꯣꯏ ꯑꯗꯨ ꯗꯤꯐ꯭ꯔꯦꯟꯁ ꯂꯩꯅꯤꯀꯣ ꯄꯥꯕꯨꯡ ꯀꯩꯅꯣꯝꯇ ꯍꯪꯒꯦ 1999ꯒꯤ ꯃꯥꯔꯆ 14ꯗ ꯚꯦꯁꯥ ꯔꯥꯁꯤ ꯑꯣꯏ ꯀꯨꯊꯤꯗ ꯑꯗꯣ ꯀꯨꯊꯤ ꯑꯃꯗ ꯌꯦꯡꯉꯨꯕꯗ ꯂꯥꯜꯂꯦ ꯍꯥꯏꯔꯛꯏ ꯄꯥꯕꯨꯡꯅ ꯂꯥꯟꯕ꯭ꯔꯥ ꯆꯨꯝꯕ꯭ꯔꯥ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯄꯨꯡ ꯀꯌꯥꯗꯗꯤ ꯄꯣꯛꯏ ꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝ ꯁꯂꯥ ꯀꯩꯅꯣꯁꯤꯕꯣ ꯅꯪꯒꯤꯁꯤꯕꯣ 89ꯒꯤ 14 ꯃꯥꯔꯆ
ꯕ꯭ꯔꯤꯁꯥ ꯔꯥꯁꯤ ꯆꯨꯝꯃꯦ ꯅꯪꯅꯅꯦ ꯅꯨꯡꯊꯤꯟꯗ ꯄꯨꯡ ꯀꯩꯅꯣꯗ ꯄꯣꯛꯑꯒꯗꯤ ꯃꯤꯊꯨꯟ ꯔꯥꯁꯤ ꯑꯣꯏꯗꯣꯏꯕꯀꯣ ꯑꯩꯈꯣꯏꯒꯤ ꯅꯨꯡꯊꯤꯟ ꯄꯨꯡ 4ꯒꯤ ꯃꯇꯨꯡꯗ ꯄꯣꯛꯑꯗꯤꯅꯦ ꯕ꯭ꯔꯤꯁꯥ ꯔꯥꯁꯤꯗꯣ ꯃꯤꯊꯨꯟ ꯔꯥꯁꯤ ꯑꯣꯏꯅꯤ ꯑꯗꯒꯤ ꯃꯌꯥꯝꯗ ꯀꯩꯅꯣꯝꯈꯛ ꯑꯩꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯚ꯭ꯌꯨꯋꯔꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯀꯩꯅꯣꯁꯦ ꯀꯩ ꯍꯥꯏꯕ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯐꯣꯂꯣ ꯇꯧꯕꯤꯔꯛꯄꯁꯦ ꯃꯁꯤꯡꯁꯤ ꯑꯩꯒꯤ ꯍꯦꯛ ꯁꯤꯜꯚꯔ ꯖꯨꯕ꯭ꯂꯤꯁꯦ 25,000ꯁꯦ ꯍꯦꯛ ꯌꯧꯕꯗ ꯑꯩꯒꯤ ꯄꯣꯁꯁꯦ ꯁꯤꯌꯥꯔ ꯇꯧꯕꯤꯕ ꯃꯤꯁꯤꯡꯁꯦ ꯈꯜꯂꯒꯅꯦ ꯑꯩꯅ ꯂꯣꯇꯔꯤ ꯑꯃ ꯇꯧꯔꯒ ꯃꯗꯨꯗ ꯑꯩꯅ ꯑꯉꯝꯕ ꯃꯌꯥꯝꯒꯤ ꯀꯩꯅꯣ ꯇꯧꯕ ꯄꯣꯠ ꯑꯃꯗꯤ ꯑꯩ ꯃꯤ 3ꯗꯤ ꯈꯟꯒꯠꯆꯔꯒ ꯑꯩ ꯀꯩꯅꯣ ꯇꯧꯒꯦꯅ ꯈꯜꯂꯦ ꯀꯣꯟꯁꯣꯂꯦꯁꯟꯗ ꯔꯤꯃꯦꯅꯤꯡ 7ꯗꯅ ꯀꯣꯟꯁꯣꯂꯦꯁꯟ ꯑꯣꯏꯅ ꯑꯩꯅ ꯉꯝꯖꯕ ꯈꯔ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯀꯩꯅꯣ ꯇꯧꯒꯦꯅ ꯑꯗꯣ ꯍꯧꯖꯤꯛꯁꯦ 16,800 900 800 ꯑꯗꯨꯃꯥꯏꯅ ꯂꯩ ꯑꯗ ꯁꯤꯒꯤꯁꯦ ꯚꯤꯗꯤꯑꯣꯁꯤꯕꯨ ꯍꯦꯛ ꯁꯤꯌꯥꯔ ꯍꯦꯛ ꯇꯧꯕꯤꯕ ꯃꯌꯥꯝꯁꯦ 25K ꯍꯦꯛ ꯌꯧꯕ ꯁꯤꯜꯚꯔ ꯖꯨꯕ꯭ꯂꯤꯒꯤ ꯃꯤ ꯃꯁꯤꯡꯁꯦ ꯍꯦꯛ ꯌꯧꯕꯗ ꯑꯩꯅ ꯃꯌꯥꯝꯗ ꯑꯉꯝꯕ ꯈꯨꯗꯣꯜ ꯄꯣꯠ ꯑꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯁꯤꯌꯥꯔ ꯇꯧꯕꯤꯕꯈꯩꯗꯅꯤꯀꯣ ꯚꯤꯗꯤꯑꯣ ꯁꯤꯌꯥꯔ ꯍꯦꯛ ꯇꯧꯕꯤꯕꯗ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯩꯅꯣ ꯇꯧꯖꯒꯦ ꯑꯩꯒꯤ ꯅꯝꯕꯔꯗꯣ 9856160330 ꯍꯥꯏꯕꯅꯤ ꯄꯨꯡ 7:30 ꯑꯌꯨꯛꯂ AM ꯗꯤ ꯕ꯭ꯔꯤꯁꯥ ꯔꯥꯁꯤꯅꯤꯀꯣ ꯉꯁꯥꯏꯒꯤ ꯀꯣꯏꯁꯟ ꯑꯃ ꯍꯪꯉꯝꯕꯗꯣ ꯕ꯭ꯔꯤꯁꯥ ꯔꯥꯁꯤ ꯑꯣꯏꯗꯣꯏꯅꯤ 7:35ꯗꯣ ꯆꯍꯤ 90 ꯆꯪꯉꯛꯄꯒꯤ ꯄꯨꯖꯥꯗꯨꯗꯤ ꯉꯁꯥꯏ ꯀꯅꯥꯅꯣ ꯑꯃ ꯍꯪꯈꯤꯕꯗꯣ ꯆꯍꯤ 90 ꯆꯪꯉꯛꯄꯒꯤ ꯄꯨꯖꯥꯗꯣ ꯑꯗꯨꯗꯤ ꯁꯨꯃꯥꯡꯂꯥ ꯇꯥꯊꯣꯛꯀꯗꯣꯏꯅꯤꯀꯣ 3389ꯒꯤ ꯔꯥꯁꯤ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ ꯁꯨꯁꯃꯤꯇꯥ ꯈꯥꯏꯕꯤꯌꯥ 3389 ꯒꯤ ꯔꯥꯁꯤꯁꯦ 5 ꯃꯥꯏ ꯔꯥꯁꯤꯁꯦ ꯁꯦꯖꯤꯇꯦꯔꯁ ꯑꯣꯏꯀꯣ 3389 ꯙꯅꯨ ꯔꯥꯁꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯅꯅꯦ ꯅꯨꯡꯁꯤꯕꯤꯗꯅ ꯂꯥꯏꯚ ꯁꯤꯌꯥꯔ ꯇꯧꯕ ꯑꯩ ꯚꯤꯗꯤꯑꯣ ꯁꯤꯌꯥꯔ ꯇꯧꯕꯤꯕ ꯃꯌꯥꯝꯗꯣ ꯑꯩ ꯂꯣꯏꯅ ꯃꯃꯤꯡ ꯏꯁꯟꯒꯦꯀꯣ ꯃꯃꯤꯡ ꯏꯁꯜꯂꯒ ꯃꯃꯤꯡꯁꯦ 3 ꯒꯤꯐ ꯑꯃ ꯄꯤꯖꯅꯤ ꯑꯗꯒꯤ ꯑꯅꯗꯔ ꯔꯤꯃꯦꯅꯤꯡ 7 10 ꯌꯧꯅꯕ ꯀꯟꯁꯣꯂꯦꯁꯟ ꯄ꯭ꯔꯥꯏꯖꯇ ꯑꯩ ꯃꯌꯥꯝꯒꯤ ꯀꯩꯅꯣ ꯑꯃꯃꯝꯗꯤ ꯑꯩ ꯊꯝꯖꯒꯦꯅ ꯈꯜꯂꯤ ꯉꯝꯕꯁꯨ ꯑꯣꯏꯖꯒꯦ ꯃꯌꯥꯝꯅ ꯑꯃꯨꯛꯇꯪ ꯚꯤꯗꯤꯑꯣꯗꯣ ꯅꯨꯡꯁꯤꯕꯤꯗꯅ ꯁꯤꯌꯥꯔ ꯇꯧꯕꯤꯔꯣ ꯁꯤꯌꯥꯔ ꯇꯧꯕꯤꯕꯈꯩꯗꯤ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯛꯀꯤ ꯀꯩꯅꯣ ꯃꯌꯥꯝꯒꯤ 4 ꯐꯦꯕꯋꯥꯔꯤ 96 ꯀꯣ 3 PM 4 ꯐꯦꯕꯋꯥꯔꯤ 96 4 ꯐꯦꯕꯋꯥꯔꯤ 96ꯁꯤꯗꯤ ꯀꯔꯀꯠ ꯔꯥꯁꯤ ꯑꯣꯏꯌꯦ ꯀꯦꯟꯁꯔ ꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥ ꯑꯣꯏꯔꯗꯤꯀꯣ ꯄꯈꯥꯖꯨꯛ ꯇꯥꯕ ꯍꯥꯏꯗꯣ ꯇꯥꯏꯌꯦꯀꯣ ꯅꯨꯄꯤ ꯃꯐꯝ 2 ꯁꯨꯕ ꯄꯤꯕ ꯅꯨꯄꯤ ꯑꯣꯏꯔꯒꯅ ꯅꯨꯄꯥ ꯃꯐꯝ 2 ꯁꯨꯕ ꯄꯤꯀꯣ ꯄꯇꯤꯀꯥꯔ ꯑꯃ ꯇꯧꯊꯣꯛꯀꯗꯧ ꯂꯩꯅꯤꯀꯣ ꯐꯣꯟ ꯅꯝꯕꯔ 9856160330 ꯍꯥꯏꯕ ꯕꯤꯗ꯭ꯌꯥꯔꯥꯅꯤ ꯑꯣꯏꯅꯥꯝ ꯊꯦꯡꯛ ꯌꯨ
ꯄꯥꯕꯨꯡ ꯑꯣꯟꯂꯥꯏꯟ ꯌꯥꯎꯕ ꯌꯥꯒꯗ꯭ꯔꯥ ꯁꯤꯅꯤ ꯈꯨꯔꯝꯕꯩꯗꯣ ꯑꯣꯟꯂꯥꯏꯟꯗ ꯌꯥꯎꯕꯁꯦ ꯑꯅꯤꯇꯥ ꯁꯤꯡꯍ ꯑꯩ ꯇ꯭ꯔꯥꯏ ꯇꯧꯒꯦꯀꯣ ꯂꯥꯏꯚ ꯊꯥꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯒꯦ ꯂꯥꯏꯚ ꯊꯥꯔꯒ ꯑꯗꯨꯗ ꯅꯪ ꯑꯗꯨꯝ ꯖꯣꯏꯟ ꯇꯧꯔꯣꯀꯣ ꯌꯨꯇ꯭ꯌꯨꯕꯇ ꯑꯩ ꯂꯥꯏꯚ ꯊꯥꯔꯒꯦ ꯕꯦꯝꯕꯦꯝ ꯋꯥꯡꯈꯦꯝ ꯊꯦꯡꯀ꯭ꯌꯨ ꯐꯣꯔ ꯁꯤꯌꯥꯔꯤꯡ ꯑꯗꯒꯤ ꯀꯣꯃꯜ ꯃꯤꯅꯥ ꯋꯤ ꯑꯥꯔ ꯑꯣꯜ ꯐ꯭ꯔꯣꯝ ꯏꯟꯗꯤꯌꯥ ꯗꯦꯕꯤꯀꯥ ꯐꯩꯔꯣꯖꯝ ꯄꯥꯕꯨꯡ ꯄꯇꯤꯀꯥꯁꯤ ꯀꯩ ꯑꯣꯏꯅꯤ ꯉꯁꯥꯏꯒꯤ ꯃꯪꯒꯂꯤꯛ ꯗꯣꯁꯀꯤꯗꯣ ꯅꯨꯄꯥꯗ ꯂꯩꯕꯅꯤꯅ ꯃꯗꯨꯒꯤ ꯄꯇꯤꯀꯥꯁꯦ ꯅꯨꯄꯤꯁꯦ ꯀꯩꯒꯨꯝꯕ ꯅꯪ ꯑꯣꯏꯔꯒꯗꯤ ꯅꯪꯁꯨ ꯃꯪꯒꯂꯤꯛ ꯇꯥꯔꯒꯗꯤ ꯀꯦꯟꯁꯦꯜ ꯑꯣꯏꯔꯦ ꯏꯐ ꯌꯨ ꯑꯥꯔ ꯅꯣꯠ ꯃꯪꯒꯂꯤꯛ ꯑꯣꯏꯗ꯭ꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪꯉꯣꯟꯗ ꯉꯥꯛꯊꯣꯛꯄ ꯑꯃꯈꯛ ꯆꯪꯉꯦꯀꯣ ꯀꯣꯃꯜ ꯃꯤꯅꯥ ꯑꯥꯏ ꯑꯦꯝ ꯐ꯭ꯔꯣꯝ ꯏꯝꯐꯥꯜ ꯋꯥꯠ ꯑꯕꯥꯎꯠ ꯌꯨ ꯃꯦꯔꯤꯅꯥ ꯂꯥꯏꯁ꯭ꯔꯝ ꯍꯧꯖꯤꯛꯀꯤ ꯅꯪꯒꯤꯗꯨꯗꯤ ꯀꯣ ꯀꯦꯔꯤꯌꯥꯔꯁꯦ ꯈꯤꯇꯪ ꯁꯣꯟꯅꯤꯀꯣ ꯌꯥꯝ ꯀꯟꯅ ꯇ꯭ꯔꯥꯏ ꯇꯧꯕ ꯏꯁꯇ꯭ꯔꯒꯜ ꯌꯥꯝ ꯇꯧꯅꯤ ꯑꯗꯨꯒꯤ ꯔꯤꯃꯦꯗꯤꯁꯇꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ 2027ꯒꯤ 13 ꯗꯤꯁꯦꯝꯕꯔꯗ ꯇꯧꯒꯗꯕꯀꯣ ꯗꯦꯕꯤꯀꯥ ꯐꯩꯔꯣꯏꯖꯝ ꯅꯪ ꯑꯃꯨꯛꯇꯪ ꯃꯪꯒꯂꯤꯛ ꯗꯣꯁ ꯂꯩꯕ꯭ꯔꯥ ꯌꯦꯡꯕ ꯆꯪꯉꯦꯀꯣ ꯅꯪ ꯃꯪꯒꯂꯤꯛ ꯗꯣꯁ ꯂꯩ ꯇꯥꯔꯗꯤ ꯀꯦꯟꯁꯦꯜ ꯇꯧꯔꯦ ꯂꯩꯇ꯭ꯔꯒꯗꯤ ꯅꯪꯉꯣꯟꯗ ꯍꯦꯜꯊ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯥꯛꯀꯅꯤ ꯑꯗꯨꯒꯤ ꯉꯥꯛꯊꯣꯛꯄ ꯅꯪꯅ ꯂꯨꯍꯣꯡꯕ ꯍꯣꯡꯗ꯭ꯔꯤꯉꯩꯗ ꯄꯨꯖꯥ ꯑꯃ ꯇꯧꯊꯣꯛꯄ ꯑꯃ ꯆꯪꯉꯤ ꯅꯕꯥꯅꯤꯀꯣ ꯀꯨꯊꯤ ꯑꯌꯦꯡꯃꯟꯁꯦ ꯕꯦꯕꯤ ꯊꯤꯌꯥ ꯀꯩꯅꯣ ꯇꯧꯔꯒꯗꯤ 500 ꯂꯧꯏꯀꯣ ꯑꯩ ꯐꯨꯜ ꯍꯣꯔꯣꯁꯀꯣꯞꯇꯣ ꯑꯗꯨꯃꯥꯏꯅ ꯂꯣꯏꯅꯃꯛ ꯅꯪ ꯕꯤꯖꯤꯅꯦꯁ ꯀꯩꯅꯣ ꯀꯦꯔꯤꯌꯔꯒꯤ ꯅꯨꯡꯌꯥꯔꯒꯤ ꯆꯍꯤꯒꯤ ꯀꯩꯒꯤ ꯃꯌꯥꯝ ꯌꯦꯡꯕꯗ ꯗꯦꯕꯤꯀꯥ ꯐꯩꯔꯣꯖꯝ ꯁꯤ ꯅꯪꯒꯤ ꯑꯣꯏꯔꯒꯗꯤ ꯀꯩꯅꯣꯅꯤ ꯀꯨꯝꯚ ꯕꯤꯕꯥ ꯍꯥꯏꯅ ꯄꯨꯖꯥ ꯑꯃ ꯇꯧꯊꯣꯛꯀꯗꯧꯅꯤꯀꯣ 1996ꯇ ꯄꯣꯛꯄ ꯑꯗꯣ ꯅꯪꯅ ꯂꯥꯏꯃꯤꯡ ꯂꯧꯔꯒ ꯀꯨꯝꯚ ꯕꯤꯕꯥ ꯄꯨꯖꯥ ꯍꯥꯏꯗꯅ ꯇ꯭ꯋꯤꯁꯗꯦ ꯅꯨꯃꯤꯠ ꯑꯃꯗ ꯀꯨꯝꯚ ꯕꯤꯕꯥ ꯄꯨꯖꯥ ꯑꯃ ꯇꯧꯊꯣꯛꯀꯗꯕꯅꯤ ꯑꯗꯨꯝꯕ ꯇꯧꯊꯣꯛꯑꯒ ꯀꯩꯅꯣ ꯇꯧꯅꯤ ꯐꯦꯁꯕꯨꯛꯀꯤꯗꯤ ꯃꯌꯥꯝ ꯁꯤꯌꯥꯔ ꯌꯥꯝ ꯇꯧꯕꯤꯔꯦ ꯌꯨꯇ꯭ꯌꯨꯕ ꯌꯦꯡꯕꯤꯔꯤꯕ ꯀꯥꯡꯕꯨꯁꯤ ꯁꯤꯌꯥꯔ ꯇꯧꯕꯤꯕ꯭ꯔꯥ ꯇꯧꯕꯤꯗꯕ꯭ꯔꯗꯤ ꯈꯪꯖꯗ꯭ꯔꯦ ꯁꯤꯌꯥꯔ ꯇꯧꯕꯈꯩꯗꯤ ꯑꯩꯁꯦ ꯃꯃꯤꯡꯁꯦ ꯁꯣꯏꯗꯅꯃꯛꯀꯤ ꯂꯧꯈꯠꯆꯔꯦ ꯏꯁꯟꯗꯅ ꯊꯝꯖꯅꯤ ꯑꯗꯨꯒ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯣꯇꯔꯤ ꯇꯧꯖꯅꯤ ꯂꯣꯇꯔꯤꯗ ꯐꯥꯎꯔꯛꯄꯗꯗꯤ 25Kꯗꯤ ꯌꯧꯕ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨ ꯍꯦꯛ ꯌꯧꯕꯗ ꯑꯩꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅꯃꯛꯀꯤ ꯃꯌꯥꯝꯒꯤ ꯉꯝꯖꯕ ꯒꯤꯐ ꯈꯔ ꯑꯃꯃꯝꯗꯤ ꯂꯣꯏ ꯄꯤꯖꯒꯦ ꯋꯥꯆꯦꯞꯁꯦ ꯁꯦꯝ ꯅꯝꯕꯔꯅꯤꯒ ꯇꯧꯔꯒꯦ ꯀꯩꯅꯣ ꯍꯟꯖꯕꯝ ꯁꯅꯥꯇꯣꯝꯕꯤ 9856160330 ꯔꯣꯅꯤ ꯕꯔꯥ ꯑꯔꯥꯞꯄꯒꯤ ꯍꯥꯏꯁꯦ ꯁꯦꯇꯟꯒꯤꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩ ꯑꯗꯨꯝ ꯂꯥꯏꯚ ꯊꯥꯔꯛꯀꯦꯗꯀꯣ ꯑꯩ ꯊꯥꯡꯉꯝꯅꯕ ꯍꯣꯠꯅꯒꯦꯀꯣ ꯑꯗꯨ ꯃꯤ ꯂꯥꯛꯇ꯭ꯔꯗꯤ ꯈꯪꯗꯦꯍꯦ ꯃꯤ ꯂꯥꯛꯇ꯭ꯔꯥ ꯑꯩ ꯏꯊꯟꯇ ꯇꯧꯕꯗꯤ ꯀꯩꯅꯣ ꯇꯧꯗꯦꯀꯣ ꯈꯨꯊꯤ ꯌꯦꯡꯕꯔꯣꯝꯗ ꯑꯣꯏꯅ ꯆꯠꯊꯈꯤꯗꯣꯔꯦ ꯉꯁꯥꯏꯒꯤ ꯑꯩꯅ ꯃꯌꯥꯝꯒꯤ ꯄꯩꯁꯥ ꯇꯣꯟꯕꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯍꯥꯏꯒꯦꯅ ꯀꯟꯅ ꯇꯧꯔꯝꯃꯒ ꯈꯨꯊꯤ ꯌꯦꯡꯕꯔꯣꯝꯗ ꯑꯣꯏꯅ ꯆꯠꯊꯈ꯭ꯔꯦꯀꯣ ꯗꯃꯌꯟꯇꯤ ꯖꯤꯠꯕꯤ ꯊꯦꯡꯀ꯭ꯌꯨ ꯋꯦꯜꯀꯝ ꯀꯣ 2 September 78
2 September 78 से सिंह राशि होइदोइने सनातोंदी लियो श्री कुंजा ज्वेलरी रंजिता उरीपोक याम्बेम लेकाय लेन नंबर 2 सिचा रंजिता काल सर्वयोग ताबसे करी करम तरका कोकनी पाबु काल साब जोक सिदी मनसा देवी पूजा नाग पूजा तौगदबको अदुगा कोकनी जून 5 ता ताइको हंदक मनसा देवी जुलाई 15 नाग पूजा 73 दा पोकपो अरगदी लिब्रा निको सनातोंदी लिब्रा तुला राशि पैसा तोंबगिदो सिंगदबगी पैसा तोंबैदो नंगी मिंगोंदा तोंगिबो अरदी दुदा लौसलो अइना हागिबो डेटुदको अदुगा नंगना सिंगदबो अरगदी am लाइरेको जीपे ता तौसंगो अदगी मोइदैसु जीपे दी याइको अदुमाइना तौ को डेट मयामददी आई बुदी कुथि येंबैदी नतेको ngasiगी सिदी अबेम मोइरांथे मैतै ममिंगसे सजेशन जे एना तौबसे कई हाइदोनो ओ न होबसे इतै ममिंगसे यामनसु लैतमिना खितंग सही सममनबा अमखक्ति लैये अदुबु कई हाइना हाइदो खंगदेन ओना हुआ मिंगसिदी अखोगी मैतै ममिंगददी आइसे कन्ना थेंगनदे नुपी मचागा वरदे ओलांगबी काइन कौदोंगा अभी अयेकम पैसा तोनगिबैदो लाइफ लोरकानो मकोकते अमतारो मकोकता हाइगमनिको उसारानी हुइद्रोम लाइफ से लोरगा हल्लगा अमतावको हेक मकोक होबदा हाइबन रोमिला सनीने हेक चाबा मयामदो सिदा फ्रीदा लोइनमक सैटर्निक हीलिंग विथ मंत्रा मयामदो आई लोइन तौगे मयाम लोइन लाक्पिरो आई सिदा सिंजरमगे फ्रीदा लाक्पिरो पैसा अमता लौदों नते सनी की अवाबदो कोकमिनसी हारगदी एवरी सैटरडे जॉइन तौबियो सिदा प्रिसिला मोतुम युमदा लाक्पा याय इजमदिनेश्वरी निमित्का तांगा हाइबा हाइसे तांगा पुंगा हंजन हंजन हाइबनिको होरेन लाइफ चु जिते हल्लगा तंग ताबा यारोयबको होरेन उंतंग हल्लगा येंगोको अदुगा कनो ओइनेबा राशि हाइबा खक्किदी आई सुम हारकेको
ꯁꯤꯗ ꯑꯃꯨꯛ ꯀꯣꯜ ꯇꯧꯁꯜꯂꯛꯄꯁꯤꯗꯅꯤꯁꯦ ꯑꯩꯅ ꯒ꯭ꯌꯥꯟ ꯑꯃ ꯃꯥꯡꯉꯤ ꯅꯝꯕꯔ ꯍꯥꯏꯔꯨꯔꯒ ꯀꯣꯜ ꯇꯧꯁꯜꯂꯛꯄꯁꯦ ꯁꯤꯒꯤ ꯀꯣꯜꯁꯤꯗꯅꯤꯁꯦ ꯌꯥꯝ ꯐꯔꯛ ꯇꯥꯏꯁꯦ ꯑꯩꯅ ꯍꯦꯛ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯔꯤꯁꯦ ꯂꯥꯏꯚꯇ ꯍꯥꯏꯔꯤꯕ ꯅꯝꯕꯔꯗꯨꯗ ꯐꯣꯟꯁꯤ ꯂꯥꯏꯚ ꯇꯧꯔꯤꯅꯤ ꯑꯗ ꯑꯃꯨꯛ ꯀꯣꯜ ꯇꯧꯁꯜꯂꯛꯑꯗꯤ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯌꯨꯇ꯭ꯌꯨꯕꯀꯤꯗꯤ ꯑꯃꯨꯛꯃꯨꯛ ꯇꯠꯂꯦꯀꯣ ꯁꯣꯝꯗ ꯐꯣꯟꯁꯦ ꯈꯤꯡꯖꯤꯜꯂꯛꯑꯅꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯩꯁꯨ ꯈꯪꯗ꯭ꯔꯦꯀꯣ ꯅꯨꯃꯤꯠꯀꯤꯗꯤ ꯅꯤꯡꯕ ꯊꯨꯡꯗꯕ ꯍꯥꯏ ꯂꯩꯇꯦꯗ ꯃꯥꯏ ꯅꯨꯃꯤꯠꯀꯤꯗꯤꯀꯣ ꯃꯀꯔꯒ ꯂꯤꯕ꯭ꯔꯥꯒꯁꯦ ꯆꯥꯟꯅꯗꯕ ꯄꯥꯕꯨꯡ ꯅꯨꯄꯥꯅ ꯀꯩꯅꯣ ꯅꯨꯄꯥꯁꯦ ꯀꯩ ꯔꯥꯁꯤꯅꯣꯕ ꯃꯀꯔꯁꯦ ꯀꯔꯝꯕ ꯅꯨꯄꯥꯅꯣꯕ ꯅꯨꯄꯥꯅ ꯂꯤꯕ꯭ꯔꯥ ꯅꯨꯄꯤꯅ ꯃꯀꯔ ꯅꯨꯄꯥꯅ ꯂꯤꯕ꯭ꯔꯥ ꯅꯨꯄꯤ ꯃꯀꯔ ꯑꯗꯨꯗꯤ ꯌꯥꯝ ꯆꯥꯟꯅꯩꯌꯦ ꯅꯨꯄꯥꯅꯅꯦ ꯂꯤꯕ꯭ꯔꯥ ꯑꯣꯏꯔꯒ ꯅꯨꯄꯤꯅ ꯃꯀꯔ ꯑꯣꯏꯔꯗꯤꯀꯣ ꯔꯥꯖꯣꯇꯣꯛ ꯃꯤꯂꯟ ꯍꯥꯏꯗꯨ ꯇꯥꯛ ꯌꯥꯝ ꯐꯗꯣꯏꯅꯤ ꯅꯕꯥꯅꯤꯗꯣ ꯌꯥꯝ ꯆꯥꯟꯅꯕ ꯍꯥꯏꯗꯣ ꯑꯣꯏꯌꯦꯕꯀꯣ ꯔꯥꯖꯣꯇꯣꯛ ꯃꯤꯂꯟ ꯄꯛꯅꯕ ꯃꯌꯥꯝ ꯃꯅꯨꯡꯗꯒꯤ ꯁꯤꯗꯩ ꯍꯦꯟꯅ ꯄꯛꯅꯕ ꯍꯥꯏꯗꯣ ꯂꯩꯇ꯭ꯔꯦ ꯇꯣ ꯇꯨꯂꯥ ꯔꯥꯁꯤ ꯑꯣꯏ ꯆꯍꯤ 94ꯅꯤ ꯀꯔꯤꯅ ꯗꯥꯎ ꯌꯥꯅꯤ ꯑꯗꯨꯗꯤ ꯈꯪꯉꯣꯏꯀꯣ ꯅꯪ ꯀꯨꯊꯤ ꯌꯦꯡꯕ ꯑꯃ ꯆꯪꯉꯦ ꯑꯩꯅ ꯑꯗꯨ ꯇꯧꯔꯒ ꯗꯥꯎ ꯌꯥꯅꯤ ꯍꯥꯏꯔꯒ ꯍꯦꯛꯇ ꯀꯩꯅꯣ ꯑꯣꯏꯔꯣꯏꯀꯣ 1971 ꯀꯔꯀꯠ ꯔꯥꯁꯤꯗ ꯄꯣꯛꯆꯩ ꯑꯥꯔ ꯀꯦ ꯔꯦꯁꯤꯅꯥ ꯈꯤꯇꯪ ꯀꯨꯞꯅ ꯌꯦꯡꯕ ꯑꯃ ꯆꯪꯉꯤꯀꯣ ꯌꯥꯝ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯍꯥꯏꯕ ꯌꯥꯔꯣꯏ ꯑꯗꯣ ꯔꯦꯁꯤꯅꯥ ꯅꯪꯁꯤ ꯃꯤ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯒꯜꯂꯝꯗꯧ ꯃꯥꯜꯂꯦꯀꯣ ꯈꯤꯇꯪ ꯅꯪꯅ ꯇꯧꯕꯁꯤꯀꯣ ꯃꯤꯒꯤ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯕ ꯑꯗꯨꯅ ꯃꯤꯅꯗꯤ ꯅꯪꯉꯣꯟꯗ ꯏꯄꯥꯡ ꯄꯥꯡꯉꯛꯇꯕ ꯑꯃ ꯇꯧꯔꯝꯗꯧ ꯃꯥꯜꯂꯦꯀꯣ ꯑꯩ ꯁꯤꯃ ꯀꯥꯟꯅꯅꯤꯅ ꯃꯤ ꯃꯇꯦꯡꯗꯤ ꯅꯪꯁꯦ ꯀꯌꯥ ꯇꯧꯒꯟꯗꯕ ꯃꯤꯅ ꯍꯦꯛ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯇꯧꯕꯀꯣ ꯑꯥꯔꯗꯣ ꯅꯥꯎꯕ ꯂꯣꯡꯖꯝ ꯁꯤꯡꯍ ꯔꯥꯁꯤꯅꯆꯤꯡꯕꯁꯤꯡꯁꯤ ꯐꯠꯇꯕ ꯀꯔꯤꯝꯇ ꯂꯩꯇ꯭ꯔꯤꯗ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤꯀꯣ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯐꯠꯇ꯭ꯔꯤꯁꯦ ꯀꯦꯄ꯭ꯔꯤꯀꯣꯟ ꯑꯦꯛꯋꯥꯔꯤꯌꯁ ꯄꯥꯏꯁꯦꯁ ꯅꯨꯄꯥꯅ ꯃꯀꯔ ꯅꯨꯄꯤꯅ ꯀꯨꯝꯚꯥ ꯔꯟꯖꯤꯇꯥ ꯅꯨꯄꯥꯅ ꯃꯀꯔ ꯅꯨꯄꯤꯅ ꯀꯨꯝꯚ ꯃꯀꯔ ꯑꯦꯟ ꯀꯨꯝꯚ ꯃꯀꯔ ꯑꯗꯨꯗꯤ ꯈꯤꯇꯪ ꯆꯥꯟꯅꯕ ꯋꯥꯠꯂꯦꯀꯣ ꯗꯤ ꯗ꯭ꯋꯥꯗꯁ ꯍꯥꯏꯗꯨ ꯇꯥꯏꯀꯣ ꯑꯗꯣ ꯈꯤꯇꯪ ꯆꯥꯟꯅꯕꯗꯤ ꯋꯥꯠꯂꯦ ꯑꯗꯨꯃꯛꯅ ꯐꯠꯇꯦ ꯍꯥꯏꯕꯗꯤ ꯍꯥꯏꯕ ꯌꯥꯗꯦ ꯃꯔꯝꯗꯤ ꯄꯛꯅꯕ ꯌꯦꯡꯕ ꯍꯥꯏꯁꯦ ꯃꯐꯝ 9ꯗ ꯀꯝꯄꯤꯌꯥꯔ ꯇꯧꯔ ꯌꯦꯡꯉꯤ ꯑꯃꯈꯛ ꯁꯤꯗꯗꯤ ꯐꯠꯇ꯭ꯔꯦ 9ꯗꯨ ꯃꯅꯨꯡꯗ ꯑꯃꯁꯤꯃꯗꯤ ꯗꯤ ꯗ꯭ꯋꯥꯗꯁ ꯍꯥꯏꯗꯨ ꯇꯥꯔꯦ ꯔꯥꯁꯤꯒꯤꯁꯤꯃ ꯌꯥꯗ꯭ꯔꯦꯕ ꯊꯋꯥꯟꯃꯤꯆꯥꯛꯀꯤꯗ ꯑꯃꯨꯛ ꯌꯦꯡꯉꯛꯀꯅꯤ ꯊꯋꯥꯟꯃꯤꯆꯥꯛꯇꯣ ꯄꯨꯕꯗ ꯑꯃꯨꯛ ꯌꯦꯡꯉꯛꯀꯅꯤ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯄꯨꯜꯂꯛꯀꯅꯤ ꯄꯥꯕꯨꯡ ꯇꯥꯏꯃꯤꯡ ꯑꯃ ꯍꯦꯛꯇꯗ ꯂꯥꯛꯆꯕ ꯌꯥꯒꯗ꯭ꯔꯥ ꯑꯩꯒꯤ ꯄꯥꯕꯨꯡꯒꯤ ꯈꯜꯂꯤ ꯃꯟꯗꯦ ꯇꯨ ꯐ꯭ꯔꯥꯏꯗꯦ 8 AM to 4 PM ꯑꯦꯅꯤ ꯇꯥꯏꯝ ꯂꯥꯛꯑꯣꯀꯣ ꯄ꯭ꯔꯤꯌꯥ ꯄꯤ ꯀꯩꯗꯧꯔꯦ ꯒꯨꯂꯤ ꯆꯥꯔꯛꯇ꯭ꯔꯕ ꯅꯨꯄꯥꯅ ꯁꯤꯡꯍ ꯅꯨꯄꯤꯅ ꯕ꯭ꯔꯤꯁ ꯅꯨꯄꯥꯅ ꯁꯤꯡꯍ ꯅꯨꯄꯤꯅ ꯕ꯭ꯔꯤꯁꯥ ꯑꯗꯨꯗꯤ ꯈ꯭ꯋꯥꯏ ꯐꯕ ꯍꯥꯏꯗꯣ ꯑꯣꯏꯀꯣ ꯃꯤꯟꯅ ꯔꯥꯁꯤꯒꯤ ꯗꯣꯁ ꯀꯣꯛꯅꯕ ꯄ꯭ꯔꯣꯃꯣꯁꯟ ꯅꯤꯔꯣꯂꯥ ꯁꯤꯡꯍꯥ ꯁꯇꯔꯗꯦꯗ ꯑꯩ ꯂꯥꯛꯑꯦ ꯃꯌꯥꯝꯅ ꯀꯩꯒꯨꯝꯕ ꯂꯥꯛꯑꯒꯗꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚꯇ ꯀꯩꯅꯣ ꯇꯧꯔꯛꯀꯦꯀꯣ ꯑꯩ ꯊꯥꯔꯛꯀꯦ
ꯅꯪꯅ ꯀꯩꯒꯨꯝꯕ ꯄꯥꯝꯃꯒꯗꯤ ꯂꯥꯏꯐꯇꯣ ꯖꯣꯏꯟ ꯇꯧꯔꯣꯀꯣ ꯅꯨꯄꯥꯅ ꯙꯅꯨ ꯅꯨꯄꯤꯅ ꯇꯨꯂꯥ ꯑꯗꯨꯁꯨ ꯌꯥꯝ ꯆꯥꯟꯅꯩ ꯅꯨꯄꯥꯅ ꯙꯅꯨ ꯅꯨꯄꯤꯅ ꯇꯨꯂꯥ ꯋꯦꯜꯀꯝ ꯅꯤꯔꯣꯂꯥ ꯁꯤꯡꯍ ꯅꯨꯄꯥꯅ ꯃꯀꯔ ꯅꯨꯄꯤꯅ ꯙꯅꯨ ꯅꯨꯄꯥꯅ ꯃꯀꯔ ꯅꯨꯄꯤꯅ ꯙꯅꯨ ꯃꯩꯙ꯭ꯌꯝ ꯃꯤꯂꯟ 50-50ꯅꯤ ꯂꯩꯃ ꯑꯥꯔ ꯀꯦ ꯃꯗꯨ ꯌꯥꯝ ꯂꯥꯏꯅ ꯍꯥꯏꯕ ꯌꯥꯔꯣꯏꯀꯣ ꯅꯪꯒꯤ ꯑꯇꯣꯞꯄ ꯀꯨꯊꯤꯅꯆꯤꯡꯕ ꯈꯔ ꯆꯪꯉꯦ ꯅꯨꯄꯥꯅ ꯁꯤꯡꯍ ꯅꯨꯄꯤꯅ ꯀꯩꯅꯥ ꯅꯨꯄꯥ ꯁꯤꯡꯍ ꯅꯨꯄꯤ ꯀꯩꯅꯥꯗꯨꯗꯤ ꯆꯥꯟꯅꯗꯦꯍꯦ ꯅꯨꯄꯤꯅ ꯃꯤꯊꯨꯟ ꯅꯨꯄꯥꯅ ꯁꯤꯡꯍ ꯅꯨꯄꯥ ꯁꯤꯡꯍ ꯅꯨꯄꯤ ꯃꯤꯊꯨꯟ ꯆꯥꯅꯩꯀꯣ ꯅꯨꯄꯥ ꯁꯤꯡꯍ ꯅꯨꯄꯤ ꯃꯤꯊꯨꯟ ꯔꯥꯖꯨ ꯇꯣꯛꯃꯤꯂꯟ ꯇꯥꯏ ꯅꯨꯄꯥꯅ ꯃꯤꯊꯨꯟ ꯅꯨꯄꯤꯅ ꯀꯩꯅꯥꯗꯣ ꯑꯗꯨꯔ ꯅꯨꯄꯥꯅ ꯃꯤꯊꯨꯟ ꯅꯨꯄꯤꯅ ꯀꯩꯅꯥꯗꯣ ꯔꯥꯖꯨ ꯇꯣꯛꯃꯤꯂꯟ ꯇꯥꯏꯌꯦꯕ ꯀꯅꯥꯅꯣ ꯒꯤꯜꯕꯔꯠ ꯁꯔꯃ ꯀꯨꯝꯕ ꯉꯥꯛꯇ ꯑꯣꯏꯔꯗꯤ ꯄꯨꯔꯥ ꯇꯣꯞ ꯇꯥꯔꯦ ꯅꯨꯄꯥꯅ ꯃꯦꯁ ꯅꯨꯄꯤꯅ ꯃꯛꯀ ꯃꯦꯁ ꯑꯦꯟ ꯃꯛꯀ ꯃꯦꯁ ꯑꯦꯟ ꯃꯛꯀꯗꯤ ꯆꯥꯟꯅꯗꯦ ꯆꯥꯟꯅꯗꯦ ꯍꯥꯏꯁꯦ ꯁꯤꯃꯛꯅ ꯍꯥꯏꯕ ꯌꯥꯔꯣꯏꯀꯣ ꯑꯇꯣꯞꯄ ꯅꯪꯒꯤ ꯃꯌꯥꯝ ꯑꯃ ꯂꯩꯅꯤ ꯀꯝꯄꯦꯔꯤꯖꯟꯁꯦ 8 ꯗꯤꯐ꯭ꯔꯦꯟ ꯇꯥꯝꯗ ꯇꯧꯗꯣꯏꯅꯦꯕ 1ꯗꯤ ꯆꯥꯟꯅꯗ꯭ꯔꯦ ꯑꯅꯗꯔ ꯔꯤꯃꯦꯅꯤꯡ 7ꯗꯨꯗꯤ ꯆꯥꯟꯅꯔꯗꯤ ꯑꯗꯨꯝ ꯌꯥꯏꯀꯣ ꯁꯤꯔꯣꯝꯗ ꯑꯣꯏꯅ ꯆꯠꯈꯤꯗꯣꯔꯦ ꯁꯐꯤꯌꯥ ꯀꯩꯗꯧꯔꯒꯦ ꯅꯪ ꯊꯦꯡꯅ ꯂꯥꯛꯑꯒ ꯀꯩꯅꯣ ꯌꯥꯝ ꯍꯪꯉꯤ ꯃꯌꯥꯝ ꯀꯣꯏꯁꯟ ꯁꯨꯝ ꯍꯪꯉꯛꯄ ꯑꯩ ꯈꯨꯝꯃꯝꯕꯅꯤ ꯅꯨꯄꯥꯅ ꯀꯨꯝꯕ ꯅꯨꯄꯤꯅ ꯏꯔꯤꯁ ꯅꯨꯄꯥꯅ ꯀꯨꯝꯕ ꯅꯨꯄꯤꯅ ꯑꯦꯔꯤꯁ ꯅꯨꯄꯥꯅ ꯀꯨꯝꯕ ꯅꯨꯄꯤꯅ ꯏꯔꯤꯁꯇꯣ ꯑꯗꯨ ꯌꯥꯝ ꯆꯥꯟꯅꯩꯀꯣ ꯔꯥꯖꯨ ꯇꯣꯛꯃꯤꯂꯟ ꯇꯥꯏ ꯁꯤꯡꯍ ꯔꯥꯁꯤ ꯉꯥꯛꯇ ꯑꯣꯏꯕ ꯔꯥꯖꯨ ꯇꯣꯛꯃꯤꯂꯟ ꯇꯥꯔꯦ ꯅꯨꯄꯥꯅ ꯀꯩꯅꯥ ꯅꯨꯄꯤꯅ ꯕ꯭ꯔꯤꯖꯤꯠ ꯅꯨꯄꯥꯅ ꯀꯩꯅꯥ ꯅꯨꯄꯤꯅ ꯕ꯭ꯔꯤꯖꯤꯠ ꯑꯗꯨꯁꯨ ꯈ꯭ꯋꯥꯏ ꯐꯕ ꯇꯣꯞ ꯇꯥꯔꯦ ꯃꯤꯟꯅ ꯉꯥꯛꯇꯁꯨ ꯇꯣꯞ ꯇꯥꯔꯦ ꯔꯥꯖꯨ ꯇꯣꯛꯃꯤꯂꯟꯅꯤꯀꯣ ꯍꯧꯖꯤꯛꯀꯤꯗꯣ ꯀꯔꯤ ꯑꯗꯨꯝ ꯐꯖꯅ ꯍꯥꯏꯗꯤ ꯅꯨꯄꯥꯅ ꯃꯤꯊꯨꯟ ꯅꯨꯄꯤꯅ ꯀꯩꯅ ꯅꯨꯄꯥꯅ ꯃꯤꯊꯨꯟ ꯅꯨꯄꯤ ꯒꯤꯜꯕꯔꯠ ꯆꯥꯟꯅꯩꯌꯦꯕ ꯕꯦꯁ ꯀꯄꯜ ꯍꯥꯏꯗꯣ ꯑꯣꯏꯗꯣꯏꯅꯦꯕ ꯈ꯭ꯋꯥꯏ ꯆꯥꯟꯅꯕ ꯍꯥꯏꯗꯣ ꯁꯟꯗꯦꯗ ꯅꯨꯄꯥꯅ ꯄꯣꯛꯄ ꯅꯨꯄꯤꯅ ꯁꯇꯔꯗꯦ ꯄꯣꯛꯄꯁꯤ ꯆꯥꯟꯅ ꯃꯄꯣꯛ ꯅꯨꯃꯤꯠꯀꯤꯗꯤ ꯀꯟꯅ ꯈꯜꯂꯨꯅꯨꯗꯀꯣ ꯑꯩꯈꯣꯏ ꯄꯪꯍꯥꯏ ꯍꯥꯏꯕ ꯍꯥꯏꯗꯨꯅꯤ ꯁꯟꯗꯦꯗꯣ ꯋꯦꯅꯁꯗꯦ ꯄꯣꯛꯄ ꯂꯧꯔꯗꯤ ꯌꯥꯝ ꯐꯩꯌꯦꯅ ꯁꯦꯝꯕꯤ ꯁꯥꯕꯤꯕ ꯇꯥꯕꯩꯅꯤ ꯃꯍꯃꯗ ꯑꯃꯨꯕ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯅꯨꯄꯥ ꯙꯅꯨ ꯅꯨꯄꯤ ꯀꯨꯝꯕ ꯔꯥꯖꯨ ꯇꯣꯛꯃꯤꯂꯟ ꯇꯥꯏ ꯐꯩ ꯂꯧꯅ ꯂꯩꯅꯕꯗ ꯀꯔꯤꯝ ꯀꯥꯏꯕ ꯂꯩꯇꯦ ꯆꯥꯎꯈꯠꯄ ꯄꯣꯔꯛꯀꯅꯤꯀꯣ ꯔꯥꯁꯤꯔꯣꯝꯗ ꯅꯨꯄꯤꯅ ꯇꯨꯂꯥ ꯅꯨꯄꯥꯅ ꯃꯀꯔ ꯅꯨꯄꯥ ꯃꯀꯔ ꯅꯨꯄꯤ ꯇꯨꯂꯥ ꯆꯥꯟꯅꯩ ꯃꯤꯠ ꯌꯦꯠ ꯆꯣꯡꯕꯗꯤ ꯅꯨꯄꯥꯅ ꯌꯦꯠ ꯆꯣꯡꯕꯗꯤ ꯃꯤ ꯈꯠꯅꯩ ꯍꯥꯏꯌꯦꯀꯣ ꯈꯠꯅꯗꯅꯕ ꯈꯔ ꯆꯦꯛꯁꯤꯜꯂ ꯑꯣꯏ ꯆꯣꯡꯉ ꯅꯨꯡꯁꯤꯅꯕ ꯊꯦꯡꯅꯩ ꯍꯥꯏ ꯁꯃꯤꯂꯥ ꯗꯦꯕꯤ ꯅꯨꯄꯤꯅ ꯁꯤꯡꯍ ꯅꯨꯄꯥꯅ ꯀꯩꯅꯥꯒ ꯁꯤꯡꯍꯒꯗꯤ 50% ꯑꯃ ꯆꯥꯟꯅꯩ 50-50 ꯑꯗꯨꯅꯤ ꯑꯐꯕꯒ ꯐꯠꯇꯕꯒ ꯀꯣ ꯒꯤꯜꯕꯔꯠ ꯅꯨꯄꯥꯅ ꯁꯇꯔꯗꯦ ꯏꯔꯥꯏ ꯊꯥꯡꯖ ꯅꯤꯡꯊꯧꯀꯥꯕ ꯄꯣꯛꯏꯕ ꯃꯤꯗꯨꯅꯅꯦ ꯊꯥꯡꯖꯗꯨꯗ ꯁꯦꯝꯕꯤ ꯁꯥꯕꯤꯕ ꯇꯥꯔꯦ ꯅꯨꯄꯤꯗꯨꯅ ꯅꯤꯡꯊꯧꯀꯥꯕ ꯄꯣꯛꯑꯝꯃꯕ ꯅꯪꯅ ꯊꯥꯡꯖ ꯄꯣꯛꯑꯗꯤ ꯃꯥꯅ ꯅꯪꯉꯣꯟꯗ ꯁꯦꯝꯕꯤ ꯁꯥꯕꯤꯔꯕ ꯇꯥꯔꯦ ꯃꯥ ꯂꯧꯕꯗꯩ ꯅꯪ ꯑꯐꯕ ꯑꯣꯏꯗꯣꯏꯕ ꯑꯗꯒꯤ ꯅꯪ ꯚꯥꯏꯁ ꯚꯔꯁꯥ ꯑꯣꯏꯔꯦ ꯅꯪꯅ ꯑꯣꯏꯔꯒꯅ ꯃꯉꯣꯟꯗ ꯁꯦꯝꯕꯤ ꯁꯥꯕꯤꯕ ꯅꯪꯉꯣꯟꯗ ꯂꯩꯔꯒ ꯃꯥ ꯅꯨꯡꯉꯥꯏꯗꯣꯏꯕꯀꯣ ꯑꯗꯨꯃꯥꯏꯅ ꯅꯨꯄꯤꯅ ꯃꯦꯁ ꯅꯨꯄꯥꯅ ꯁꯤꯡꯍ ꯅꯨꯄꯥ ꯁꯤꯡꯍ ꯅꯨꯄꯤ ꯃꯦꯁ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯁꯤꯝꯄꯜ ꯄꯥꯁ ꯇꯥꯏꯀꯣ ꯁꯤꯡꯍꯒ ꯃꯤꯟꯅꯒꯗꯣ ꯆꯤ ꯂꯥꯎꯅ ꯂꯧꯅꯕ ꯌꯥꯝ ꯑꯗ ꯁꯣꯝꯗ ꯔꯥꯁꯤꯔꯣꯝꯗ ꯑꯣꯏꯅ ꯆꯠꯊꯈꯤꯗꯣꯔꯦꯀꯣ ꯐꯅꯁꯨ ꯀꯨꯏꯔ ꯃꯥꯜꯂꯦ ꯂꯥꯏꯐꯁꯦ ꯂꯣꯏꯁꯜꯂꯒꯦ ꯑꯗꯣ
ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯐꯦꯁꯕꯨꯛ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯁꯨ ꯌꯨꯇ꯭ꯌꯨꯕꯄꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯁꯨ ꯑꯩ ꯀꯩꯅꯣꯝꯇꯪ ꯑꯩꯒꯤ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯑꯩꯒꯤ ꯐꯣꯂꯣꯋꯔꯁꯤꯡꯅ ꯁꯤꯌꯥꯔ ꯇꯧꯕꯤꯔꯝꯕꯩ ꯃꯤꯡꯗꯣ ꯑꯩ ꯂꯣꯏꯅ ꯅꯣꯠ ꯇꯧꯁꯜꯂ ꯊꯝꯖꯒꯦ ꯐꯦꯁꯕꯨꯛꯀꯤꯁꯨ ꯑꯗꯒꯤ ꯌꯨꯇ꯭ꯌꯨꯕꯀꯤꯁꯨ 25K ꯍꯦꯛ ꯌꯧꯕ ꯅꯨꯃꯤꯠꯇ ꯃꯌꯥꯝꯒꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩ ꯉꯝꯖꯕ ꯒꯤꯐ ꯑꯃ ꯄꯤꯖꯒꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯗꯥꯏꯀꯣꯟ ꯅꯥꯎꯔꯦꯝ ꯊꯣꯛꯑ ꯑꯩꯁꯨ ꯊꯣꯛꯑꯗꯕꯅꯤ ꯄ꯭ꯔꯦꯃꯥꯕꯇꯤ ꯑꯍꯣꯡ ꯁꯥꯡꯕꯝ ꯀꯔꯤꯅꯣ ꯅꯪꯒꯤꯁꯦ ꯃꯌꯥꯝ ꯊꯥꯖꯤꯜꯂꯛꯄꯅꯤꯅ ꯑꯩꯁꯨ ꯀꯔꯝꯕꯅꯣ ꯈꯪꯗ꯭ꯔꯦꯃꯤ ꯁꯣꯝꯗ ꯌꯨꯇ꯭ꯌꯨꯕꯇ ꯃꯌꯥꯝ ꯑꯃ ꯊꯥꯖꯤꯜꯂꯛꯑꯦ ꯐꯦꯁꯕꯨꯛꯇ ꯃꯌꯥꯝ ꯑꯃ ꯊꯥꯖꯤꯜꯂꯛꯑꯦ ꯑꯩꯁꯨ ꯁꯤꯜꯂꯒ ꯑꯎꯕꯗꯣ ꯑꯗꯨꯗꯤ ꯂꯧꯈꯠꯄꯅꯦꯕ ꯁꯟꯗꯦꯅ ꯅꯨꯄꯥ ꯑꯗꯨꯒ ꯅꯨꯄꯤꯅ ꯃꯟꯗꯦ ꯈꯠꯅꯒꯜꯂꯤ ꯃꯄꯣꯛ ꯅꯨꯃꯤꯠ ꯊꯪꯅꯕꯁꯦꯀꯣ ꯎꯅꯗ꯭ꯔꯁꯨ ꯂꯩ ꯉꯝꯗꯦ ꯍꯥꯏ ꯈꯔꯁꯨ ꯈꯠꯅ ꯀꯜꯂꯤ ꯏꯐꯝ MD ꯔꯥꯍꯨꯜ ꯈꯥꯟ ꯐ꯭ꯔꯥꯏꯗꯦ ꯃꯦꯔꯥ ꯊꯥꯗ ꯄꯣꯛꯄꯩ ꯀꯔꯤ ꯔꯥꯁꯤ ꯑꯅꯤ ꯑꯝꯇ ꯍꯥꯏꯕꯤꯔꯝꯃꯨ ꯑꯣꯀꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯍꯧꯖꯤꯛꯀꯤꯗꯣ ꯃꯦꯔꯥ ꯊꯥꯗ ꯄꯣꯛꯄꯩ ꯀꯣꯏꯁꯟꯗꯣ ꯑꯝꯇ ꯍꯪꯉꯛꯑꯣ ꯑꯝꯇꯒ ꯍꯜꯂꯛꯑꯣꯕ ꯀꯩꯅꯣ ꯁ꯭ꯋꯥꯏꯗ ꯃꯥꯡꯊꯣꯛꯈ꯭ꯔꯦ ꯑꯩꯅ ꯐꯥꯔꯒ ꯌꯦꯡꯍꯧꯒꯦ ꯇꯧꯔꯒ MD ꯀꯩꯅꯣꯝ ꯍꯥꯏꯈꯤꯕꯗꯣ ꯑꯩ ꯀꯣꯏꯁꯟꯗꯣ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯂꯩꯔꯒꯗꯤ ꯑꯃꯨꯛꯇꯪꯒ ꯍꯜꯂꯛꯑꯣ ꯅꯪꯗꯣ ꯗꯦꯠꯀ ꯀꯩꯅꯣꯒꯗꯣ ꯑꯩ ꯃꯥꯒꯤꯁꯤꯃꯗꯤ ꯈꯨꯃꯝꯒꯦ ꯑꯩꯈꯣꯏꯒꯤ ꯔꯥꯁꯤꯗꯣ MD ꯑꯩ ꯃꯤꯡꯗꯣ ꯈꯪꯍꯧꯗ꯭ꯔꯦ ꯑꯗꯣ ꯗꯦꯠ ꯑꯃꯈꯛ ꯃꯦꯔꯥꯒꯤ ꯀꯩꯅꯣꯝꯈꯛ ꯍꯥꯏꯗꯣ ꯑꯗꯨ ꯑꯃꯨꯛꯇ ꯍꯜꯂꯛꯑꯣꯅꯦ ꯑꯩ ꯅꯪ ꯔꯥꯁꯤ ꯍꯥꯏꯗꯣ ꯑꯩ ꯍꯥꯏꯔꯝꯒꯦꯕ MD ꯀꯩꯅꯣꯝ ꯍꯥꯏꯗꯣ ꯑꯩ ꯎꯍꯧꯗ꯭ꯔꯦ ꯃꯦꯔꯥꯒꯤ ꯀꯩꯅꯣꯝꯗ ꯄꯣꯛꯑꯦ ꯑꯗꯨ ꯔꯤꯁꯤ ꯍꯦꯃꯥꯝ ꯀꯃꯦꯟꯇꯤ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤꯅ ꯑꯩꯁꯨ ꯂꯣꯏꯅꯃꯛꯇꯤ ꯀꯩꯅꯣ ꯇꯧꯕ ꯉꯝꯗꯦꯀꯣ MD ꯔꯥꯖꯨ ꯈꯥꯟ ꯍꯥꯏꯕ ꯃꯥꯒꯤꯁꯦ 12/10/84 ꯀꯣ 12/10/84ꯁꯦ ꯔꯥꯖꯨ ꯈꯥꯟ ꯅꯪꯒꯤ ꯀꯩꯅꯣꯁꯦ ꯄꯣꯛꯄꯒꯤ ꯄꯨꯡꯒꯗꯤ ꯍꯥꯏꯐꯦꯠꯂꯤ ꯃꯣꯔꯅꯤꯡ ꯏꯚꯤꯅꯤꯡ ꯅꯥꯏꯠ ꯈꯪꯕ꯭ꯔꯥ ꯐ꯭ꯔꯥꯏꯗꯦꯗꯤ ꯄꯣꯛꯑꯦꯀꯣ ꯑꯩꯈꯣꯏꯒꯤ ꯔꯥꯖꯨ ꯈꯥꯟ ꯏꯐꯝꯁꯦ ꯐ꯭ꯔꯥꯏꯗꯦꯗꯤ ꯄꯣꯛꯑꯦ ꯔꯥꯖꯀꯨꯃꯥꯔ ꯗꯦꯕꯖꯤꯠ ꯄꯥꯕꯨꯡ ꯌꯦꯛꯊꯣꯛꯅꯕꯁꯦ ꯁꯨꯡꯂꯧ ꯍꯦꯛ ꯂꯧꯅꯕ ꯌꯥꯗꯕ꯭ꯔꯣ ꯌꯥꯏ ꯍꯥꯏꯕꯃꯛꯇꯤ ꯂꯩꯇꯦ ꯑꯗꯨꯕꯨ ꯁꯩꯔꯨꯛ ꯇꯤꯟꯅꯕ ꯇꯤꯟꯅꯗꯕ ꯀꯥꯏꯁꯨ ꯈꯔ ꯂꯩꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯤꯇꯪ ꯂꯧꯕ ꯌꯥꯕ ꯅꯠꯇ꯭ꯔꯒ ꯌꯥꯗꯕ ꯈꯤꯇꯪ ꯂꯩꯅꯤ ꯅꯪꯗꯤ ꯅꯤꯡꯊꯧꯖꯥꯅꯤ ꯑꯗꯨꯝ ꯃꯉꯥꯡ ꯒꯣꯇ꯭ꯔ ꯑꯣꯏꯕ ꯀꯩꯅꯣ ꯈ꯭ꯋꯥꯏꯔꯥꯛꯄꯝꯒꯨꯝꯕ ꯀꯩꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯂꯧꯕ ꯌꯥꯗꯕꯗꯨꯒꯤꯗꯤ ꯀꯩꯅꯣ ꯇꯧꯕ ꯌꯥꯅꯤ MD ꯔꯥꯖꯨ ꯈꯥꯟ ꯅꯪꯒꯤ ꯐ꯭ꯔꯥꯏꯗꯦ ꯄꯣꯛꯑꯦꯀꯣ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯥꯏꯗꯦꯁꯤ ꯀꯩꯅꯣꯒꯤꯗꯤ ꯌꯥꯝꯅ ꯁꯦꯡꯕ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝ ꯖꯥꯇꯤꯒꯤꯗꯤ ꯌꯥꯝ ꯁꯦꯡꯕ ꯑꯗꯨꯒꯨꯝꯕ ꯑꯐꯕ ꯅꯨꯃꯤꯠ ꯍꯥꯏꯗꯨ ꯇꯥꯏ ꯅꯪ ꯌꯥꯝꯅ ꯑꯐꯕ ꯅꯨꯃꯤꯠ ꯍꯥꯏꯗꯨ ꯑꯣꯏꯅꯦꯁꯨ ꯈꯜꯂꯤ ꯑꯗꯣ ꯅꯪꯒꯤꯁꯤ ꯃꯇꯝ ꯍꯥꯏꯔꯛꯇꯕꯅꯤꯅꯀꯣ ꯑꯩꯁꯦ ꯔꯤꯁꯤ ꯍꯦꯃꯥꯝ MD ꯔꯥꯖꯨ ꯈꯥꯟ ꯅꯪꯒꯤ ꯄꯨꯡꯁꯦ ꯑꯌꯨꯛꯀꯤ ꯄꯨꯡ 12ꯗ ꯄꯣꯛꯄꯒꯤ ꯃꯇꯝꯗ ꯑꯩꯅ ꯌꯦꯡꯕ ꯃꯇꯝꯁꯤꯗ ꯅꯪꯒꯤ ꯔꯥꯁꯤꯁꯦ ꯔꯥꯖꯨ ꯈꯥꯟ ꯅꯪ ꯂꯩꯔꯒꯗꯤ ꯇꯥꯔꯣ ꯑꯦꯔꯤꯁꯅꯤꯀꯣ ꯑꯦꯔꯤꯁ ꯃꯦꯁ ꯔꯥꯁꯤ ꯀꯧꯏ ꯅꯪꯅ ꯍꯌꯦꯡꯈꯩ ꯀꯩꯅꯣ ꯑꯗꯣ MD ꯔꯥꯖꯨ ꯈꯥꯟꯒꯤ ꯑꯣꯏꯅ ꯅꯪꯅ ꯌꯥꯝ ꯀꯟꯅ ꯇꯧꯗꯣꯏꯁꯦ ꯃꯥꯔꯁꯀꯤ ꯗꯦꯠ 29ꯗꯒꯤ ꯅꯪ ꯗꯥꯎ ꯌꯥꯗꯕ ꯍꯧꯔꯛꯀꯅꯤꯀꯣ MD ꯔꯥꯖꯨ ꯈꯥꯟ ꯃꯥꯔꯁꯀꯤ ꯗꯦꯠ 29ꯗꯒꯤ ꯅꯪ ꯗꯥꯎ ꯌꯥꯗꯕ ꯍꯧꯔꯛꯀꯅꯤ ꯑꯗꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯌꯥꯔꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯗ 2032ꯒꯤ ꯃꯦꯒꯤ ꯗꯦꯠ 30 ꯐꯥꯎꯁꯦ ꯅꯪ ꯗꯥꯎ ꯌꯥꯔꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯒꯤ ꯃꯅꯨꯡꯗꯨꯗ ꯉꯁꯥꯏꯒꯤ ꯅꯪꯗꯣ ꯁꯅꯤ ꯈꯣꯏꯔꯝꯕꯩꯗꯤ ꯐꯠꯇꯕ ꯍꯥꯏ ꯂꯩꯇꯦ
ꯇꯥꯔꯕ ꯚꯦꯔꯣꯅꯤꯀꯥ ꯁꯥꯎꯟ ꯇꯥꯔꯕ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯑꯗꯨꯅꯤ ꯀꯣ ꯑꯦꯝ ꯗꯤ ꯔꯥꯖꯨ ꯈꯥꯟꯗꯣ ꯀꯣꯏꯁꯟ ꯍꯪꯉꯝꯃꯒ ꯃꯥꯡꯈ꯭ꯔꯕ ꯈꯪꯗꯦ ꯑꯗꯨꯕꯨ ꯑꯩ ꯅꯪ ꯀꯣꯏꯁꯟꯁꯤꯃꯗꯤ ꯑꯩ ꯈꯨꯝꯅꯤꯡꯅ ꯌꯥꯝꯅ ꯅꯪ ꯌꯥꯝ ꯈꯪꯅꯤꯡꯕ ꯍꯥꯏꯗꯨ ꯑꯣꯏꯅꯤ ꯈꯪꯕꯒꯤꯁꯨ ꯌꯥꯝ ꯋꯥꯒꯗꯕ ꯄꯣꯠ ꯑꯃꯈꯛ ꯅꯪꯉꯣꯟꯗ ꯑꯣꯏꯕꯅꯤ ꯑꯩ ꯈꯨꯝꯕꯅꯤꯀꯣ ꯀ꯭ꯔꯦꯁꯇꯣꯞ ꯇꯣꯡꯕ꯭ꯔꯝ ꯑꯣꯖꯥ ꯅꯨꯄꯥ ꯁꯇꯔꯗꯦ ꯅꯨꯄꯤ ꯋꯦꯗꯅꯁꯗꯦ ꯌꯨꯝꯁꯀꯩꯁ ꯁꯒꯣꯜꯁꯦꯟ ꯏꯔꯥꯏ ꯊꯥꯡꯖ ꯑꯗꯨ ꯌꯨꯝꯁꯀꯩꯁ ꯄꯣꯛꯄ ꯅꯨꯄꯤ ꯅꯠꯇ꯭ꯔꯒ ꯅꯨꯄꯤꯗꯨꯅ ꯅꯪꯁꯦ ꯃꯥ ꯂꯧꯔꯒꯗꯤ ꯅꯪꯁꯦ ꯃꯥꯅ ꯁꯦꯝꯕꯤ ꯁꯥꯕꯤꯕ ꯇꯥꯗꯣꯏꯅꯤ ꯏꯚꯤꯅꯤꯡ ꯄꯣꯛꯄꯅꯤ 12/10/94 ꯐ꯭ꯔꯥꯏꯗꯦ ꯃꯦꯔꯥ ꯊꯥꯗ ꯏꯚꯤꯅꯤꯡ ꯄꯣꯛꯄꯀꯣ ꯏꯚꯤꯅꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯡ 3:30 ꯑꯗꯨꯋꯥꯏꯗ ꯌꯦꯡꯉꯒꯦꯀꯣ ꯔꯥꯖꯨ ꯈꯥꯟ ꯊꯦꯡꯛ ꯌꯨ ꯅꯪꯅ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯔꯦꯁꯄꯣꯟꯁ ꯇꯧꯔꯝꯕꯒꯤꯗꯃꯛ ꯑꯗꯣ ꯀꯩꯅꯣ ꯑꯣꯏꯌꯦ ꯅꯪ ꯉꯁꯥꯏꯒꯤ ꯔꯥꯁꯤꯗꯨꯗꯤ ꯆꯦꯟꯖ ꯂꯩꯇꯦꯀꯣ ꯑꯗꯨꯅ ꯅꯪꯗꯣ ꯃꯥꯔꯁꯀꯤ ꯗꯦꯠ 29ꯗꯒꯤꯗꯤ ꯁꯇꯔꯗꯦꯁꯦ ꯚꯦꯖ ꯆꯥꯎꯕꯀꯣ ꯑꯦꯅꯤ ꯔꯤꯃꯦꯅꯤꯡ 6 ꯗꯦꯗꯣ ꯅꯪ ꯆꯥꯅꯤꯡꯕ ꯂꯣꯏ ꯆꯥ ꯌꯥꯏ ꯁꯇꯔꯗꯦ ꯈꯇꯪ ꯚꯦꯖ ꯆꯥꯎ ꯑꯗꯨꯗ ꯅꯪꯅ ꯃꯤꯠ ꯆꯥꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯗꯨꯝ ꯗꯥꯎ ꯌꯥꯗꯕ ꯍꯥꯏꯗꯣ ꯑꯣꯏꯅꯤ ꯅꯪꯅ ꯊꯥꯖꯗ꯭ꯔꯒꯁꯨ ꯇ꯭ꯔꯥꯏ ꯇꯧꯔ ꯌꯦꯡꯉꯨꯀꯣ ꯙꯔꯃꯗꯤ ꯃꯥꯟꯅꯗꯦ ꯅꯪꯒ ꯑꯩꯈꯣꯏꯒ ꯑꯗꯨꯕꯨ ꯄ꯭ꯂꯥꯅꯦꯠ ꯍꯥꯏꯁꯤꯗꯤ ꯙꯔꯃ ꯖꯥꯠ ꯕꯤꯖꯥꯠ ꯍꯥꯏꯗꯣ ꯂꯩꯇꯦ ꯃꯩ ꯍꯥꯏꯁꯤꯗꯤ ꯄꯥꯏꯔꯨꯔꯗꯤ ꯂꯣꯏ ꯄꯣꯛꯏꯀꯣ ꯑꯩꯅ ꯄꯥꯏꯔꯁꯨ ꯄꯣꯛꯀꯅꯤ ꯃꯁꯤ ꯑꯉꯥꯡꯅ ꯄꯥꯏꯕꯅꯤ ꯄꯣꯛꯇꯕꯗꯤ ꯇꯧꯔꯣꯏꯕ ꯃꯥꯗꯤ ꯀꯔꯤꯝ ꯈꯪꯗ꯭ꯔꯤꯕꯅꯤꯀꯣ ꯑꯗꯨꯅ ꯄꯣꯛꯄꯤꯔꯣꯏꯒꯦ ꯍꯥꯏꯁꯤ ꯂꯩꯇꯦ ꯄꯥꯏꯔꯗꯤ ꯃꯩꯗꯤ ꯄꯣꯛꯀꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯅꯪ ꯗꯥꯎ ꯌꯥꯗꯕ ꯍꯥꯏꯗꯣ ꯑꯣꯏꯅꯤ ꯑꯗꯨꯃꯗꯤ ꯃꯦꯔꯥꯃꯦꯁ ꯆꯥꯕ ꯑꯗꯣ ꯕꯦꯁ ꯆꯥꯕꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁ ꯑꯣꯏꯅꯤ ꯅꯪꯒꯤꯀꯣ ꯑꯗꯨꯃ ꯂꯩꯔꯦ ꯅꯨꯄꯥꯅ ꯀꯨꯝꯚ ꯅꯨꯄꯤꯅ ꯕ꯭ꯔꯤꯆꯤꯛ ꯅꯤꯔꯨꯄꯃꯥ ꯁꯤꯡꯍ ꯅꯨꯄꯥꯅ ꯀꯨꯝꯚ ꯅꯨꯄꯤꯅ ꯕ꯭ꯔꯤꯆꯤꯛ ꯔꯥꯖꯊꯣꯛ ꯃꯤꯂꯟ ꯇꯥꯏꯌꯦ ꯑꯗꯨꯗꯤꯀꯣ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯍꯥꯏꯗꯣ ꯑꯣꯏꯌꯦ ꯅꯤꯔꯨꯄꯃꯥ ꯁꯤꯡꯍ ꯑꯁꯥꯝꯗꯒꯤ ꯂꯥꯏꯐꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯤꯔꯨꯄꯃꯥ ꯊꯦꯡꯛ ꯌꯨ ꯏꯆꯟꯅ ꯍꯥꯏꯒꯗ꯭ꯔꯥ ꯀꯩ ꯍꯥꯏꯗꯧꯅꯣ ꯑꯩ ꯆꯍꯤꯃꯛꯇꯤ ꯈꯪꯗ꯭ꯔꯦꯀꯣ ꯑꯥꯔ ꯀꯦ ꯖꯤ ꯑꯦꯁ ꯅꯨꯄꯥꯅ ꯌꯥꯎꯁꯪꯒꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯀꯤ ꯑꯍꯤꯡ ꯅꯨꯄꯥꯅ ꯇꯨꯂꯥ ꯅꯨꯄꯤꯅ ꯀꯩꯅꯥ ꯅꯨꯄꯥꯅ ꯇꯨꯂꯥ ꯅꯨꯄꯤꯅ ꯀꯩꯅꯥ ꯃꯩꯙ꯭ꯌꯝ ꯃꯤꯂꯟ ꯍꯥꯏꯗꯣ ꯑꯣꯏꯌꯦꯀꯣ ꯃꯌꯥꯏ ꯑꯣꯏꯅ ꯆꯥꯅꯕ ꯍꯥꯏꯗꯣ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯗꯣ ꯁꯤꯒꯤꯁꯤꯗꯤ ꯁꯤ ꯑꯣꯏꯔꯦꯀꯣ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯄꯩꯁꯥꯒꯤ ꯁꯤꯡꯅꯤꯡꯕꯒꯤ ꯀꯩꯅꯣꯒꯤ ꯇꯧꯕꯩꯗꯣ ꯃꯗꯨꯏꯗꯨꯅ ꯂꯥꯏꯠꯇꯣ ꯑꯃꯨꯛ ꯍꯜꯂꯒ ꯇꯥꯕꯤꯔꯣꯀꯣ ꯂꯥꯏꯠꯇꯣ ꯍꯜꯂꯒ ꯇꯥꯗ꯭ꯔꯒꯗꯤ ꯚꯥꯞ ꯇꯥꯔꯔꯣꯏ ꯑꯗꯨꯅ ꯂꯥꯏꯠ ꯍꯜꯂꯒ ꯑꯃꯨꯛꯇꯪ ꯇꯥꯕꯤꯔꯣ ꯍꯥꯏꯔꯤꯕ ꯑꯩꯅ ꯄꯤꯈꯤꯕ ꯗꯦꯠꯇꯨꯒꯤ ꯄꯨꯡꯐꯝꯁꯤꯡꯗꯨꯗ ꯄꯩꯁꯥꯗꯨ ꯑꯃꯨꯛꯇꯪ ꯁꯤꯡꯗꯣꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯕꯤꯔꯣ ꯅꯠꯇ꯭ꯔꯒ ꯂꯧꯁꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯄꯩꯁꯥ ꯇꯣꯟꯗꯕ ꯅꯠꯇ꯭ꯔꯒ ꯃꯤꯉꯣꯟꯗ ꯇꯣꯟꯈꯤꯗꯕ ꯍꯥꯏꯗꯣ ꯑꯃꯨꯛꯇꯪ ꯑꯣꯏꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯕꯤꯌꯨ ꯍꯥꯏꯕꯒꯤꯗꯃꯛ ꯂꯥꯏꯐꯁꯤꯅꯤ ꯑꯗꯣ ꯑꯃꯨꯛꯇꯪ ꯃꯗꯨ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯁꯇꯔꯗꯦꯒꯤ ꯉꯁꯥꯏꯒꯤ ꯃꯌꯥꯝꯒꯤ ꯀꯩꯅꯣꯗꯨꯗꯤꯀꯣ ꯏꯐ ꯃꯌꯥꯝꯅ ꯄꯥꯝꯃꯒꯗꯤ ꯑꯩꯉꯣꯟꯗ ꯃꯦꯁꯦꯖꯇꯣ ꯊꯥꯖꯟꯕꯤꯔꯝꯃꯣ ꯑꯩ ꯐ꯭ꯔꯤꯗ ꯃꯌꯥꯝꯒꯤ ꯁꯅꯤꯅ ꯁꯥꯕ ꯃꯌꯥꯝꯒꯤ ꯐꯠꯇꯕꯒꯤ ꯄꯨꯖꯥꯒꯤꯗꯣ ꯃꯗꯨ ꯁꯤꯟꯖꯔꯝꯒꯦ ꯊꯔꯁꯗꯦ ꯅꯨꯄꯤ ꯏꯁꯀꯣꯔꯄꯤꯌꯣ ꯃꯥꯡꯈ꯭ꯔꯦ ꯑꯃꯨꯛ ꯀꯃꯦꯟ ꯊꯔꯁꯗꯦ ꯉꯥꯛꯇꯁꯦ ꯀꯃꯦꯟꯁꯦ ꯌꯥꯝ ꯌꯥꯝꯃꯦꯀꯣ ꯑꯩꯅ ꯂꯣꯏꯅ ꯂꯧꯈꯠꯂ ꯄꯥꯕꯁꯨ ꯀꯩꯅꯣ ꯑꯣꯏꯗ꯭ꯔꯦ ꯑꯗꯒꯤ ꯁꯤꯃ ꯈꯨꯝ ꯂꯩꯕꯗ ꯉꯁꯤ ꯅꯨꯃꯤꯠꯁꯤꯃ ꯂꯣꯏꯔꯣꯏꯀꯣ ꯑꯗꯨꯅ ꯀꯩꯅꯣ ꯇꯧꯔꯦ ꯂꯥꯏꯐꯁꯦ ꯀꯩꯅꯣꯁꯨ ꯄꯨꯡ ꯑꯩꯗꯤ ꯄꯨꯡꯈꯥꯏ ꯑꯃꯈꯛ ꯇꯧꯒꯦꯅ ꯈꯜꯂꯝꯕꯅꯤ ꯑꯗꯣ ꯂꯥꯏꯐꯁꯦ ꯄꯨꯡ 1 ꯃꯤꯅꯤꯠ 94 ꯁꯨꯗꯣꯛꯈ꯭ꯔꯦ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ
ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯃꯗꯒꯤ ꯀꯩꯅꯣ ꯇꯧꯕꯤꯕ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯅ ꯊꯝꯖꯔꯝꯕ ꯚꯤꯗꯤꯑꯣꯗꯣ ꯃꯗꯨꯃꯗꯤ ꯑꯃꯨꯛꯇꯪꯒ ꯔꯤ ꯇꯧꯔꯒ ꯇꯥꯕꯤꯔꯣ ꯄꯩꯁꯥꯒꯤꯗꯃꯛꯇꯗꯤ ꯁꯤꯡꯒꯗꯕ ꯑꯃꯗꯤ ꯃꯤꯉꯣꯟꯗꯒꯤ ꯂꯧꯁꯟꯒꯗꯕꯗꯣ ꯍꯥꯏꯔꯤꯕ ꯇꯥꯏꯃꯤꯡꯗꯨꯗ ꯑꯃꯨꯛꯇꯪ ꯂꯧꯁꯜꯂꯒ ꯃꯤꯒꯤ ꯄꯩꯁꯥ ꯇꯣꯟꯗꯕ ꯑꯃꯗꯤ ꯑꯩꯒꯤ ꯄꯩꯁꯥ ꯃꯤꯉꯣꯟꯗ ꯂꯩꯈꯤꯗꯕ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪ ꯑꯣꯏꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯕꯤꯔꯣ ꯁꯤ ꯍꯥꯏꯔꯒ ꯑꯩ ꯂꯥꯏꯚꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯑꯊꯨꯕꯗ ꯑꯩ ꯑꯗꯨꯝ ꯑꯣ ꯂꯛꯁꯃꯤꯁꯤ ꯀꯃꯥꯏꯅ ꯑꯣꯏꯈꯤꯕꯅꯣ ꯑꯗꯒꯤ ꯌꯨꯝꯗ ꯁꯅꯥ ꯈꯣꯡꯅꯥꯡ ꯊꯥꯕ ꯐꯩ ꯐꯠꯇꯦꯀ ꯍꯥꯏꯁꯦ ꯀꯩ ꯃꯔꯝꯒꯤꯅꯣ ꯊꯥꯕ ꯌꯥꯕ꯭ꯔꯥ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯗꯨꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯑꯩ ꯁꯦꯝꯃꯒ ꯊꯥꯒꯠꯆꯔꯛꯀꯦ ꯑꯩꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯏꯆꯥꯁꯤꯡ ꯑꯗꯩ ꯏꯆꯦ ꯏꯆꯜꯁꯤꯡ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯀꯣꯛ ꯅꯣꯟꯖꯔꯤ ꯑꯃꯗꯤ ꯍꯟꯅ ꯍꯟꯅ ꯊꯥꯒꯠꯄ ꯍꯥꯏꯗꯨ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯨ ꯑꯐꯕ ꯍꯥꯏꯗꯨ ꯑꯣꯏꯕꯤꯔꯣ ꯑꯩꯅ ꯍꯥꯏꯈꯤꯕꯁꯤꯡꯗꯣ ꯄꯩꯁꯥ ꯇꯣꯟꯕꯤꯕ ꯅꯠꯇ꯭ꯔꯒ ꯂꯧꯁꯟꯒꯗꯕꯁꯤꯡꯗꯣ ꯃꯗꯨꯗ ꯑꯃꯨꯛꯇꯪ ꯂꯧꯁꯟꯕꯤꯔꯒ ꯇ꯭ꯔꯥꯏ ꯑꯃꯨꯛꯇꯪ ꯇꯧꯕꯤꯌꯨ ꯍꯥꯏꯔꯒ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯊꯦꯡꯀ꯭ꯌꯨ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ